ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯀꯩꯅꯣ ꯏꯔꯣꯜꯂꯤ 이바이는 이바이는 하라고요. 하 이바이는 빠니로메기 짜고도 우보다 이 짜증나 로이버니. 마 ꯉꯁꯥꯏ ꯉꯥ ꯊꯣꯡꯕꯗꯨꯒꯅꯦ ꯈꯇꯪ ꯏꯔꯣꯜꯂꯨ ꯍꯥꯏꯌꯦ ꯑꯃꯨꯛ ꯄꯥꯟ ꯈꯛꯇꯪ ꯏꯔꯣꯜꯂꯨ ꯍꯥꯏꯗꯣ ꯏꯔꯣꯜꯕꯤꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯊꯣꯏꯕꯤ ꯁꯅꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯃꯣꯏꯃꯥ ꯑꯅꯤꯕꯨ ꯁꯨꯔꯦ ꯉꯁꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯀꯦꯃꯤ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥ ꯅꯪ ꯖꯨꯂꯤꯌꯥꯒꯤ ꯀꯩꯅꯣ ꯇꯧꯔꯕꯣ ꯆꯦꯅꯦꯜꯗ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯕꯣ ꯇꯧꯔꯦ ꯇꯧꯗ꯭ꯔꯒꯗꯤ ꯇꯧꯁꯜꯂꯣꯀꯣ ꯖꯨꯂꯤꯌꯥ ꯉꯁꯤ ꯅꯪ ꯄꯥꯊꯔꯛꯑꯣ ꯀꯃꯦꯟ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯣ ꯂꯥꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯑꯗꯩꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯀꯦꯃꯤꯅ ꯍꯥꯏ ꯖꯨꯂꯤꯌꯥ ꯃꯃꯥꯏ ꯂꯩꯕꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯩꯉꯣꯟꯗ ꯀꯦꯃꯤ ꯕꯦꯂꯤꯟꯗꯥ ꯍꯥꯏ ꯖꯝ ꯍꯥꯏ ꯑꯗꯒꯤꯗꯤ ꯀꯨꯃꯥꯔꯣꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯀꯨꯃꯥꯔꯣ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯃꯥꯏꯛ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯑꯗꯨꯝ ꯅꯪ ꯄꯥꯔꯣꯗ ꯕꯔꯕꯔ ꯆꯤꯡꯉꯛꯈꯤꯀꯣ ꯀꯃꯦꯟꯁꯦ ꯆꯦ ꯏ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯑꯩꯒ ꯉꯁꯤ ꯐꯝꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯖꯨꯂꯤꯌꯥ ꯉꯥꯏꯔꯦꯝꯕꯝ ꯍꯥꯏꯅ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒꯩꯗꯨꯒ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯦ ꯖꯣꯟꯁꯟ ꯍꯥꯏ ꯅꯟꯗꯤꯅꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯟꯗꯤꯅꯤ ꯃꯌꯥꯝ ꯅꯟꯗꯤꯅꯤ ꯁꯤꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯅꯟꯗꯤꯅꯤ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯌꯥꯎꯔꯤꯁꯦ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯁꯞꯄꯣꯔꯠ ꯊꯣꯏꯕꯤꯁꯅꯥ ꯇꯧꯕꯤꯔꯣ ꯆꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯖꯨꯂꯤꯌꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯀꯨꯏꯔꯦ ꯇꯧꯕ ꯃꯌꯥꯝ ꯖꯨꯂꯤꯌꯥꯅ ꯀꯨꯏꯔꯦ ꯖꯨꯂꯤꯌꯥ ꯅꯉꯣꯟꯗ ꯊꯣꯏꯕꯤꯁꯅꯥꯅ ꯀꯨꯏꯔꯦ ꯇꯧꯈꯤꯕ ꯀꯨꯏꯔꯦ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯉꯥꯜ ꯒꯨꯔꯨꯃꯦꯝꯁꯦ ꯍꯥꯏ ꯅꯟꯗꯤ ꯃꯉꯥꯜ ꯕ꯭ꯂꯣꯛ ꯂꯥꯏꯛ ꯗꯟ ꯋꯦꯜꯀꯝ ꯆꯦꯅꯨ ꯊꯦꯡꯛ ꯃꯉꯥꯜ ꯌꯨ ꯁꯣ ꯃꯆ ꯗꯩꯗꯤ ꯕꯦꯅꯨ ꯗꯦꯕꯤ ꯋꯦꯜꯀꯝ ꯕꯦꯅꯨ ꯆꯦ ꯑꯅꯤ ꯁꯨꯔꯦ ꯉꯁꯤꯗꯤ ꯆꯦ ꯑꯅꯤ ꯁꯨꯔꯦ ꯆꯦ ꯑꯅꯤ ꯁꯨꯔꯦ ꯉꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕ ꯑꯗꯨꯗꯩꯗꯤ ꯑꯩꯉꯣꯟꯗꯁꯨ ꯖꯨꯂꯤꯌꯥ ꯉꯥꯏꯔꯦꯝꯕꯝ ꯍꯥꯏꯔ ꯂꯩꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤꯀꯣ ꯖꯨꯂꯤꯌꯥ ꯉꯥꯏꯔꯦꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯀꯦ ꯖꯣꯟꯁꯟꯅ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯇꯦꯂꯩꯕꯅ ꯆꯦ ꯑꯅꯨ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯍꯦꯜꯂꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯅꯤꯃꯛ ꯈꯨꯝꯃꯛꯇꯦꯅꯦ ꯑꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔꯣ ꯖꯨꯂꯤꯌꯥꯅ ꯀꯩ ꯆꯥꯔꯛꯀꯦ ꯑꯩꯗꯤ ꯏꯔꯣꯝꯕ ꯆꯥꯔꯛꯏ ꯑꯣ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯏ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯔꯛꯏ ꯑꯗꯩꯗꯤ ꯇꯦꯂꯩꯕꯅ ꯀꯦ ꯖꯣꯟꯁꯟ ꯑꯩꯉꯣꯟꯗꯁꯨ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯃꯉꯥꯜ ꯒꯨꯔꯨ ꯃꯦꯝꯅ ꯇꯧꯗꯣꯏꯅꯤ ꯏꯆꯦ ꯊꯦꯡꯛ ꯌꯨ ꯃꯉꯥꯜ ꯃꯥꯏꯛꯅ ꯊꯦꯡꯛ ꯆꯥꯛ ꯌꯨ ꯆꯥꯔꯕꯣ ꯆꯦ ꯆꯥꯔꯦ ꯕꯦꯅꯨꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯆꯦ ꯉꯁꯤꯗꯣ ꯏꯔꯣꯜꯂꯦ ꯅꯟꯗꯤ ꯕꯦꯅꯨ ꯕ꯭ꯂꯣꯛꯅ ꯖꯨꯂꯤꯌꯥꯗ ꯀꯨꯏꯔꯦ ꯀꯅꯦꯛ ꯇꯧꯈꯤꯕ ꯑꯣꯀꯦ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯖꯨꯂꯤꯌꯥꯗ ꯑꯝꯇꯪ ꯀꯅꯦꯛ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯔꯣꯃꯤꯇꯥ ꯆꯪꯅ ꯍꯥꯏ ꯆꯦ ꯏꯕꯥꯏ ꯑꯩꯁꯨ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯔꯣꯃꯤꯇꯥ ꯋꯦꯜꯀꯝ ꯔꯣꯃꯤꯇꯥ ꯀꯦꯃꯤꯅ ꯆꯦꯁꯦ ꯏꯁꯩ ꯑꯝꯇ ꯁꯛꯑꯣ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯏꯁꯩꯁꯦ ꯉꯥꯛꯇꯪ ꯂꯩ ꯇꯧꯁꯤꯀꯣ ꯈꯣꯟꯁꯤ ꯌꯥꯗ꯭ꯔꯦꯕ ꯉꯁꯤꯁꯦ ꯏꯁꯩ ꯁꯛꯁꯤ ꯉꯥꯛꯇꯪ ꯂꯩꯔ ꯁꯛꯁꯤꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯁꯤ ꯉꯥꯛꯇꯪ ꯀꯃꯦꯟꯁꯦ ꯄꯥꯈꯤꯒꯦ ꯕꯣꯔꯤꯡ ꯆꯨꯔꯛꯄ ꯇꯥꯏꯃꯤꯡꯗꯨꯒ ꯁꯛꯁꯦꯕ ꯑꯗꯩꯗꯤ ꯁꯛꯁꯤ ꯕꯦꯅꯨꯅ ꯑꯩꯗꯤ ꯇꯧꯔꯦ ꯆꯦ ꯑꯅꯨꯒ ꯎꯅꯕꯗꯨꯗ ꯑꯣ ꯐꯔꯦ ꯕꯦꯅꯨ ꯇꯦꯂꯩꯕꯅ ꯕꯦꯅꯨ ꯑꯩꯉꯣꯟꯗꯁꯨ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯩ ꯁꯣꯐꯤꯌꯥ ꯋꯥꯍꯦꯡꯕꯝꯅ ꯑꯣ ꯆꯦ ꯀꯧꯔꯦ ꯀꯅꯥꯅ ꯁꯣꯐꯤꯌꯥ ꯋꯥꯍꯦꯡꯕꯝ ꯑꯣ ꯁꯣꯐꯤꯌꯥ ꯀꯩꯒꯨꯝꯕ ꯁꯤ ꯊꯝꯃꯣ ꯀꯩꯅꯣꯒꯤꯅꯦ ꯖꯨꯂꯤꯌꯥꯒꯤ ꯆꯦꯅꯦꯜꯗꯣ ꯀꯅꯦꯛ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯈꯔ ꯀꯅꯦꯛ ꯇꯧꯕꯤꯌꯨꯀꯣ ꯖꯨꯂꯤꯌꯥ ꯉꯥꯏꯔꯦꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯦꯕ ꯑꯝꯇ ꯀꯅꯦꯛ ꯇꯧꯕꯤꯌꯨ ꯗꯩꯗꯤ ꯄ꯭ꯂꯤꯁ ꯊꯣꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯣꯏꯅꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯆꯥꯔꯦ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯈꯨꯝꯗꯕꯤꯒ ꯇꯧꯏꯅꯦ ꯑꯍꯥꯟꯕꯗ ꯑꯅꯤꯃꯛ ꯀꯥꯏꯅꯦ ꯀꯅꯥ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯣ ꯑꯍꯥꯟꯕꯗ ꯈꯨꯝꯗꯕꯤꯒ ꯇꯧꯋꯦ ꯑꯍꯥꯟꯕꯗ ꯑꯣ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣ ꯇꯧꯏꯕ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯔꯚꯁ ꯆꯨꯒꯤꯅ ꯇꯧꯔꯤꯅꯤꯗ ꯀꯩꯅꯣ ꯏꯆꯟ ꯅꯨꯄꯤꯅ ꯀꯧꯔꯒ ꯀꯩꯒꯤ ꯈꯨꯝꯃꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯩꯗꯤ ꯖꯤꯅꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯆꯥꯔꯦ ꯆꯥꯔꯦ ꯖꯤꯅꯥ ꯆꯥꯛ ꯑꯗꯩ ꯆꯥꯔꯦ ꯇꯦꯂꯩꯕꯅ ꯀꯔꯤ ꯍꯥꯏꯕ ꯕꯦꯅꯨ ꯗꯦꯕꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯃꯉꯥꯜ ꯒꯨꯔꯨ ꯃꯦꯝꯅ ꯀꯅꯥꯗꯅꯣ ꯃꯆꯜ ꯑꯩꯉꯣꯟꯗꯔꯣ ꯍꯥꯏ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯖꯨꯂꯤꯌꯥ ꯃꯁꯛ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯌꯥꯝꯅ ꯚꯤꯗꯤꯑꯣꯗꯗꯤ ꯌꯥꯝ ꯑꯣꯏꯗꯕꯅꯦ ꯑꯗꯨꯒ ꯔꯤꯌꯦꯜꯗꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯅꯠꯇꯦꯗ ꯃꯉꯥꯜ ꯍꯥꯏ ꯁꯣꯐꯤꯌꯥ ꯋꯥꯍꯦꯡꯕꯝꯅ ꯀꯃꯥꯏꯅ ꯍꯥꯡꯒꯦ ꯍꯥꯏ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯖꯨꯂꯤꯌꯥ ꯂꯩꯕꯅꯤ ꯉꯥꯔꯤꯌꯦꯟꯕꯝ ꯍꯥꯏꯅ ꯂꯩꯕꯅꯦꯀꯣ ꯏꯁꯄꯦꯂꯤꯡꯒ ꯍꯥꯏꯔꯣ ꯖꯨꯂꯤꯌꯥ JULIA ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ NGARIYAMB ꯃꯌꯥꯝꯗꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯅꯦ ꯏꯔꯒ ꯑꯗꯨꯝ ꯄꯨꯊꯣꯛꯑꯣ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯑꯗꯣ ꯑꯗꯩꯗꯤ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯕꯦꯅꯨ ꯗꯦꯕꯤꯅ ꯆꯦ ꯑꯅꯤꯃꯛ
ꯆꯝꯅ ꯅꯨꯡꯁꯤ Thank you. Mangal Guruman o ay nandi blong na chenu amadi ibay nairo ko ay mayam Nandini blog kaina oh laise. naire ko Ado ba magi su channel laibane ko Nandini blog kaina channel laibane ado magi channel si supta support to biyo mayam ko mayam amana madum support tawna sibuko. Tobi sanana adune machal na kau kumdradi mau fattabi manle ina ma anu ay Mawata bi sara siro ibu. Romita Singna kari injang sage che ay Telebana Irole Julia che gina jerum nandini thongba. aingonda join tawbiramo ay mai na che Julia da yam ise Julia se yam phajaye Fajabani fajabani. Thank you, Romila thank jina you. Julia hi Hi, hi. Everyone Romita support na the video, Julia hi please. Ma'am, Robindra Julia Singh ngare na mare kaiba please support nice the video bro ay thank mo. you so much Emina se winter da iruja bro ay Kana airo. Ay luzay he no mage dum luzay kay da kay. Ay na pi alu pala si luzay da ba malabo. Ay la tinggal leba. Teleba sadok pum na Sophia ingonda join tawbiramo Anita gi matel ay sula Anita welcome Welcome Anita. Benu Devi na ado Saksara na. aingondasu ngasi mak haibi oh haibi udre ado ibungsu nungsi masak haibi hodre oh thank you Anita gi matena like su tawre hai Thank you ke Anita. Johnson teleba nang channel do kari haina hange Sophia Wangban na che kai lamdal lairino hai Akoy se kasargine. Supriya Samurai dari taurene no Oh, Kana hi, Supriya Sophia. na welcome Bimsa, welcome Supriya. ay tauri na te matau malalimi mayang matau tamimi Bimsa la Bimsa saksara po. Supriya ay changay sa mayang masak khambra jong yam Sophia Samurai. naujari bi channel ni masu Supriya siga Supriya kaino la ise Samurai mayam. Samurai diary ne la ise ma channel laibani ko support tawdaba. ay khangdaba yaram Connect maroy nate jawu connect tawdaba jawu batara gadi do tawsan biu haiba ko. Tawdaba yaga tawsan biu mayam. Nandini blog na telaiba kuire connect tawkhiba mic na che angang de Angangdi tumgre. Telaiba sadokpamna Nandini o aigi video upload tawbane full watch tawraga yengbiramo ay Tabisana mayam inama anuga che Juliaga gi channel animag yam nungaiba ngakta amadi dabung gi su mayam dai tadana nungai ko ay Thank you Tabisana. Nandini ga o telaiba Rabina Begum na che chak charabo ngasi le chama Chak chare ngasi pung 8 dagi aigidi dum Delhi pung 8 dagi lakpune ko. Sophia Wayangbanna Mayam like tawdaba jawu gadi like tusinbiro su mayam. channel hangro Sophia keno lebne Habiro habiro. Julia ngari amba maina lebne ko do magi su channel lebne Sophia keno to ma su support to Support biramo the video mo, Sophia. akoi keno ni daidi nandi bolna Supriya benu na uninge chen Supriya kadaiba good chak kai chare ai Bimsa kay jang sage. Bisana maibamna kareba aidi khange ay Anitana kareba ai chak thongi ko ay Johnson ay Thongi. Jos mo Kaino ni hay kana hay no Bimsa nungsi haise. Nabai daro na che yadro. magi Akoy supporter da humuk taro na tragana. noi humak da nate magi supporter da Mayam like tawdaba jawu gadi like Supriya tusinbiro mayam. Samurai na kareba aiga muk nongma tausi Bontarapur gi wari lithas Tawsi Bimsa. nongma Noma muk tawsi. mathang loi join tawna lore na mi akhoi mari manga ga join tawnu daw yari kan ngai do Adani, Mina adani. amuk tamanga taro ka taw yara. Bisana maibamna isai tawrase aduga muk paro commento hoi jenga ko hawat padang ai de Power singer ni actually. akhoi na hujite sagal wadi lai ba khara loi chen ngrane ba kasar pakhang na ga hai tai ma ani
and Tamo. Thank Hello you. Thoiba, nang chak thongabo lambi da lairo hujik. Teleba Sagan Supriya IG channel ibane join tawbiramo ay Rabina Begom na ibay ngarang tolangi dialogue tawro hairaga tawrakte tawrake nga lega I ningchang dialogue khara ningchang do tawtharage ngasi di isay oi tawrarese drama oi tawrase adai mic na kareba Thoiba, kaino gine amdu kaino Julia ngaremba mainane channel ama leibane bako akhoi ai na ta phimbe naw nu pise magi channel leibane ba Julia ngaremba mainane ado nang kai ma connect to mic ba na taraga kareba di connect to solo Thoiba. che isay ta ninge de to bisana na Taksi ngale ka net to isay kya to ko ngata na to. nungaite Si Benu na si Nandi na si blog Benu na se kadai gi oidoino aidi khangdene kadai gi oidoino Benu nang dai nandini nakpa blog tadi na net unasiko nungaite ye tele ni nungai tai se khoira ti chapta mare mo masagi nungaita male kugi chapira chappa kha chatta chappa dumai tawina Chapte. khangdi mo bas ta em tawdra jau kakalo singa lo khona tari uloiba de isai saklo ibai telebina benu ngonda join tawiramo adaidi anitagi madana kareba Falcon John na mayam like Assam to da bazar like to sinbiro mayam Assam khatagi daishu yengjari noi channel do yengba yam nungaye Assam khatkati Assam khatkati dagi suwaira yam nungaye yam nungaye tabada adaidi anitagi mathe anita khoi na channel bu kareba yengi tabada yam ai nungaye laiko ai to bisna mai bamna haugatta asam ngai ka de kai do idono ko na haige haugatta ngai resu sao yare pirani kin pirani as to bisna nang jat ngangi da kai haiba kibam jawda kin pirani isi saklo ai to bisna dada ngasi dialogue tawni haibani yare isai to o dialogue haurase supriyana kaiba hui hodong kaiba iche isu mayam se hotnabada sire ai live ka chatpa ngamdre ꯕꯦꯝꯆꯥ ꯑꯁꯦꯡꯕꯒꯤꯅꯤ ꯕꯣ ꯃꯣꯏ ꯃꯌꯥꯝ ꯂꯣꯏꯁꯟꯕꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ke Johnson na kaya laiba tawkhrabanne daidi mangal guru mayna ise net se Ke yamna Johnson chappe ay support tawbiramo. Ke Johnson ay support tawbiramo. Supriya samurai aigi channel laibane join tawbiramo benu na ai ꯃꯌꯥꯝ singe benu ꯍꯥ singir bon gine ꯑꯣ dai rabina begam na ibai aingonda su chappe ibai khoi da su chappe o hojik su chappi boy sine acha daidi ronali thongamna nenegi kaida namaga tawrino nenegi je kaida namaga tawrino ai ꯀꯩꯅꯣ khangdre maise like tawbiro kedabna ꯔꯣꯅꯤꯂꯥ ꯅꯪ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ supriyana hoi hoi tawge ꯔꯣꯅꯥꯂꯤꯌꯥ soidana ꯍꯥꯏ ꯃꯥꯜꯂꯦ ꯅꯪ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ supriyana ꯇꯥꯗ꯭ꯔꯦꯀꯣ soidana tawge kasar pakhangna aidi ngarang tawkhrabani subscribe itema julia gi channel do oh thank you ꯖꯨꯂꯤꯌꯥ ꯅꯪ Thank ꯉꯔꯥꯡ you. ꯇꯧꯈ꯭ꯔꯦ ꯍꯥꯏ ꯊꯣꯏꯕꯅꯀꯣ Oh, Tagi matela thank you. Julia nungailibo ay adaidi Nungai. telebana kay Supriya Samurai aigi channel do teleba satokpa maina leibane Mike, please support tawbiramo. Ay channel da su. Jiles oye dai Romita na kay Julia se kadai gino ꯖꯨꯂꯤꯌꯥꯁꯦ ꯁꯤꯜꯆꯔꯒꯤꯅꯤ ꯁꯤꯜꯆꯔꯒꯤ ꯃꯥ ꯔꯣꯡꯄꯨꯔꯗ ꯂꯩꯌꯦꯕꯀꯣ ꯑꯗꯣ nang ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ nang Pritam Singha NG Eh, Pritam Singha Julia kwa matab amta pijara o kanano sibo maming tagi hum tawri ꯀꯅꯥ NG Pritam Singh Julia kwa matab amta pipira wae maigise ꯍꯣꯏ ꯑꯝꯇ ꯄꯤꯖꯧꯋꯦ ꯉꯥꯏꯈꯣ ꯑꯁꯦ ꯃꯤꯁꯦ ꯑꯩ ꯈꯪꯒꯤꯒꯨꯝ ꯇꯧꯔꯦ ꯃꯃꯤꯡ ꯇꯥꯒꯤꯒꯨꯝ ꯇꯧꯔꯦ ꯑꯗꯨ ꯀ꯭ꯋꯥꯒꯤ ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯁꯨ ꯀꯣ ꯀ꯭ꯋꯥꯁꯤꯅ ꯅꯤꯡꯁꯤꯡꯍꯜꯂꯦꯕ
ꯀ꯭ꯋꯥ ꯄ꯭ꯂꯦꯠꯅ ꯊꯤꯟꯖꯜꯂꯝꯃꯣꯅꯦ Sophia Wahengbamnaga se ibai nupi machadusu wa ngangaloi angang tumhangare Toibisana maibamna net se aikhoida natte doidi toibisana na che Julia wa ngangla oi Oh, Thomisana. Julia Kay yang sage. Kay Johnson na tamo iti ama sidi ay ngasina ahanba iche kawadra ichal kari haina kari haina hangi channel lo kari haina hange ba o Keno channel lo kari haina Johnson hangi o Julia ngarem bam haina hangi Julia ngarem bam haina Kay Johnson keno Johnson tꯧko Julia ngarem bam haina hang bani ko support support tobiramu tꯧꯕꯤꯔꯣꯀꯣ LB ꯂꯣꯏꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯟꯕꯤꯔꯣ ꯅꯣꯏ ꯀꯥꯅꯦꯛ ꯁꯨꯝ ꯇꯧꯁꯟꯕꯤꯔꯣꯕꯀꯣ ꯃꯥꯒ ꯑꯗꯒꯤꯗꯤ ꯄꯤ ꯔꯥꯖꯦꯁꯅ hello ꯊꯦꯡ haina ꯌꯨ tore ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯔꯥꯖꯦꯁ ꯍꯦꯜꯂꯣ Priyabata soibamna kaiba ijan nupi ijan anuse masak yam fajathoe from Manipur thank you Telebana kareba ke Johnson aigi long video amada full watch tobiramu comment amata tobiramu ꯇꯦꯜꯍꯩꯕꯅ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯋꯥꯔꯦꯅꯦ ꯀꯩꯅꯣꯁꯦ ꯇꯦꯜꯍꯩꯕꯁꯦ Nandi ꯑꯗꯒꯤꯗꯤ blog na Julia aigi dasu connect tobirau ko Nandini kuire tauhiba ai nongonda tauba kuigrabani ꯅꯪꯗꯤ ꯇꯧꯕ ꯇꯥꯔꯁꯨ ꯊꯤꯟꯕꯤꯔꯣ Anitagi matel ai wari tariko oi hoi ꯇꯥꯎ ꯑꯅꯤꯇꯥꯅ ꯆꯥꯛ ꯊꯣꯡꯉꯤꯕꯅꯤꯅ konna ka Assam khatkati se Dimapur manaktane ai ꯑꯩ ꯈꯪꯗꯦꯕ ꯑꯁꯥꯝ ꯈꯛꯇꯤꯁꯦ ꯀꯗꯥꯏꯗꯅꯣ daidi ꯍꯥꯏꯅ maina ka ꯊꯦꯡꯛ ꯌꯨ che ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯄꯨꯁꯤꯟꯕꯤꯕꯒꯤꯗꯃꯛꯇ Julia ꯊꯥꯒꯠꯆꯔꯤ se channel kai haina lege Julia ngariambam maina leibane ko Julia ngariambam maina leibani aduga thoiba maibamna ka che Julia itei ro laklise haifet manbam laambani sida ꯀꯥꯏ ꯂꯥꯛꯑꯝꯕꯅꯣ kwa sidera moin laambado kasar pakhang na itei ma Julia se maya ga poraga film actor Maya Chaudhary mangi tauri ꯃꯥꯟꯕꯅꯤ ꯊꯣꯏꯕ yam fajana mai leibau bhori ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯕꯗꯅ ꯍꯥꯏꯔꯕꯅꯤ ꯖꯨꯂꯤꯌꯥꯗ dai telebana Sophia ingonda su join tawbiramo ai toibisana maibamna aidi iron le che Julia ꯏꯔꯣꯟꯕ ꯍꯥꯎꯕꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥ sister na mi ahum sure mi ani ne ahum ni kena sister India ꯑꯕꯨꯡꯉꯣ ꯊꯣꯛꯂꯦ dai Rabina Begum na ibai ina ma anima kari nang sarage ꯉꯁꯤꯁꯦ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯔꯕꯤꯅꯥ dai ꯅꯪꯗꯤ Sophia ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ Sophia waheng bamna kay iche waiga pauna number piro ꯑꯣ ꯁꯣꯐꯤꯌꯥ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯑꯩꯒꯤ ꯑꯦꯕꯤꯗ ꯆꯪꯉꯧꯀꯣ ꯑꯩꯒꯤ ꯑꯦꯕꯤꯗ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍꯥ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯅꯪ ꯀꯩꯅꯣ ꯇꯧꯁꯜꯂꯣ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯑꯩ ꯑꯦꯛꯁꯦꯞ ꯇꯧꯔꯛꯑꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯅꯝꯕꯔꯁꯨ ꯑꯗꯨꯝ Sister ꯂꯧꯅꯔꯁꯤꯀꯣ Indiana nupa ama yaurise kanano ai ꯅꯤꯄꯥ ꯑꯃꯁꯦ ꯑꯩꯅ ꯋꯥꯏꯔꯛꯄꯅꯦ ꯀꯣꯃꯦꯟꯁ ꯄꯥꯅꯕꯒꯤ pele saitebo ai hu botol amatanga hu botol ama thaknaga siningde hu botol kuthra bu tha siningine aise pin bazali da aise ꯁꯤꯔꯦꯗ ꯐꯥꯒꯤ ꯇꯧꯕꯅꯦ ꯗꯥ ꯁꯥꯎꯒꯅꯨ buima ai pele da is ꯐꯥꯒꯤ ꯇꯧꯕꯅꯦ gajab bejati ada tare tauris ꯇꯦꯜꯍꯩꯕꯅ ꯀꯩ ꯍꯥꯏꯅꯣ ꯁꯣꯐꯤꯌꯥ ꯋꯥꯍꯦꯡꯕꯝ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯣ ꯇꯦꯜꯍꯩꯕꯅ ꯕꯤꯈꯥꯅꯤꯕꯗ ꯁꯤꯗꯣꯔꯦ ꯇꯦꯜꯍꯩꯕ teleba nangna join tawai na hairigida nang join oi lijaramjani ꯇꯦꯜꯍꯩꯕ ꯅꯪ ꯃꯌꯥꯝꯗ ꯕꯤꯈꯥꯅꯤꯕꯗ ꯅꯪ ꯁꯤꯗꯣꯔꯦ ꯅꯪ che Juliana nokpase yam fajai haiba fajabani Nandini blog ꯑꯗꯨꯅ ꯃꯁꯛ ꯐꯖꯕꯤꯁꯦ ꯄꯨꯔꯛꯏꯃꯤ ꯑꯩꯅ ꯃꯌꯥꯝꯅ ꯃꯁꯛ ꯐꯖꯕꯤꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ya aisu maya pohange kenom naksalaga aisu kenom naksala maya pohange saida Nandini blog na aisu haige tauri mimi Julia se Maya Chaudhary malena ꯃꯥꯟꯕꯅꯤ ꯃꯌꯥ ꯆꯧꯙꯨꯔꯤ hey ꯃꯥꯟꯕꯅꯤ Juliana de like Maya Chaudhary ni adudai Anitagi madala maya maingoda su sab tawbiram amasu hore ꯏꯆꯦ ꯑꯅꯤꯇꯥꯗꯁꯨ ni ꯃꯌꯥꯝ horo ꯑꯅꯤꯇꯥꯒꯤ ꯃꯈꯜ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯑꯁꯤꯁꯨ Nabisana ꯁꯥꯞ ngasi ꯇꯧꯕꯤꯌꯣ ngasi ꯃꯌꯥꯝ net se kapningida ngasi net se am chappa yalo toisibo ꯈꯪꯗꯦ Daidi ꯀꯟꯅ ꯀꯟꯅ kalka ꯄꯥꯏꯌꯣ jin mirang che ani se yam nungsiye ꯊꯦꯡꯛ ꯌꯨ thank you Nandi blog na che nu ingbra ꯌꯥꯝ ꯏꯪꯉꯦ ꯅꯪꯗꯤ ꯑꯩꯗꯤ Toibisana ꯈꯔꯁꯨꯅꯦ ꯏꯪꯖꯩꯌꯦꯕ ina ma dada ꯈꯔ se ꯏꯪꯒꯟꯕ ꯍꯥꯏꯇꯥꯔꯦ kaya da wairak ni noi ꯃꯥꯁꯦ ꯐ꯭ꯔꯤꯅꯤꯗ
sisterna ꯂꯝꯕꯤꯗ ꯑꯩꯈꯣꯏꯁꯦ ꯆꯠꯂꯦ nupai ꯂꯩꯅ Sophia waimna ibai ichena awaiba oira male he ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯁꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣꯀꯣ ꯃꯌꯥꯝ ꯑꯗꯨꯒ sister ꯑꯅꯧꯕ Julia ꯏꯆꯤꯟꯅꯥꯎꯁꯤꯡ ibu ꯆꯪꯉꯛꯄ khangro ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯑꯧ ꯇꯧꯁꯤꯟꯕꯤꯔꯣ ꯈꯪꯉꯤ Julia ꯈꯪꯉꯤ khangro Julia ꯏꯆꯦꯒꯗꯤ khangro ꯀꯅꯦꯛ ꯇꯧꯅ ꯂꯩ telebe ꯑꯩ ꯍꯥꯟꯅꯗꯒꯤ sadupuna ꯑꯩꯒ ꯀꯅꯦꯛ Sophia ꯇꯧꯅ ibu ꯂꯩꯕꯅꯤ join tobe ꯀꯩꯅꯣ ꯅꯣꯏꯗꯣ telebe isu kero dei papa tale ꯇꯦꯂꯩꯕꯒꯤ ꯀꯣꯃꯦꯟꯠꯁ ꯃꯌꯥꯝꯁꯦ ꯄꯥꯕ ꯉꯝꯗ꯭ꯔꯦ ꯁꯣꯐꯤꯌꯥ ꯕꯤꯕꯤꯁꯅꯥ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯅꯦꯠ ꯇꯧꯕꯤꯔꯝꯃꯣ ꯆꯞꯄꯦ ꯅꯦꯠꯁꯦ ꯕꯤꯁꯅꯥ ꯊꯥꯁꯤ ꯊꯥꯅ ꯍꯧꯔꯦ ꯅꯪꯗꯤ ꯕ꯭ꯂꯣꯛ ꯑꯩꯗꯤ ꯂꯥꯏꯛ ꯇꯧꯔꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯂꯩꯇ꯭ꯔꯕꯣ ꯀꯣꯃꯦꯟ ꯀꯃꯦꯟ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯣ ꯖꯨꯂꯤꯌꯥꯗꯁꯨ ꯑꯩꯉꯣꯟꯗꯁꯨ ꯀꯩ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯂꯩꯕꯗꯤ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯀꯨꯀꯤꯗ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯃꯥꯏꯛꯅ ꯆꯦ ꯑꯩꯒꯤ ꯃꯤꯡꯗꯣ ꯃꯥꯏꯛ ꯀꯧꯗꯦ ꯔꯥꯖ ꯂꯛꯁꯃꯤ ꯀꯧꯏ ꯑꯣ ꯔꯥꯖ ꯂꯛꯁꯃꯤ ꯑꯣ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯀꯔꯤ ꯍꯥꯏꯕ ꯑꯅꯨꯁꯦ ꯃꯨꯟꯅ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯑꯅꯨꯁꯦ ꯃꯨꯟꯅ ꯌꯦꯡꯒꯦ ꯌꯥꯝ ꯐꯖꯔꯝꯃꯤꯅꯦ ꯍꯥꯏꯌꯣ ꯑꯣꯏꯃꯥ ꯑꯩꯁꯦ ꯐꯖꯔꯝꯃꯤ ꯍꯥꯏꯔꯣ ꯂꯣꯏꯔꯦꯗꯅ ꯑꯩ ꯅꯕꯥꯅꯤ ꯃꯨꯛ ꯑꯝꯇ ꯄꯥꯔꯧꯁꯦ ꯈꯗꯥꯡ ꯅꯥꯔꯦ ꯊꯣꯏꯅ ꯀꯩ ꯍꯥꯏꯕ ꯚꯥꯏꯅ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯊꯣꯏꯅ ꯍꯥꯏꯁꯦ ꯚꯥꯏ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯒꯤ ꯊꯣꯏꯕ ꯀꯁꯥꯔ ꯄꯥꯈꯪ ꯊꯣꯏꯕꯅ ꯀꯩ ꯍꯥꯏꯕ ꯏꯇꯩꯃ ꯑꯅꯤ ꯉꯁꯤ ꯀꯔꯤ ꯃꯊꯦꯜꯅ ꯆꯥꯒꯦꯅ ꯍꯪꯉꯦ ꯖꯨꯂꯤꯌꯥ ꯅꯪ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏꯔꯣ ꯑꯩꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯔꯣꯝꯕ ꯆꯥꯏ ꯊꯣꯏꯕ ꯅꯪꯅ ꯀꯩ ꯏꯟꯁꯥꯡ ꯆꯥꯗꯣꯏꯅꯣ ꯄꯤ ꯔꯥꯖꯦꯁꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯍꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯁꯦ ꯑꯩꯗꯤ ꯄꯣꯊꯥꯖꯕ ꯑꯩ ꯍꯥꯏꯅ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯄꯣꯊꯥꯏꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯒ ꯅꯟꯗꯤꯅꯤ ꯕ꯭ꯂꯣꯛꯅ ꯃꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯆꯠꯈꯔꯦ ꯍꯥꯏ ꯍꯣꯏ ꯅꯟꯗꯤꯅꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯂꯥꯛꯏꯕꯀꯣ ꯑꯗꯨꯅꯤ ꯅꯣꯏ ꯂꯩꯌꯨꯀꯣ ꯅꯣꯏꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯂꯥꯏꯛꯀ ꯍꯥꯀꯨꯝꯅ ꯇꯧꯈ꯭ꯔꯦ ꯑꯃꯨꯛꯀ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯣ ꯃꯥꯏ ꯗꯤꯌꯔ ꯁꯤꯁꯇꯔ ꯅꯨꯡꯁꯤꯕꯤ ꯑꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯅꯪ ꯅꯣꯏ ꯀꯅꯥ ꯅꯃꯥꯟꯅꯕꯤꯁꯤꯡ ꯂꯩꯕ ꯊꯣꯏꯕꯤꯁꯅꯥ ꯃꯣꯕꯥꯏꯜꯗ ꯇꯛ ꯃꯨꯜꯂꯒꯅꯦ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯦꯜ ꯇꯦꯂꯩꯕꯅ ꯀꯔꯤ ꯍꯥꯏꯕ ꯊꯣꯏ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯏꯃꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤꯗꯤ ꯇꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯚꯥꯏ ꯍꯥꯏꯈ꯭ꯔꯦ ꯀꯅꯥꯗꯅꯣ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯑꯅꯨ ꯏꯁꯩ ꯑꯃꯈꯛ ꯁꯛꯎ ꯍꯥꯏꯌꯦ ꯍꯣꯏ ꯑꯅꯤꯇꯥ ꯁꯛꯂꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯅꯨ ꯊꯣꯏꯁꯦ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯦ ꯑꯣ ꯈꯪꯗꯕꯩ ꯍꯪꯕꯅꯤꯀꯣ ꯊꯣꯏ ꯅꯦꯅꯦ ꯂꯥꯏꯐ से भाई नाले लाइफ से भाई ꯊꯣꯏ ꯑꯩꯈꯣꯏ ꯉꯁꯥꯏꯉꯩ ꯈꯪꯗꯦꯀꯣ ꯅꯪꯁꯦ ꯊꯣꯏꯕꯤꯁꯅꯥꯒꯤ ꯐ꯭ꯔꯦꯟ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯃꯤꯕ ꯃꯌꯥ ꯆꯧꯙꯨꯔꯤ ꯃꯥꯟꯕꯤ ꯅꯨꯄꯤꯁꯦ ꯑꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯖꯨꯂꯤꯌꯥ ꯉꯥꯏꯔꯦꯝꯕ ꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯗꯒꯤꯗꯤ ꯁꯣꯐꯤꯌꯥ ꯋꯥꯍꯦꯡꯕꯝꯅ ꯍꯥꯏꯕ ꯇꯦꯜꯍꯩꯕ ꯁꯥꯗꯣꯛꯄꯝ ꯁꯣꯝꯒꯤ ꯂꯥꯏꯛꯇꯣ ꯀꯩ ꯍꯥꯏꯅꯣꯗ ꯁꯣꯝꯒꯤ ꯂꯥꯏꯔꯤꯛꯇꯣ ꯁꯣꯏꯗꯅ ꯇꯧꯖꯔꯒꯦ ꯑꯩ ꯏꯀꯥꯏꯕ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯕꯥꯅꯤ ꯚꯥꯏ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯅꯟꯗꯤꯅꯤ ꯕ꯭ꯂꯣꯛꯅ ꯑꯩ ꯂꯩꯖꯔꯤꯀꯣ ꯍꯥꯏꯌꯦ ꯂꯩꯌꯨ ꯅꯟꯗꯤꯅꯤ ꯂꯩꯌꯨꯀꯣ ꯇꯦꯂꯩꯕꯅ ꯃꯤ ꯃꯌꯥꯝ ꯁꯣꯐꯤꯌꯥ ꯑꯩꯒꯤ ꯂꯥꯛꯈꯤꯅꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯨꯜ ꯋꯥꯁ ꯇꯧꯔꯒ ꯀꯃꯦꯟ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨ ꯇꯦꯂꯩꯕ ꯁꯥꯗꯣꯛꯄ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏꯛꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯖꯨꯂꯤꯌꯥ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯇꯧꯔꯒ ꯀꯩ ꯍꯥꯏꯕ ꯀꯦꯕꯣꯂꯥ ꯑꯣꯏꯅ ꯊꯣꯛꯂꯛꯑꯦꯗ ꯑꯩ ꯌꯥꯝ ꯅꯣꯏꯕꯅꯤ ꯌꯥꯝ ꯅꯣꯏ ꯁꯤꯔꯦꯗ ꯅꯪ ꯏꯁꯄꯦꯂꯤꯡꯗꯣ ꯁꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯒꯤꯅꯤ ꯖꯨꯂꯤꯌꯥ ꯏꯁꯄꯦꯂꯤꯡꯗꯣ ꯑꯝꯇꯒ ꯐꯖꯅ ꯍꯥꯏꯔꯣ ꯁꯣꯏꯔꯗꯤ ꯇꯣꯛꯄꯅꯦꯕ JULIA ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯂꯩꯕꯅꯦꯕ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯇꯧꯕꯗꯨ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯅꯪꯒꯤ ꯉꯥꯔꯦꯝꯕꯝꯒꯤ ꯏꯁꯄꯦꯂꯤꯡ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯌꯥꯔꯦ ꯉꯥꯔꯦꯟꯕꯝ ꯏꯁꯄꯦꯂꯤꯡꯐꯥꯎ ꯉꯝꯃꯔꯣꯏꯗ꯭ꯔꯦ ꯅꯠꯇꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯁꯨ ꯁꯣꯏꯔꯁꯨ ꯌꯥꯗꯕꯅꯦꯕ ꯑꯗꯨꯒꯤꯅꯤꯗ
थोइना के ओके भाई थोइना तौगे से दैदी लीलापति लैमा अनु से याम फजई को thank you so अदैदी much. थैबिसना माइबम से जुलिया से नमदना हेक मया चौधरी ओनगरे Aduni, मैं चौधरी थोइना मालबनिना भाई अईगी गेम केबा सानौगे कौरो सोमदा नेट से केनो मो मुचप्पी से कोइसे खंगदे असि नेट से नुआइते ꯑꯩ कꯩꯒꯤनो ꯉꯁꯥꯏꯗꯒꯤ ꯅꯉꯣꯟꯗ ꯍꯥꯏꯗꯨꯗꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯔꯤ ꯖꯥꯠꯂꯥ ꯍꯥꯏꯅ ꯂꯣꯏꯗꯤ ꯂꯣꯏꯔꯝꯗꯦꯕꯗꯣ ꯑꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯆꯠꯄꯤꯁꯦ ꯉꯁꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯅ ꯍꯥꯏꯌꯦ ꯊꯣꯏꯅ ꯕꯥꯏ ꯆꯦꯆꯦ ꯑꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯊꯣꯏ ꯕꯕꯥꯏ ꯅꯪ ꯒꯦꯝ ꯁꯥꯟꯅꯕ꯭ꯔꯣꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯌꯦꯡꯁꯨ ꯇꯧꯒꯅꯤ ꯑꯦꯜꯕꯤꯁꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯕ ꯑꯦꯟꯖꯤ प्रीतम ꯄ꯭ꯔꯤꯇꯝ सिंह ꯁꯤꯡ जेरुम मरी खक्त चाबनी दुनानी केबोला मालिदो ngasi ꯅꯪ ꯑꯣꯀꯦ ꯖꯦꯔꯨꯝ ꯃꯔꯤ ꯆꯥꯔꯛꯏꯔꯣ काय हेंजन सुधीर लाइस्रम आई मुगला एको है सुधीर वेलकम वेलकम सोपया वाई सुधीर मन तेलेबा सदोकम सुधीर नंगी पैसा तोनबदौना लाइक एंड सब्सक्राइब तौरीजी इची ꯁꯨꯙꯤꯔ ꯑꯅꯦ ꯀꯩꯅꯣ ꯇꯧꯕ ꯈꯪꯕ ꯑꯗꯨ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯁꯣꯝꯗ ꯐꯝꯃꯤꯁꯦ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯁꯨꯙꯤꯔ अदैदी थोइबी सना माइबमना करेबा माइन माइन मैया चौधरी मीदी मैया चौधरी नीचे चप्पी हम नुंगाइते ꯅꯪꯒꯤ ꯄꯥꯕꯤꯌꯨ ꯄꯥꯕꯤꯌꯨ मीसे मीदी मैया चौधरी मानबसे कयादा लाइबक फैको लाइबक फैनो लाइबक हाउगरे यादे फैनो दिया है हाउ अदुगु जुलिया है ना दैदी एमपी राजेश ना के आई है ओके ओके जुली साना यामना नुंगाये मयाम जुली सा हाइना लाइसे मागी चैनल लेबनी मागुसु सपोर्ट तौबियुको मयाम अदैदी माइक ना के इचे तौख्रे थैंक यू फंग्रा माले जुलिया थैंक यू अनिता मैं ना कमेंट के सब वारी नुंगाये थम्बीरमुको नौथरे रोमिता सिंह ना गुड नाइट से इबा एंड जुलिया रोमिता गुड नाइट के नो ngasi di am galina telebena सोफिया तौरमो ꯑꯩꯗꯤ ꯂꯩꯕꯁꯦ ꯅꯣꯛꯅꯤꯡꯉꯛꯇꯣꯔꯦ ꯊꯣꯏꯕꯅ ꯀꯩ ꯍꯥꯏꯕ ꯉꯁꯤꯅ ꯑꯃꯨꯛ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯉꯁꯤꯅ ꯑꯃꯨꯛ ꯍꯦꯜꯂꯦ ꯅꯨꯡꯉꯥꯏꯕ ꯑꯦꯜꯕꯤꯁꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯤꯗꯒꯤ ꯊꯣꯛꯀꯅꯨ ꯊꯣꯏꯕꯤꯁꯅꯥ ꯃꯌꯥꯝ ꯇꯧꯔꯛꯈꯤꯗꯣꯏꯅꯤ ꯅꯟꯗꯤꯅꯤ ꯋꯥꯠꯂꯤꯀꯣ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯕꯁꯦ ꯑꯁꯤ ꯃꯥꯁꯨ ꯀꯨꯏꯔꯦ ꯃꯥ ꯀꯩꯅꯣꯕꯨꯗꯤ ꯇꯧꯔꯛꯇꯕ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯅꯟꯗꯤꯅꯤ ꯅꯪ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯀꯩꯗꯧꯔꯒꯦ ꯀꯨꯏꯔꯦ ꯅꯪꯅ लेपैसे हाय मयाम हाय सुधीर लाइस्रम होय ꯁꯨꯙꯤꯔꯅ नेने ꯑꯣꯀꯦ नंदी ꯁꯨꯙꯤꯔ लेमते ꯊꯦꯡꯛ लेबा ꯌꯨ पैसा थौर इरो है अनिता ने आई भाई ओइरगे अतोप मुक चलुगी चो जुलीना यामना नुंगाये यामना नुंगाये हाय हाइख्रे अइना ꯖꯨꯂꯤ ꯖꯨꯂꯤ ꯅꯪ यामना नुंगाये हाइख्रे ꯀꯩꯅꯣꯒꯅꯦ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯒ ꯀꯥꯅꯦꯛ ꯂꯩꯅꯗ꯭ꯔꯒꯗꯤ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯒ ꯑꯝꯇ ꯀꯥꯅꯦꯛ ꯂꯩꯅꯧꯀꯣ जुली ꯖꯨꯂꯤꯀꯣ साहा हाइनसु लेबनिको जुली साहा अमरने ꯏꯅꯥꯎꯅꯨꯄꯤ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯕꯤꯕ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯃꯥꯒꯤ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯈꯔ ꯀꯥꯅꯦꯛ ꯈꯔ ꯇꯧꯁꯟꯕꯤꯌꯨꯀꯣ थाजा ब्लॉक नकरे बच्चे ऐसु लाए ꯑꯗꯨꯒ वेलकम थाजा ꯅꯟꯗꯤꯅꯤ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯕꯁꯦ ꯑꯁꯤꯗꯁꯨ ꯈꯔ ꯀꯥꯅꯦꯛ ꯇꯧꯁꯟꯕꯤꯔꯣ माइना करे बंगसी ngasi di che julia एनजी ना ओइना इसई सओ है जुलियाना ओइना सओ है याम हनीबनी बिसना माइबमना करी अइबु नोंमता एलबी हेक हौबदई लोइदना थोअब्रो है ꯊꯣꯛꯇꯦ ꯏꯆꯟꯅꯨꯄꯤꯇꯅꯤ सुधीर ꯍꯧꯕꯗꯒꯤꯅ लाइस्रमना ꯂꯣꯏꯕꯧ चाक ꯌꯥꯎꯔꯤꯁꯦ चारबो ꯅꯆꯦꯒꯤ है ꯑꯦꯜꯕꯤꯗ सोफिया वायंगबना तेलेइबा सदोकपम कइबा काइनरसी अदुगा नाहक ननाक्ता ꯂꯩꯔꯀꯥꯟꯗ ꯄꯦꯟꯅ ꯂꯥꯏꯛ ꯇꯧꯔꯒꯦ ꯏꯟꯆꯥꯕꯥꯏ ꯀꯣꯏꯅꯔꯁꯤ ꯍꯥꯏꯕ ꯇꯦꯂꯩꯕ ꯑꯁꯗꯣꯛꯄꯝ ꯀꯣꯏꯅꯔꯁꯤ ꯑꯗꯨꯒ ꯅꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯄꯦꯟꯅ ꯂꯥꯏꯛ ꯇꯧꯔꯒꯦ ꯅꯨꯡꯁꯤ ꯏꯟꯆꯥꯕꯥꯏ ꯀꯅꯥꯅ ꯍꯥꯏꯅꯣ ꯁꯣꯐꯤꯌꯥ ꯁꯣꯐꯤꯌꯥꯅ ꯋꯥꯌꯡꯃ ꯁꯣꯐꯤꯌꯥꯁꯦ ꯇꯦꯂꯩꯕꯅ ꯍꯥꯏꯃꯟꯈꯤꯗꯅ ꯃꯥ ꯃꯀꯣꯛ ꯉꯥꯎꯈꯠꯂꯦ ꯊꯥꯖ ꯕ꯭ꯂꯣꯛ ꯆꯦ ꯄꯤꯟ ꯇꯧꯕꯤꯔꯛꯑꯣ ꯀꯅꯥꯒꯤꯅꯣ ꯄꯤꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯊꯥꯖ ꯕ꯭ꯂꯣꯛ ꯍꯥꯏ ꯑꯣ ꯇꯦꯂꯩꯕ ꯆꯗꯛꯄꯝꯅ ꯁꯣꯐꯤꯌꯥ ꯌꯥꯏꯌꯦ ꯖꯨꯂꯤ ꯁꯥꯅ ꯆꯦ ꯕ꯭ꯂꯨ ꯂꯩꯇꯃꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯅꯥ ꯆꯦꯅꯦꯜ ꯑꯣꯀꯦ ꯖꯨꯂꯤ ꯕ꯭ꯂू ꯄꯤꯔꯛꯀꯦꯀꯣ ꯖꯨꯂꯤ ꯁꯥ ꯀꯩꯅꯣ ꯇꯧꯔꯝꯃꯤꯀꯣ ꯕ꯭ꯂू ꯄꯤꯈ꯭ꯔꯃꯤ
ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯑꯗꯣꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯖꯨꯂꯤ ꯈꯔ ꯅꯣ ꯇꯧꯁꯟꯕꯤꯔꯣꯀꯣ ꯍꯧꯖꯤꯛ ꯎꯄꯥꯏ ꯖꯨꯂꯤꯌꯥꯒꯤꯗꯨꯒ ꯕꯦꯇꯔ ꯇꯪ ꯉꯥꯏꯔꯦ ꯀꯔꯤꯕ ꯑꯗꯣ ꯉꯁꯤꯗꯤ ꯅꯣ ꯎꯄꯥꯏ ꯕꯦꯇꯔ ꯑꯅꯤꯇꯪ ꯉꯥꯏꯔꯦ ꯕꯦꯇ꯭ꯔꯤ ꯑꯅꯤꯇꯪ ꯉꯥꯏꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯗꯥ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯇꯦꯂꯩꯕ ꯗꯥꯅ ꯑꯩꯅ ꯍꯥꯏꯖꯦ ꯂꯦꯞꯄꯨ ꯂꯣꯇ꯭ꯔꯤ ꯍꯥꯏꯕ ꯐꯥꯎꯔꯦꯀꯣ ꯁꯤꯁ ꯑꯩ ꯑꯩꯈꯣꯏ ꯗꯥꯁꯦ ꯄꯨꯔꯥ ꯇꯥꯕꯅꯤꯕꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯑꯅꯧꯕ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯑꯗꯨꯒ ꯁꯣꯝꯗ ꯐꯝꯃꯤꯕ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤꯁꯨ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯦꯜꯕꯤꯁꯤꯒꯁꯨ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯁꯦ ꯋꯥꯏꯔꯛꯄꯅꯤꯀꯣ ꯂꯨꯄꯥ ꯆꯥꯝꯃꯗ ꯄꯨꯡ ꯑꯃꯗ ꯂꯨꯄꯥ ꯅꯠꯇꯦ ꯆꯥꯝꯃ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯗꯨꯒ ꯅꯪ ꯑꯝꯇꯪ ꯂꯦꯞꯄꯗꯤ ꯌꯥꯏꯑꯕ ꯅꯪ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯡ ꯂꯩꯒꯅꯦꯕ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤ ꯏꯁꯩ ꯁꯛꯎ ꯍꯥꯏꯔꯒꯅꯦ ꯀꯃꯦꯟ ꯄꯥꯕꯩꯗꯃꯛꯇ ꯋꯥꯏꯔꯛꯑꯕꯅꯤ ꯂꯨꯄꯥ ꯆꯥꯝꯃ ꯄꯨꯡ ꯑꯃꯗ ꯂꯨꯄꯥ ꯆꯥꯝꯃꯅꯤ ꯄꯨꯡ ꯑꯅꯤꯗ ꯂꯨꯄꯥ ꯆꯅꯤꯅꯤ ꯂꯨꯄꯥ ꯆꯅꯤ ꯄꯥꯔꯒ ꯈꯅꯥꯎꯁꯦ ꯂꯥꯏꯌꯦꯡꯉꯨꯗꯣꯔꯤꯃꯤ ꯀꯥꯔꯟ ꯉꯥꯡꯉꯤꯁꯦ ꯑꯩꯗꯤ ꯌꯦꯡꯉꯨ ꯆꯦ ꯕ꯭ꯂꯨ ꯄꯤꯌꯣ ꯍꯥꯏ ꯀꯅꯥꯗꯅꯣ ꯀꯅꯥꯅꯣ ꯊꯥꯖ ꯕ꯭ꯂꯣꯛ ꯑꯣꯀꯦ ꯄꯤꯒꯦ ꯄꯤꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯁꯣꯐꯤꯌꯥꯁꯦ ꯑꯩꯉꯣꯟꯗ ꯁꯣꯐꯤꯌꯥ ꯋꯥꯌꯦꯡꯕꯝꯁꯦ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈ꯭ꯔꯕꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯈꯔ ꯍꯥꯏꯔꯛꯑꯣ ꯖꯨꯂꯤꯌꯥ ꯑꯦꯅꯤꯃꯦꯜꯁ ꯑꯩꯃꯨꯛ ꯖꯨꯂꯤꯌꯥ ꯂꯥꯛꯑꯦ ꯉꯥꯔꯦꯝꯕꯝ ꯍꯥꯏꯕꯗꯨꯅꯤ ꯋꯦꯜꯀꯝ ꯁꯣꯐꯤꯌꯥꯁꯦ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡ 24 ꯔꯤꯇꯔꯟ ꯑꯕꯨꯡꯉꯣ ꯇꯧꯕꯤꯔꯛꯑꯣ ꯑꯕꯨꯡꯉꯣ ꯖꯣꯏꯟ ꯇꯧꯕꯤꯔꯛꯀꯦ ꯍꯥꯏ ꯑꯣꯀꯦ ꯖꯨꯂꯤꯌꯁ ꯆꯥꯛ ꯆꯥꯔꯕꯣ ꯑꯕꯨꯡꯉꯣ ꯆꯥꯔꯦ ꯅꯨꯡꯁꯤꯗ ꯌꯥꯝ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯃꯃꯝ ꯑꯩꯉꯣꯟꯗꯁꯨ ꯕ꯭ꯂꯨ ꯆꯥꯔꯕꯣ ꯄꯤꯕꯤꯔꯝꯃꯣ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯇꯨꯝꯈ꯭ꯔꯕ ꯅꯪ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯇꯧꯔꯛꯏꯅꯦ ꯀꯃꯦꯟ ꯄꯥꯕꯗ ꯑꯃꯨꯛ ꯆꯤꯛꯅꯔꯛꯀꯅꯤꯀꯣ ꯁꯣꯐꯤꯌꯥ ꯋꯥꯍꯦꯡꯕꯝꯅ ꯇꯦꯜꯂꯩꯕ ꯁꯥꯗꯣꯛꯐꯝ ꯑꯩ ꯉꯥꯎꯔꯒ ꯆꯠꯇꯣꯔꯦ ꯅꯪꯒꯤ ꯂꯥꯏꯛ ꯊꯧꯕꯗ ꯑꯁꯦꯡꯕꯅꯤ ꯁꯣꯐꯤꯌꯥ ꯇꯦꯂꯩꯕꯅ ꯁꯥꯔꯩ ꯀꯟꯕꯅꯤ ꯔꯕꯤꯅꯥ ꯌꯥꯝꯅ ꯕꯦꯒꯝꯅ ꯏꯕꯥꯏ ꯃꯥ ꯉꯁꯥꯏꯗꯩ ꯅꯤꯔꯤꯁꯦ ꯀꯩꯅꯣ ꯃꯥ ꯆꯪꯉꯛꯄ ꯃꯤꯁꯤꯅꯦ ꯃꯥ ꯍꯥꯏꯔꯤꯁꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯏꯕꯥꯏ ꯇꯣꯂꯟꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯔꯛꯑꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯨꯒꯦ ꯑꯃꯨꯛ ꯆꯪꯉꯛꯀꯦ ꯇꯧꯕꯤꯔꯣꯁꯦ ꯇꯧꯕꯤꯔꯛꯑꯣꯕ ꯃꯤꯅ ꯇꯧ ꯍꯥꯏꯕꯩ ꯀꯃꯥꯏꯅ ꯇꯧꯕ ꯇꯥꯏꯅ ꯇꯧꯒꯦꯅꯦ ꯇꯣꯂꯟꯒꯤ ꯗꯥꯏꯂꯣꯛꯁꯦ ꯇꯧꯔꯛꯑꯣ ꯗꯥꯏꯂꯣꯛꯁꯦ ꯀꯔꯤ ꯗꯥꯏꯂꯣꯛꯅꯣ ꯅꯤꯡꯁꯤꯡꯗꯣꯏꯁꯦ ꯑꯝꯇ ꯉꯥꯏꯈꯣ ꯗꯥꯏꯂꯣꯛꯇꯤ ꯃꯌꯥꯝ ꯂꯩꯈꯤꯕꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯗꯥꯏꯂꯣꯛꯁꯦ ꯁꯨꯝ ꯈꯣꯊꯔ ꯁꯝ ꯇꯧꯕꯩꯅꯦ ꯈꯠꯊꯕꯩꯗꯣ ꯇꯧꯔꯁꯤꯔꯥ ꯇꯧꯔꯁꯤ ꯑꯩ ꯑꯝꯇꯪ ꯁꯥꯎꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯦꯜꯕꯤꯁꯤꯗ ꯈꯔ ꯕꯦꯕꯥꯔꯗ ꯁꯥꯎꯒꯠꯆꯔꯒꯦꯀꯣ ꯅꯪ ꯋꯥ ꯉꯥꯡꯕ ꯇꯣꯜꯍꯟꯃꯥꯏ ꯉꯥꯡꯗꯣꯏꯃꯤꯅꯦ ꯑꯩ ꯀꯗꯥꯏ ꯍꯟꯅꯨꯔꯒꯦꯅꯣꯅꯦ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯍꯟꯅꯨꯔꯦꯅ ꯍꯥꯏꯔꯛꯏꯗꯣ ꯑꯩ ꯏꯀꯥꯏꯅꯁꯦ ꯁꯝꯒꯁꯦ ꯄꯣꯛꯀꯁꯦ ꯀꯨꯞꯁꯟ ꯆꯠꯆꯔꯤꯃꯤꯅꯦ ꯑꯩ ꯀꯗꯥꯏ ꯍꯟꯅꯨꯔꯒꯦ ꯃꯁꯜꯒꯁꯦ ꯎꯔꯦꯗꯅꯁꯦ ꯅꯣꯏꯅ ꯍꯟꯅꯨꯔꯦꯅ ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯃꯁꯛꯀ ꯇꯣꯜꯍꯟꯃꯥꯏ ꯇꯧꯋꯦ ꯅꯪ ꯁꯝꯒꯁꯦ ꯅꯪ ꯄꯣꯛ ꯍꯧꯔꯤꯁꯦ ꯄꯣꯛ ꯍꯧꯕꯗꯅ ꯍꯟꯅꯨꯕ꯭ꯔꯣ ꯅꯣꯏ ꯈꯪꯉꯤꯗꯣ ꯀꯩꯅꯣ ꯄꯣꯛ ꯍꯧꯕꯗꯅ ꯍꯟꯅꯨꯕ꯭ꯔꯕ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯕꯅꯤ ꯀꯩꯒꯤ ꯇꯞꯅ ꯉꯥꯡꯅꯣ ꯁꯥꯎꯔꯒꯕꯨ ꯇꯞꯅ ꯉꯥꯡꯅꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯁꯨ ꯀꯩꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯏꯗ ꯉꯥꯡꯉꯤꯗꯣ ꯑꯩ ꯊꯣꯛꯑꯦ ꯏꯕꯥꯏ ꯊꯣꯛꯈꯤꯅꯨ ꯂꯥꯎ ꯂꯥꯎ ꯁꯦ ꯇꯣꯜꯍꯟ ꯁꯥ ꯂꯣꯏꯈꯔꯦ ꯃꯌꯥꯝ ꯇꯣꯜꯍꯟꯒꯤ ꯑꯃꯨꯛ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥ ꯂꯧꯗꯣꯔꯤꯅꯤ ꯀꯃꯦꯟ ꯄꯥꯕꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥ ꯇꯣꯜꯍꯟꯒꯤ ꯑꯃꯨꯛ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯗꯕ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯣ ꯃꯌꯥꯝ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯂꯨꯄꯥ ꯆꯥꯝꯃꯗ ꯍꯥꯏꯕ ꯌꯥꯡꯈꯩꯗ ꯅꯠꯇꯦꯕ ꯃꯥꯏꯛ ꯆꯦ ꯖꯨꯂꯤꯌꯥꯁꯦ ꯐꯦꯃꯁ ꯑꯣꯏꯗꯧꯔꯦꯀꯣ ꯁꯛꯁꯨ ꯐꯖꯩꯌꯦ ꯑꯗꯨꯅꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯁꯨꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯏꯁ꯭ꯔꯝꯅ ꯆꯦ ꯖꯨꯂꯤꯌꯥꯁꯦ ꯌꯥꯝꯅ ꯐꯖꯩꯀꯣ ꯁꯨꯔꯦ ꯂꯥꯏꯁ꯭ꯔꯝꯅ ꯑꯗꯩꯗꯤ ꯀꯦ ꯖꯣꯟꯁꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯑꯃ ꯂꯩꯕꯅꯤ ꯀꯩꯅꯣ ꯖꯨꯂꯤꯁꯥ ꯀꯩꯅꯣꯁꯦ ꯖꯨꯂꯤꯌꯥꯒꯤ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯃꯥꯒꯤ ꯃꯤꯡ ꯀꯩꯅꯣꯗꯣ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯑꯌꯨꯁꯤ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯃꯥ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤ ꯌꯥꯏ ꯅꯨꯡꯁꯤꯕꯅꯦ ꯇꯦꯜꯂꯩꯕ ꯌꯥꯝꯅ ꯁꯥꯗꯣꯛꯄꯝꯅ ꯁꯣꯐꯤꯌꯥ ꯍꯥꯏꯌꯦ ꯀꯣꯏꯅꯔꯁꯤ ꯔꯁꯤ ꯀꯩꯅꯣꯁꯦ ꯇꯦꯜꯂꯩꯕꯁꯦ ꯁꯞꯁꯀ꯭ꯔꯥꯏꯞ ꯅꯤꯕ ꯂꯣꯏꯔꯛꯇꯅ ꯍꯧꯖꯤꯛ ꯅꯨꯄꯤꯃꯨꯛ ꯅꯤꯕ ꯍꯧꯔꯦ ꯅꯨꯄꯤꯃꯨꯛ ꯅꯤꯕ ꯍꯧꯒꯠꯂꯛꯑꯦ ꯍꯧꯖꯤꯛ ꯑꯗꯩꯗꯤ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯦꯟ ꯖꯤ ꯄ꯭ꯔꯤꯇꯝ ꯁꯤꯡꯍꯅ ꯍꯥ ꯅꯣꯛꯊꯔꯛꯑꯦ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯍꯩꯃ ꯀꯩꯕ ꯁꯞꯇ꯭ꯔꯗꯤ ꯌꯥꯏ ꯅꯟꯗꯤ ꯕ꯭ꯂꯣꯡꯅ ꯆꯦ ꯐꯦꯁꯕꯨꯛꯇ ꯃꯤꯡ ꯀꯩ ꯍꯥꯏꯅ ꯂꯩ ꯍꯥꯡꯕꯅꯣ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯀꯩꯅꯣ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯅꯨꯄ꯭ꯔꯗꯥ ꯁꯤꯡꯍ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥ ꯁꯥꯗꯣꯛꯄꯝꯅ ꯂꯥꯏꯐ ꯁꯤꯗꯤ ꯅꯩꯔꯦ
ꯇ ꯂꯩꯕꯅ ꯗꯩ ꯊꯨꯕꯤꯁꯅꯥ ꯀꯩꯕ ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯔꯦ ꯊꯥꯀꯨ ꯊꯥꯀꯨꯔꯅ ꯀꯀꯥ ꯑꯥꯔꯖꯦ ꯊꯧꯗꯥꯝꯅ ꯀꯨꯀꯤ ꯃꯥꯏ ꯄꯦꯃ ꯑꯦꯟꯗꯤ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯁꯤꯔꯦ ꯅꯣꯛꯄꯗ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯈꯝꯕ ꯌꯦꯛꯄꯝꯅ ꯑꯩ ꯆꯪꯉꯛꯄ ꯌꯥꯒꯗ꯭ꯔꯣ ꯆꯪꯕꯤꯔꯣ 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 ꯈꯝꯕ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯄꯤꯗ ꯊꯣꯏꯕꯤ ꯁꯅꯥ ꯂꯥꯛꯄꯤꯕꯒꯤ ꯃꯥꯏꯕꯝꯅ ꯊꯥꯖ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯇꯦꯂꯩꯕ ꯁꯥꯗꯣꯛꯄꯝꯅ ꯅꯟꯗꯤꯅꯤ ꯁꯕꯁꯀ꯭राꯏꯕ ꯀꯌꯥ ꯐꯪꯒꯦ ꯈꯝꯕ ꯈꯝꯕꯗ ꯀꯩꯅꯣꯝꯒ ꯍꯥꯏꯒꯦ ꯈꯝꯕ ꯑꯩꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯃꯤꯕ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯒꯤꯅꯦ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯆꯥ ꯂꯥꯎꯔ ꯁꯤꯗ ꯂꯥꯎ ꯁꯨꯗꯤ ꯂꯥꯏꯁ꯭ꯔꯝꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯩꯗꯤ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯆꯦ ꯖꯨꯂꯤꯌꯥ ꯃꯌꯥ ꯆꯧꯗ꯭ꯔꯤ ꯑꯦꯛꯇꯤꯡ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯃꯌꯥ ꯆꯧꯗ꯭ꯔꯤ ꯑꯩꯗꯣ ꯑꯝꯁꯨ ꯌꯦꯡꯒꯦ ꯇꯧꯗꯦ ꯑꯗꯣ ꯑꯩ ꯀꯩꯁꯨꯝ ꯀꯩꯅꯣ ꯈꯪꯁꯨ ꯈꯪꯗꯦ ꯃꯌꯥ ꯆꯧꯙꯔꯤꯒꯤ ꯑꯦꯛꯇꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯦꯛꯇꯤꯡꯗ ꯇꯧꯗ꯭ꯔꯁꯨ ꯃꯌꯥꯗ ꯍꯦꯟꯒꯠꯂ ꯁꯨꯝ ꯄꯣꯕꯗ ꯑꯣꯏꯔꯒ ꯃꯌꯥ ꯆꯧꯙꯔꯤ ꯑꯣꯏ ꯑꯗꯩꯗꯤ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯀꯩꯕ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤꯀꯣ ꯁꯨꯁꯤꯂꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯇꯦꯂꯩꯕ ꯁꯥꯗꯣꯛꯄꯝꯅ ꯕ꯭ꯂꯨ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ ꯍꯥꯏ ꯇꯦꯂꯩꯕ ꯅꯪꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯀꯤꯔꯦꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯕꯤꯘꯥ ꯈꯨꯅꯤꯁꯦꯕꯣ ꯑꯩ ꯃꯤꯒ ꯍꯥꯜꯂꯝꯗꯧ ꯃꯥꯜꯂꯤ ꯑꯩ ꯈꯪꯕ꯭ꯔꯣ ꯈꯝꯕꯁꯦ ꯈꯪꯉꯦ ꯈꯝꯕꯁꯦ ꯑꯩꯒ ꯀꯩꯅꯣꯅꯤꯅꯦ ꯂꯩꯅꯔꯕꯣ ꯀꯥꯅꯦꯛ ꯂꯩꯅꯔꯕꯣ ꯂꯩꯅꯕꯅꯤ ꯏꯇꯩꯃ ꯌꯥꯝꯅ ꯑꯣ ꯇꯣꯏꯅ ꯁꯛꯄ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯀꯔꯤ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯍꯥꯏꯔꯣ ꯋꯥꯈꯜꯒꯤꯗꯣ ꯑꯣꯏꯔꯝꯒꯅꯤꯅꯦ ꯌꯥꯝ ꯇꯣꯏꯅ ꯋꯥꯈꯜꯒꯤꯗꯨꯔꯣ ꯑꯗꯩꯗꯤ ꯆꯦ ꯈꯣꯟꯒꯁꯦ ꯀꯨꯀꯤ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯇꯧꯔꯤꯁꯦ ꯍꯥꯏ ꯁꯤ ꯂꯥꯛꯀꯦꯔꯣ ꯑꯗꯩꯗꯤ ꯊꯤꯟꯕꯅ ꯄꯄꯥ ꯈ꯭ꯋꯥꯏꯗꯩ ꯐꯝꯃꯤꯁꯦ ꯊꯣꯏꯕꯤ ꯇꯣꯏꯂꯦꯠ ꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯕ ꯑꯩ ꯕꯦꯇ꯭ꯔꯤ ꯀꯩꯅꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯑꯩ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯉꯁꯤꯗꯤ ꯂꯣꯏꯐꯧ ꯌꯥꯎꯕ ꯉꯝꯃꯣꯏꯗꯧ ꯃꯥꯟꯗꯦ ꯀꯞꯅꯤꯡꯉꯦ ꯏꯆꯥ ꯑꯁ ꯅꯨꯄꯤ ꯇꯨꯝꯕ ꯌꯥꯗꯅ ꯆꯥꯔꯖ ꯇꯨꯝ ꯄꯥꯟꯖꯜꯂꯒ ꯂꯩꯔꯝꯃꯤꯅꯦ ꯇꯧꯕ ꯊꯣꯏꯕꯤꯁꯅꯥ ꯆꯥꯔꯖ ꯄꯥꯜꯂꯒ ꯇꯧꯔꯣ ꯌꯥꯎꯔꯣ ꯀꯩ ꯋꯥꯔꯤꯅꯣ ꯏꯌꯥꯝꯕ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯑꯩ ꯁꯞ ꯐꯪꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯇꯦꯜꯍꯩꯕ ꯁꯨꯝ ꯅꯨꯡꯉꯥꯏꯕꯩ ꯂꯥꯛꯄꯅꯦ ꯇꯦꯜꯍꯩꯕ ꯁꯥꯗꯣꯛꯄꯝꯅ ꯀꯦ ꯖꯣꯟꯁꯟ ꯑꯩꯒꯤ ꯂꯣꯡ ꯚꯤꯗꯤꯑꯣ ꯑꯃꯗ ꯐꯨꯜ ꯋꯥꯁ ꯇꯧꯔꯒ ꯀꯃꯦꯟ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣ ꯇꯦꯜꯍꯩꯕ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ ꯅꯪ ꯅꯣꯡꯃꯅꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯅꯦ ꯀꯩꯅꯣ ꯏꯁꯇꯤꯀꯥꯔ ꯅꯞꯄꯣꯁꯤꯗ ꯄ꯭ꯂꯤꯖ ꯁꯞꯁꯀ꯭ꯔꯥꯏꯕ ꯍꯥꯏꯅ ꯗꯤꯟ ꯑꯃ ꯐꯝ ꯂꯩꯌꯣ ꯐꯖꯅ ꯄ꯭ꯂꯤꯖ ꯁꯞꯁꯀ꯭ꯔꯥꯏꯕ ꯃꯤ ꯍꯥꯏ ꯐꯝꯃꯒ ꯅꯪ ꯆꯦꯅꯦꯜ ꯃꯃꯤꯡꯗ ꯂꯋꯥꯏ ꯊꯥꯔꯣ ꯑꯗꯨꯒ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂ ꯇꯨꯝ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯕ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯙꯔꯅꯥ ꯐꯝꯕꯗꯣ ꯙꯔꯅꯥ ꯐꯝꯕ ꯑꯗꯨꯃꯥꯏꯅ ꯁꯅꯥꯕꯨꯟꯒ ꯈꯤꯜꯂꯒ ꯄ꯭ꯂꯤꯖ ꯁꯞꯁꯀ꯭ꯔꯥꯏꯕ ꯃꯤ ꯍꯥꯏ ꯊꯥꯔꯒ ꯐꯝꯃꯨ ꯑꯗꯩꯗꯤ ꯉꯝꯁꯤꯡ ꯕ꯭ꯂꯣꯛꯅꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯨꯔꯥꯏꯕꯝ ꯀꯦꯅꯤꯌꯥ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯩ ꯃꯍꯦꯛꯅ ꯆꯦ ꯑꯅꯨꯒ ꯆꯦ ꯖꯨꯂꯤꯌꯥꯒꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯒꯦꯀꯣ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯁꯣ ꯍꯣꯏ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯧꯔꯛꯑꯦ ꯑꯗꯣ ꯅꯦꯅꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯧꯔꯦ ꯑꯗꯩꯗꯤ ꯍꯥꯏ ꯈꯝꯕ ꯇꯧꯕ꯭ꯔꯥ ꯅꯦꯅꯦ ꯆꯦ ꯑꯩꯈꯣꯏ ꯍꯥꯟꯅꯗꯩ ꯈꯪꯅꯩꯌꯦ ꯑꯣ ꯑꯗꯨꯅꯧꯕ ꯈꯪꯅꯗꯕ ꯑꯣꯏ ꯃꯥꯜꯂꯦꯅ ꯖꯨꯂꯤꯌꯥꯅ ꯍꯥꯏꯕꯅꯤꯀꯣ ꯃꯥꯏꯛ ꯃꯅꯤꯄꯨꯔꯒꯤ ꯁꯞꯁ ꯀꯃꯦꯟ ꯂꯥꯏꯛ ꯗꯟ ꯇꯧꯖꯔꯕꯅꯤ ꯑꯣꯀꯦ ꯑꯗꯩ ꯊꯥꯀꯨꯔꯅ ꯃꯁꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯄꯥꯏꯕ ꯕ꯭ꯂꯨ ꯄꯥꯏꯕꯁꯦ ꯊꯥꯀꯨꯔꯗꯩ ꯆꯪꯉꯛꯏꯁꯦ ꯃꯁꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯃꯁꯤ ꯌꯥꯝꯅ ꯀꯔꯟ ꯌꯥꯝ ꯇꯥꯔꯦ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯆꯦꯑꯅꯨ ꯗꯗꯥ ꯍꯥꯏꯔ ꯗꯗꯥ ꯍꯥꯏꯔ ꯑꯗꯩꯗꯤ ꯖꯨꯂꯤꯌꯥꯅ ꯑꯣꯀꯦ ꯁꯨꯙꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯆꯦꯑꯅꯨ ꯕꯂꯥꯒꯤ ꯑꯦꯛꯇꯤꯡ ꯇꯧꯕꯤꯔꯛꯑꯣ ꯃꯥꯏ ꯄꯦꯝꯃ ꯑꯩꯕꯨ ꯕꯂꯥꯒꯤ ꯑꯦꯛꯇꯤꯡꯕꯨ ꯍꯩꯕꯨ ꯈꯝꯕ ꯌꯦꯛꯄꯅ ꯍꯩꯔꯣꯏꯅꯦ ꯆꯦ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯃꯣ ꯀꯅꯥꯅꯣ ꯈꯝꯕ ꯌꯦꯛꯄꯝ ꯈꯝꯕꯒꯤꯔ ꯑꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯝꯕ ꯌꯦꯛꯄꯝ ꯍꯥꯏꯅ ꯆꯪꯉꯛꯏꯁꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯈꯝꯕ ꯌꯦꯛꯄꯝꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯀꯣ ꯀꯅꯦꯛ ꯂꯩꯇꯕ ꯌꯥꯎꯔꯒꯗꯤ ꯀꯅꯦꯛ ꯇꯧꯁꯟꯕꯤꯌꯣ ꯀꯥꯏꯅꯣ ꯈꯝꯕ ꯌꯦꯛꯄꯝꯗꯣ ꯈꯝꯕ ꯌꯦꯛꯄꯝ ꯈꯪꯗꯦ ꯃꯉꯣꯟꯗ ꯕ꯭ꯂꯨꯁꯨ ꯄꯤꯕꯤꯒꯔꯣ ꯕ꯭ꯂꯨ ꯄꯤꯒꯦ ꯇꯧꯔꯤꯅꯦ ꯑꯩꯁꯦ ꯈꯝꯕ ꯍꯧꯖꯤꯛꯇ ꯑꯣꯏꯗꯕ ꯆꯪꯉꯛꯄ ꯃꯤꯗꯣ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯊꯣꯛꯈꯣ ꯕ꯭ꯂꯣꯛ ꯊꯝꯃꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯃꯆꯥ
ꯊꯦꯡꯅ ꯁꯨꯃꯥꯏꯅ ꯌꯥꯎ ꯂꯩꯔꯗꯤ ꯅꯪ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯀꯃꯥꯏꯅ ꯆꯠꯇꯣꯏꯕ ꯃꯆꯥ? ꯑꯣꯀꯦ ꯃꯥ ꯉꯥꯛꯇꯪ ꯇꯨꯝꯍꯜꯂꯨꯔꯁꯨ ꯑꯩ ꯀꯩꯅꯣ ꯑꯩ ꯆꯠꯂꯣ ꯇꯧꯔꯛꯑꯅꯤ ꯍꯥꯏꯔꯣ? ꯇꯥꯗꯣꯔꯤꯕ ꯆꯪꯁꯦ ꯉꯥꯡꯁꯦ ꯑꯩ ꯃꯥ ꯉꯁꯤꯗꯤ ꯇꯜꯂꯦ ꯅꯨꯡꯊꯤꯟ ꯇꯨꯝꯈꯤꯕꯗꯨ ꯅꯠꯇꯕꯤꯅꯤ. ꯑꯗꯣ ꯍꯌꯦꯡ ꯕꯥꯔꯣꯐꯥꯎ ꯂꯩꯔꯗꯤ ꯃꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯁ꯭ꯀꯨꯜ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯤꯁꯤꯅ? ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯡꯖꯤꯜꯂ ꯀꯀꯥ ꯂꯩꯔꯕꯅꯤꯅ ꯈꯝꯕ ꯏꯕꯨꯡꯅ ꯀꯀꯥ ꯔꯁꯤ ꯑꯩꯅ ꯂꯩꯕ꯭ꯔꯣ ꯕ꯭ꯂꯨ ꯍꯥꯏꯅ ꯄꯤꯔꯛꯑꯣ ꯇꯨꯝꯕ ꯄꯤꯈ꯭ꯔꯕꯅꯦ ꯌꯥꯗ꯭ꯔꯕ ꯄꯤꯈ꯭ꯔꯕꯅꯦ then as a blog okay let's support ꯇꯨꯝꯍꯜꯂꯔꯣꯏ others ꯑꯗꯩ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯀꯩꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯉꯥꯡꯁꯦ ꯀꯨꯔꯅ ꯆꯦ ꯁꯥꯎꯒꯅꯨ ꯍꯥꯏ ꯆꯦ ꯁꯥꯏꯒꯅꯨ ꯁꯥꯎꯒꯅꯨ ꯍꯥꯏꯔꯣ ꯊꯥꯀꯨꯔꯖꯤꯒꯤꯗꯣ? ꯋꯥꯊꯤ ꯉꯥꯡꯉꯒ ꯁꯥꯎꯒꯅꯨ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯣ? ꯊꯥꯀꯨꯔ ꯂꯥꯏꯞꯇ ꯑꯩꯈꯣꯏꯁꯦ ꯆꯪꯉꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯏꯔꯒꯗ ꯁꯥꯎꯒꯅꯨ ꯍꯥꯏꯔꯒ ꯀꯩꯅꯣ ꯌꯥꯕ꯭ꯔꯕ? ꯇꯧꯒꯅꯨꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯉꯥꯛꯇꯅꯤ ꯂꯩꯔꯤꯁꯤꯡꯁꯦ. ꯃꯆꯤꯟ ꯊꯤꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯏꯔ ꯐꯖꯗꯦꯕꯀꯣ ꯀꯔꯤ ꯑꯩꯈꯣꯏ ꯀꯥꯟꯅꯒꯦꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯊꯤꯕ ꯋꯥꯍꯩ ꯉꯥꯡꯅꯕꯗꯣ ꯐꯖꯗꯦꯗꯅꯀꯣ ꯑꯗꯨꯒꯤꯅꯤꯗ. ꯐꯖ ꯐꯖꯅ ꯕ꯭ꯂꯨ ꯏꯔꯣ. ꯐꯔꯦꯅꯦ ꯄꯤꯈꯔꯦ ꯑꯗꯣ ꯑꯗꯨꯗꯤ. ꯅꯨꯡꯉꯥꯏꯔꯝꯃꯅꯤ. ꯇꯦꯕꯤꯁꯅꯥꯅ ꯏꯃꯧꯅ ꯅꯦꯅꯦ ꯀꯧꯔꯒ ꯍꯥꯏ ꯇꯧꯕꯁꯦ ꯅꯣꯏ ꯅꯦꯠꯁꯤꯅ ꯏꯃꯧꯒ ꯑꯅꯤ ꯊꯣꯛꯅ ꯌꯦꯡꯉꯃ ꯈꯪꯗ꯭ꯔꯦ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯦ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯦꯕ. ꯏꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯇꯦꯜꯂꯩꯕ ꯉꯁꯤꯁꯦ. ꯁꯟꯗꯣꯛꯄꯝꯅ ꯊꯥꯖ ꯑꯩꯉꯣꯟꯗꯁꯨ ꯖꯣꯏꯟ ꯃꯣꯏ ꯇꯧꯕꯤꯔꯝꯃꯨ. ꯊꯥꯡꯒꯠꯂꯦ ꯇꯧꯕꯤꯔꯣ. ꯍꯥꯏꯇꯔꯣ. ꯇꯦꯂꯩꯕꯅ ꯊꯥꯖ ꯑꯩꯉꯣꯟꯗꯁꯨ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯍꯥꯏ. ꯇꯦꯂꯩꯕ ꯅꯪ ꯅꯤꯔꯍꯧꯔꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯉꯝ ꯑꯉꯝꯕ. ꯖꯨꯂꯤꯌꯥꯁꯇ ꯏꯕꯤꯔꯛꯑꯣ. ꯑꯦꯛꯆꯨꯋꯦꯂꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯇꯦꯜꯂꯩꯕ ꯅꯪ ꯊꯣꯛꯄ ꯅꯤꯔꯣ ꯑꯉꯝ ꯑꯉꯝꯕ ꯀꯅꯥꯗꯩ ꯅꯤꯗꯣꯏꯅꯣ ꯅꯤꯔꯣ. ꯑꯩ ꯈꯅꯥꯎ ꯅꯥꯅꯩ ꯅꯪ ꯂꯥꯎꯔꯤꯕ ꯈꯅꯥꯎꯗꯣ ꯍꯥꯏꯕꯧꯅꯦ ꯀꯟ ꯀꯟ ꯈꯅꯥꯎ ꯉꯥꯡꯕꯗ ꯅꯥꯎꯅꯩ ꯂꯥꯎꯔꯤꯕꯩꯕꯨꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯍꯧꯖꯤꯛꯐꯥꯎ ꯄ꯭ꯔꯣꯃꯣꯠ ꯇꯧꯗ꯭ꯔꯤ. ꯉꯁꯥꯏꯗꯩ. ꯋꯥꯔꯕ ꯕ꯭ꯂꯣꯛ ꯑꯩꯕꯨꯁꯨ ꯕ꯭ꯂꯨ ꯄꯤꯌꯣ ꯍꯥꯏ. ꯀꯅꯥꯅꯣ? ꯑꯣꯀꯦ ꯑꯗꯩ ꯖꯨꯂꯤꯁꯥ ꯅꯣꯛꯊꯈ꯭ꯔꯦ. ꯈꯝꯕ ꯏꯕꯥꯏ ꯍꯥꯏꯅ ꯀꯧꯔꯒꯦ ꯍꯧꯖꯤꯛꯇꯩ ꯑꯣꯀꯦ ꯈꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯗꯤ ꯌꯨꯇꯨꯕ ꯄꯥꯏꯕꯗꯒꯤ ꯃꯌꯥꯝꯒꯤ ꯏꯕꯥꯏ ꯇꯥꯔꯕꯅꯤꯀꯣ ꯑꯩꯁꯦ. ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯏꯕꯥꯏ ꯇꯥꯔꯝꯃꯤꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯕꯨꯡꯒꯤ ꯊꯣꯛꯇ ꯍꯥꯡꯕꯗꯩ ꯑꯃꯨꯛ ꯗꯥꯕꯨꯡ ꯍꯥꯏꯅ ꯀꯧꯔꯛꯄꯁꯨ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯎꯔꯦ ꯑꯃꯨꯛ. ꯇꯦꯜꯂꯩꯕ ꯁꯟꯗꯣꯛꯄꯝꯅ ꯃꯌꯥꯝ ꯊꯥꯖ ꯕ꯭ꯂꯣꯛ ꯂꯥꯏꯛ ꯇꯧꯗꯕ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯣ ꯃꯌꯥꯝ ꯂꯥꯏꯛꯇ ꯇꯦꯜꯂꯩꯕ ꯌꯥꯝ ꯄꯤꯛꯑꯦ ꯑꯩ ꯂꯥꯏꯛꯇ ꯇꯧꯁꯟꯕꯤꯔꯣꯀꯣ ꯃꯌꯥꯝ ꯇꯦꯜꯂꯩꯕꯒꯤ ꯀꯃꯦꯟꯁꯦ ꯄꯥꯕ ꯍꯩ ꯇꯟꯁꯤꯜꯂꯦ. ꯇꯦꯜꯂꯩꯕꯒꯤ ꯀꯣꯃꯦꯟ ꯄꯥꯔꯨꯔꯅꯨ ꯃꯥ ꯑꯗꯨꯝ ꯅꯤ ꯂꯩꯔꯦꯕ. ꯇꯦꯜꯂꯩꯕ ꯅꯪ ꯖꯨꯂꯤ ꯀꯃꯦꯟ ꯄꯥꯔꯛꯑꯔꯣꯏ ꯑꯩꯈꯣꯏꯗꯪ ꯑꯗꯨꯝ ꯅꯤꯃꯟꯗꯅ ꯑꯩꯈꯣꯏ ꯋꯥꯔꯦꯗ ꯄꯥꯕ. ꯖꯨꯂꯤꯁꯥꯅꯒ ꯊꯥꯖ ꯖꯣꯏꯟ ꯇꯧꯔꯛꯀꯦ. ꯑꯗꯩꯗꯤ ꯄꯨꯁꯄꯥ ꯀꯦꯁꯅ ꯍꯥꯏ ꯆꯦ ꯅꯣ ꯆꯦ ꯂꯥꯏꯚ ꯌꯥꯎꯕ ꯊꯦꯡꯉꯦ ꯉꯁꯤꯗꯤ ꯄꯨꯁꯄꯥ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯄꯨꯁꯄꯥ ꯋꯦꯜꯀꯝ ꯆꯪꯕꯤꯔꯛꯏꯁꯤꯁꯨ ꯂꯥꯏꯕꯛ ꯋꯦꯜꯀꯝ ꯐꯕꯅꯤ. ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯑꯗꯩꯗꯤ ꯃꯆ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯀꯩꯕ ꯉꯝꯁꯤꯡꯁꯦ ꯎꯈ꯭ꯔꯨꯜꯒꯤꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ. ꯉꯝꯁꯤꯝꯁꯦ ꯎꯈ꯭ꯔꯨꯜꯒꯤꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ. ꯉꯝꯁꯤꯝ ꯍꯥꯏꯕ ꯀꯅꯥꯅꯣ ꯀꯩꯅꯣ ꯄ꯭ꯔꯤꯇꯝ? ꯉꯝꯁꯤꯝ ꯎꯍꯧꯗꯔꯦ. ꯍꯥꯏꯅ ꯌꯥꯎꯔꯛꯄ꯭ꯔꯥ? ꯃꯥꯏꯛꯅ ꯏꯕꯥꯏꯒꯤ ꯉꯔꯥꯡ ꯑꯩ ꯏꯪꯂꯤꯁ ꯏꯁꯩꯗꯣ ꯌꯥꯝ ꯐꯖꯩ ꯑꯃꯨꯛꯇꯒ ꯁꯛꯄꯤꯔꯛꯑꯣ. ꯆꯠꯂꯒꯦ ꯏꯪꯂꯤꯁ. ꯁꯦ ꯍꯥꯏ ꯍꯥꯏꯕ ꯇꯧꯔꯣꯁꯦ. ꯉꯔꯥꯡ ꯏꯁꯩꯗꯨꯔ ꯁꯤꯡꯗꯣꯗꯤ ꯇꯣꯂꯟꯒꯤ ꯏꯁꯩꯗꯨꯅꯦ. ꯇꯣꯟꯍꯟꯒꯤꯗꯨꯅꯦ ꯁꯛꯂꯣ. ꯃꯥꯏ 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 ꯃꯥꯏꯗ ꯎꯔꯤꯡ ꯊꯨꯡ ꯌꯥ ꯌꯥ ꯑꯣ ꯌꯥ ꯑꯁꯤꯗ ꯂꯩ ꯑꯗꯨ ꯌꯥ ꯑꯣ ꯌꯥꯗ ꯁꯤꯗ ꯆꯥꯛ ꯑꯁꯤꯗ ꯆꯥꯏ. ꯊꯣꯛꯂꯛꯑꯦ ꯉꯁꯤꯝ ꯕ꯭ꯂꯣꯛ ꯍꯥꯏꯁꯦ. ꯑꯣ ꯗꯥꯕꯤꯇꯝ ꯅꯥꯏꯗꯦ ꯉꯁꯤꯝ ꯕ꯭ꯂꯣꯛ ꯉꯁꯤꯝ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯁꯤꯗ ꯑꯣ ꯕ꯭ꯂꯨ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯑꯩ ꯆꯦꯅꯦꯜꯗꯩꯅꯦ ꯍꯥꯏꯕ. ꯂꯩꯕ꯭ꯔꯣ ꯉꯥꯁꯤꯝ ꯃꯊꯛꯇ ꯂꯩꯍꯧꯕ꯭ꯔꯥ? ꯑꯗꯨ ꯁꯤꯗ ꯊꯣꯛꯂꯛꯑꯦꯅ ꯉꯁꯤꯝ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯕ꯭ꯂꯨ ꯄꯤꯈꯤꯕꯗꯣ. ꯑꯣ ꯑꯆꯥ ꯑꯆꯥ. ꯑꯣ ꯃꯥꯏꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯌꯥꯝ ꯗꯥꯕꯤꯇꯝꯅ. ꯑꯣꯀꯦ ꯑꯣꯀꯦ ꯆꯥꯟꯗꯦꯜꯒꯤꯅꯤ ꯍꯥꯏꯕ ꯉꯁꯤꯝꯗꯤ. ꯊꯦꯡꯛ ꯌꯨ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯌꯥꯝ ꯁꯥꯊꯤꯅ ꯂꯤꯛꯏꯀꯣ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯅꯤꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨ ꯈꯨꯃꯟ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯑꯅꯁꯨ ꯂꯩꯕꯅꯤꯀꯣ ꯑꯗꯣꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯆꯟꯕꯤ ꯃꯌꯥꯝ. ꯆꯅꯨꯅ ꯑꯣ ꯍꯥꯏ ꯁꯤꯗ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯑꯃꯒ ꯑꯩ ꯊꯣꯡꯉꯒꯦ? ꯄꯥꯔꯛꯀꯦ ꯇꯥꯅꯤ ꯑꯔꯥꯝꯕꯝ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯁꯦ ꯆꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯆꯦ ꯑꯅꯨꯗꯁꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯇꯥꯅꯤ ꯑꯔꯥꯝꯕꯝ ꯍꯥꯏꯅ ꯂꯩꯁꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯉꯥꯡꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ
ꯃꯥꯏꯁꯨ ꯆꯦꯅꯦꯜ ꯍꯥꯡꯕꯅꯦꯕ ꯇꯥꯅꯤ ꯑꯔꯥꯝꯕꯝ ꯍꯥꯏꯅꯅꯦ ꯍꯣꯏ ꯑꯗꯨ ꯍꯣꯏ ꯃꯌꯥꯝ ꯑꯩ ꯁꯞꯄꯣꯔꯠ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯇꯧꯕꯤꯌꯨ ꯂꯧꯍꯧꯒꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇꯗꯤ ꯍꯥꯏꯖꯔꯛꯒꯦꯀꯣ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯗ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗꯨꯒ ꯆꯪꯉꯒ ꯖꯨꯂꯤꯌꯥ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯔꯤꯕꯨꯗꯤ ꯅꯠꯇꯦ ꯀꯃꯦꯟ ꯏꯔꯛꯄ ꯃꯇꯝꯗ ꯀꯃꯦꯟ इबीरꯛꯑꯒ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯅꯕꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯤꯀꯣ ꯑꯗꯨꯗꯤ ꯁꯛ ꯈꯪꯅꯗꯣꯏꯅꯤꯅꯀꯣ ꯀꯃꯦꯟ ꯏꯅꯗ꯭ꯔꯗꯤ ꯈꯪꯅꯗꯦꯗꯅꯀꯣ ꯑꯩꯈꯣꯏꯒꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯀꯩꯅꯣ ꯇꯥꯅꯤ ꯑꯔꯥꯝꯕꯝ ꯕ꯭ꯂꯣꯛ ꯑꯗꯣ ꯅꯪꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯀꯩꯅꯣꯝꯗ ꯆꯪꯉꯣ ꯚꯤꯗꯤꯑꯣ ꯑꯝꯗ ꯆꯪꯉꯒ ꯅꯪ ꯀꯣꯃꯦꯟꯠꯁ ꯊꯥꯗꯔꯝꯃꯣꯕꯀꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯑꯗꯨꯏꯗꯤ ꯀꯩꯅꯣ ꯈꯪꯒꯅꯤ ꯇꯧꯔꯛ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯍꯣꯔꯦꯟꯁꯨ ꯀꯥꯎꯈꯤꯕ ꯌꯥꯏꯑꯕ ꯃꯤꯡꯁꯦ ꯀꯥꯎꯏꯅꯤ ꯇꯥꯅꯤ ꯏꯆꯦ ꯑꯅꯨꯒꯤꯅꯦ ꯃꯥꯒꯤꯅꯦ ꯑꯥ ꯀꯩꯅꯣꯁꯤꯗꯅꯦ ꯕ꯭ꯂꯣꯛꯇ ꯆꯪꯉꯒꯅꯦ ꯀꯃꯦꯟꯠꯁ ꯑꯃ ꯄꯤꯕꯤꯔꯝꯃꯣ ꯍꯥꯏꯕꯅꯦ ꯄꯤꯔꯝꯃꯣ ꯍꯥꯏꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯅ ꯑꯗꯨꯑꯣꯏꯗꯤ ꯃꯥꯁꯨ ꯈꯪꯒꯅꯤꯅ ꯀꯃꯦꯟꯠꯁꯇꯣ ꯂꯩꯔꯗꯤ ꯄꯥꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯂꯩꯇꯦ ꯑꯉꯝ ꯑꯗꯨꯒ ꯑꯉꯝꯕ ꯁꯞꯄꯣꯔꯠꯅꯦ ꯈꯝꯕ ꯑꯌꯦꯛꯄꯝꯅ ꯏꯕꯥꯏꯁꯦ ꯔꯥꯁꯤ ꯌꯥꯝꯅ ꯂꯩ ꯅꯣꯡꯃ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯁꯤ ꯏꯕꯥꯏ ꯗ ꯏꯕꯥꯏꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯁꯦ ꯁꯣꯅꯥꯏ ꯀꯁꯥꯔ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤꯅꯤꯀꯣ ꯑꯗ ꯈꯝꯕꯁꯦ ꯀꯥꯏꯋꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ ꯑꯗꯣ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯍꯥꯏꯔꯛꯏꯕ ꯔꯥꯁꯤ ꯂꯩ ꯍꯥꯏꯔꯣ ꯔꯥꯁꯤꯗꯤ ꯍꯥꯞꯄꯤꯔꯛꯑꯅꯨ ꯁꯨꯃꯤꯂꯥ ꯗꯦꯕꯤꯅ ꯆꯦ ꯑꯅꯨꯒꯤ ꯂꯥꯏꯚ ꯊꯥꯕꯁꯦ ꯉꯁꯤꯇ ꯐꯪꯅꯩ ꯍꯥꯏꯌꯦ ꯁꯨꯃꯤꯂꯥ ꯊꯦꯡꯀ꯭ꯌꯨ ꯅꯆꯦꯒꯤ ꯑꯦꯜꯄꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤꯅꯦ ꯁꯨꯃꯤꯂꯥ ꯅꯪ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯒ ꯀꯥꯅꯦꯛ ꯂꯩꯅꯗꯕ ꯇꯥꯔꯒꯗꯤ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯗ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯏꯅꯥꯎꯅꯨꯄꯤꯁꯦ ꯇꯧꯕꯤꯔꯝꯃꯣ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕ ꯑꯗꯣ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯩꯗꯤ ꯀꯦ ꯖꯣꯟꯁꯟꯅ ꯏꯇꯩꯃ ꯏꯁꯩ ꯀꯩ ꯍꯥꯏꯕ ꯍꯣꯏ ꯃꯥꯜꯂꯦ ꯀꯥꯎꯔ ꯃꯥꯜꯂꯦ ꯁꯛꯂꯣ ꯍꯥꯏ ꯁꯛꯁꯤ ꯇꯦꯜꯍꯩꯕꯅ ꯍꯥꯏꯕ ꯆꯟꯕꯤ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯒꯣ ꯇꯦꯜꯍꯩꯕ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯍꯨꯝꯃꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯉꯛꯇꯅꯤ ꯑꯗꯣ ꯇꯨꯝꯃꯨꯔꯒꯦ ꯑꯣꯞ ꯇꯥꯗꯣꯔꯦ ꯍꯥꯏ ꯑꯌꯥ ꯅꯪ ꯂꯣꯏꯕꯧ ꯌꯥꯎꯔꯔꯣꯏꯗ꯭ꯔꯣ ꯊꯣꯏꯕꯤꯁꯅꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕꯤꯁꯅꯥꯁꯦ ꯈꯨꯃꯟ ꯂꯥꯛꯇꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦꯗ ꯑꯦꯜꯕꯤꯒꯁꯦ ꯑꯗꯒꯤ ꯇꯥꯅꯤ ꯑꯔꯥꯝꯕ ꯕ꯭ꯂꯣꯛꯅ ꯍꯣꯏ ꯆꯨꯝꯃꯤ ꯇꯧꯔꯛꯀꯦ ꯆꯦ ꯑꯅꯨ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯪ ꯇꯧꯁꯜꯂꯛꯑꯣꯕꯀꯣ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯖꯨꯂꯤꯌꯥ ꯇꯥꯅꯤꯁꯦ ꯍꯜꯂꯛꯑꯒꯦ ꯍꯟꯗꯛ ꯅꯧꯅ ꯃꯥꯏꯛ ꯍꯥꯡꯉꯤꯔ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯅ ꯍꯥꯟꯅꯒꯤ ꯑꯔꯤꯕ꯭ꯔꯥ ꯅꯧꯅ ꯍꯥꯡꯕꯅꯤ ꯏꯃ ꯅꯧꯅ ꯍꯥꯡꯉꯤꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯆꯦ ꯖꯨꯂꯤꯌꯥ ꯅꯪꯒꯤꯗꯤ ꯀꯣꯃꯦꯟꯠ ꯄꯤꯔꯛꯀꯦꯀꯣ ꯑꯩ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯀꯥꯎꯈꯤꯅꯨꯀꯣ ꯍꯥꯏꯅ ꯃꯥꯏꯛꯅ ꯍꯥꯏꯔꯛꯑꯦꯀꯣ ꯀꯥꯎꯔꯣꯏ ꯀꯥꯎꯔꯣꯏ ꯑꯗꯩꯗꯤ ꯐꯥꯗꯔ ꯕ꯭ꯂꯣꯛꯅ ꯍꯥꯏꯕ ꯖꯨꯂꯤ ꯁꯍꯥ ꯍꯣꯏꯁꯦ ꯆꯦ ꯇꯧꯕꯤꯔꯒꯣ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯆꯦ ꯑꯅꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯌꯦ ꯅꯟꯗꯤ ꯑꯗꯒꯤꯗꯤ ꯑꯥꯔ ꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯑꯩꯁꯨ ꯇꯨꯝꯒꯦ ꯍꯥꯏꯔꯣ ꯑꯥꯔꯖꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯀꯩꯅꯣ ꯆꯪꯉꯛꯑꯒ ꯅꯪ ꯇꯨꯝꯒꯦ ꯍꯥꯏꯔꯛꯏꯁꯤꯕꯨ ꯀꯩ ꯍꯥꯏꯅꯣ ꯑꯥꯔꯖꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯟꯖꯂꯤ ꯀꯁꯥꯔ ꯑꯗꯒꯤꯗꯤ ꯑꯟꯖꯨ ꯀꯁꯥꯔꯅ ꯑꯩ ꯂꯥꯛꯂꯦ ꯍꯥꯏ ꯋꯦꯜꯀꯝ ꯑꯟꯖꯨ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯆꯠꯂꯣ ꯑꯥꯗ ꯑꯥꯗ ꯈꯨꯃꯟꯕꯨ ꯀꯅꯥꯅꯣ ꯄꯜꯂꯛꯀꯅꯨ ꯌꯥꯝ ꯄꯜꯂꯗꯤ ꯅꯣꯏ ꯑꯦꯜꯕꯤ ꯂꯥꯛꯂꯔꯣꯏ ꯑꯩ ꯍꯥꯏꯅ ꯊꯣꯏꯕꯤꯁꯅꯥ ꯁꯥꯎꯈ꯭ꯔꯦ ꯄꯜꯂꯨꯔꯅꯨ ꯍꯥꯏꯕ ꯄꯜꯂꯔꯣꯏ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏ ꯄꯟꯖꯔꯔꯣꯏꯀꯣ ꯄꯟꯖꯔꯔꯣꯏ ꯑꯩꯈꯣꯏ ꯖꯨꯂꯤꯌꯥꯅ ꯍꯥꯏꯕ ꯊꯥꯖ 24 ꯑꯋꯥꯔꯁ ꯃꯇꯨꯡꯗ ꯔꯤꯇꯔꯟ ꯇꯧꯔꯒꯣ ꯇꯧꯖꯈ꯭ꯔꯕꯅꯤ ꯍꯥꯏꯌꯦ ꯊꯥꯖꯗꯅꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯑꯗꯣ 24 ꯑꯋꯥꯔꯁ ꯃꯇꯨꯡꯗ ꯇꯧꯔꯛꯑꯣ ꯍꯥꯏꯕꯀꯣ ꯍꯜꯂꯛꯎ ꯍꯥꯏꯕ ꯑꯗꯨꯗꯒꯤꯗꯤ ꯈꯝꯕ ꯑꯌꯦꯛꯄꯝꯅ ꯍꯥꯏꯕ ꯏꯕꯥꯏ ꯑꯩ ꯕꯥꯝꯗꯩꯅꯤ ꯍꯥꯏꯌꯦ ꯑꯣ ꯁꯣꯅꯥꯏꯔꯣꯝꯗ ꯂꯥꯛꯂꯗꯤ ꯊꯦꯡꯅꯁꯤ ꯍꯥꯏ ꯑꯣ ꯈꯝꯕ ꯅꯪ ꯀꯩꯅꯣꯒꯤ ꯑꯣꯏꯕꯣꯔꯦ ꯕꯥꯝ ꯀꯥꯏ ꯋꯥꯏꯗꯩꯅꯣ ꯑꯗꯒꯤꯗꯤ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯏꯕꯥꯏ ꯑꯣꯛ ꯊꯣꯡꯕ ꯆꯥꯏ ꯍꯥꯏ ꯑꯥꯔꯖꯦꯅ ꯅꯪ ꯇꯧꯔꯦꯅꯦ ꯍꯥꯏꯕ ꯏꯟꯁꯇꯥꯗ ꯀꯩ ꯃꯤꯡꯗ ꯗꯤ ꯑꯦꯝ ꯇꯧꯔꯛꯀꯦ ꯍꯥꯏꯌꯦ ꯑꯩꯗꯣ ꯀꯃꯥꯏꯅ ꯂꯩꯕ ꯏꯟꯁꯇꯥꯗ ꯑꯣꯀꯦ ꯈꯪꯗꯦꯅꯦ ꯑꯅꯨꯄ꯭ꯔꯗ ꯍꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯩ ꯗꯤ ꯑꯦꯝ ꯇꯧꯔꯛꯀꯦ ꯐꯥꯗꯔ ꯍꯥꯏꯕ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯇꯥꯅꯤꯅ ꯍꯥꯏꯕ ꯆꯦ ꯑꯅꯨꯒꯤ ꯑꯉꯥꯡ ꯑꯃ ꯑꯉꯥꯡ ꯑꯃ ꯒ꯭ꯋꯥꯟꯖꯨꯗ ꯊꯥꯖꯕꯗꯣ ꯑꯩꯈꯣꯏ ꯍꯥꯏ ꯑꯩꯈꯣꯏ ꯆꯦꯒꯤ ꯆꯤꯆꯦ ꯆꯤꯆꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯆꯥꯅꯨꯄꯤꯅꯤꯀꯣ ꯇꯥꯅꯤ ꯍꯣꯏꯒ ꯑꯗꯨꯝ ꯊꯪꯅꯔꯤꯅꯤ ꯃꯣꯏ ꯃꯄꯥꯝꯒ ꯑꯩ ꯄꯤꯖ ꯄꯤꯊꯛꯀꯗꯤ ꯂꯥꯛꯑꯝꯃꯦꯕ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕꯁꯤꯗ ꯉꯥꯁꯤ ꯉꯥꯝꯁꯤꯝ ꯕ꯭ꯂꯣꯛꯅ ꯍꯥꯏꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏ
ꯅꯥꯟꯁꯤꯡ ꯀꯅꯥꯗ ꯇꯧꯈ꯭ꯔꯤꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯦ ꯖꯨꯂꯤꯌꯥꯗꯔ ꯑꯗꯒꯤ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯍꯥꯏꯕ ꯈꯝꯕ ꯑꯌꯦꯛꯄꯝ ꯖꯣꯏꯟ ꯇꯧꯕꯤꯔꯒꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯥꯏꯛꯅ ꯆꯦ ꯖꯨꯂꯤꯌꯥ ꯅꯪꯁꯨ ꯂꯥꯏꯚ ꯃꯔꯛ ꯃꯔꯛꯇ ꯇꯧꯗꯅ ꯑꯩꯁꯨ ꯌꯦꯡꯒꯦ ꯍꯥꯏꯌꯦ ꯇꯧꯔꯤ ꯄꯨꯡ 8 9 ꯇꯧꯔꯤ ꯅꯍꯥꯟꯒꯤ ꯁꯣꯐꯤꯌꯥꯅ ꯍꯥꯏꯕ ꯆꯦ ꯏꯕꯥꯏꯗꯣ ꯏꯁꯤꯡ ꯈꯔ ꯄꯤꯊꯒꯣ ꯋꯥꯔꯝꯃꯅꯤ ꯀꯣꯃꯦꯟꯠꯁ ꯄꯥꯕꯗ ꯃꯥ ꯀꯩꯅꯣ ꯋꯥꯗꯦꯗ ꯑꯗꯒꯤꯗꯤ ꯖꯨꯂꯤ ꯁꯥꯅ ꯍꯥꯏꯕ ꯉꯝꯁꯤꯝꯁꯨ ꯁꯥꯜꯂꯦ ꯑꯗꯣ ꯖꯨꯂꯤ ꯅꯪ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯣꯏ ꯀꯅꯦꯛ ꯂꯩꯅꯧꯀꯣ ꯑꯗ ꯁꯤ ꯑꯩꯆ ꯌꯥꯏꯐꯕꯤ ꯆꯅꯨ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯑꯅꯧꯕ ꯃꯤ ꯑꯃ ꯌꯥꯎꯔꯝꯃꯦꯅꯦ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯌꯥꯏꯐꯕꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯖꯨꯂꯤꯌꯥ ꯈꯪꯕ꯭ꯔꯥ ꯌꯥꯏꯐꯕꯤꯁꯦ ꯁꯤ ꯑꯩꯆ ꯌꯥꯏꯐꯕꯤ ꯆꯅꯨꯁꯦ ꯃꯥ ꯑꯩꯗꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯖꯅ ꯑꯩꯒ ꯀꯅꯦꯛ ꯂꯩꯅꯗꯕꯅꯤꯅ ꯑꯩ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯅꯪ ꯂꯩꯅꯧꯅꯕ ꯃꯥꯒ ꯀꯥꯅꯦꯛꯇꯣꯅꯦ ꯁꯤ ꯑꯩꯆ ꯌꯥꯏꯐꯕꯤ ꯆꯅꯨꯁꯦ ꯆꯥꯎꯔꯝꯃꯤ ꯃꯥꯏ ꯃꯥꯁꯨ ꯆꯦꯅꯦꯜ ꯆꯥꯎꯔꯕꯅꯦꯕ 20 ꯃꯊꯛꯇ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯨ ꯆꯦ ꯌꯥꯏꯐꯕꯤ ꯆꯅꯨ ꯖꯨꯂꯤꯌꯥ ꯑꯟꯖꯨ ꯉꯥꯔꯤꯌꯥꯟꯕꯝ ꯀꯁꯥꯔꯅ ꯍꯥꯏꯅ ꯂꯩꯕꯅꯤ ꯍꯥꯏꯌꯦ ꯑꯟꯖꯨ ꯀꯁꯥꯔꯕꯨ ꯄꯤꯔꯛꯑꯣ ꯍꯥꯏ ꯑꯗꯣ ꯍꯣꯏ ꯑꯟꯖꯨ ꯄꯤꯔꯛꯀꯦ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯑꯥꯔꯖꯦ ꯅꯪ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯒꯤ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯑꯥꯔꯖꯦ ꯍꯥꯏꯈꯔꯦ ꯑꯗꯒꯤꯗꯤ ꯉꯥꯝꯁꯤꯝ ꯕ꯭ꯂꯣꯛꯅ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯌꯦ ꯍꯥꯏꯌꯦ ꯑꯗꯣ ꯃꯌꯥꯝ ꯀꯥꯟꯅ ꯂꯩꯅꯗꯕ ꯌꯥꯎꯔꯒꯗꯤ ꯉꯥꯝꯁꯤꯡꯒꯁꯨ ꯀꯩꯅꯣ ꯇꯧꯅꯔꯣ ꯀꯥꯟꯅ ꯂꯩꯅꯔꯣ ꯊꯣꯏꯕꯤꯁꯅꯥꯅ ꯇꯨꯝꯃꯒꯦ ꯖꯨꯂꯤ ꯍꯌꯦꯡ ꯁꯥꯍꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯣ ꯖꯨꯂꯤ ꯁꯥꯍ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯒꯤꯗꯤ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯗꯥꯕꯨꯡꯅ ꯕꯤꯠ ꯊꯨꯗꯦꯛꯒꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯊꯣꯏꯕꯤ ꯁꯅꯥ ꯅꯪ ꯅꯅꯝꯃꯒꯤ ꯏꯁꯩ ꯇꯥꯔꯔꯣꯏꯗ꯭ꯔꯣ ꯑꯗꯒꯤ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯅꯟꯗꯤꯅꯤ ꯍꯥꯏꯔꯒ ꯃꯃꯤꯠꯀ ꯄꯩꯅ ꯌꯦꯡꯉꯦ ꯑꯗꯨꯗꯒꯤꯗꯤ ꯖꯨꯂꯤ ꯁꯍꯥꯅ ꯆꯦ ꯖꯨꯂꯤꯌꯥ ꯍꯥꯏ ꯑꯩꯗꯨ ꯏꯕꯤꯔꯒꯣ ꯖꯣꯏꯟ ꯇꯧꯒꯦ ꯀꯥꯏꯅꯣ ꯆꯦ ꯖꯨꯂꯤꯌꯥ ꯑꯩꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯥꯏꯗꯤ ꯍꯥꯏꯔꯣ ꯑꯥꯏꯗꯤꯗꯣ ꯍꯥꯏꯕꯤꯔꯛꯎ ꯖꯣꯏꯟ ꯇꯧꯔꯒꯦ ꯍꯥꯏꯌꯦ ꯑꯣ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯖꯨꯂꯤ ꯁꯥꯍꯥ ꯈꯝꯕ ꯌꯦꯛꯄ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯖꯣꯏꯟ ꯀꯔꯝꯕꯗꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒꯩꯗꯤ ꯄꯣꯏꯔꯩ ꯉꯥꯟꯊꯣꯏꯕꯅ ꯍꯥꯏ ꯆꯦ ꯑꯦꯟ ꯗꯗꯥ ꯍꯦꯜꯂꯣ 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 ꯄꯣꯏꯔꯩ ꯂꯩꯕꯅ ꯆꯦ ꯌꯥꯏꯐꯕꯤ ꯑꯩꯉꯣꯟꯗ ꯖꯣꯏꯟ ꯇꯧꯕꯤꯔꯒꯣ ꯑꯗꯒꯤꯗꯤ ꯈꯝꯕ ꯑꯩ ꯕꯥꯝꯕ꯭ꯔꯥꯝꯄꯨꯔꯗꯩꯅꯦ ꯅꯣꯡꯃ ꯎꯅꯁꯤ ꯍꯥꯏꯌꯦ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯖꯨꯂꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯎꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯖꯨꯂꯤꯅ ꯉꯝꯁꯤꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯗꯤ ꯀꯁꯥꯔ ꯄꯥꯈꯪ ꯊꯣꯏꯕꯅ ꯏꯇꯩꯃ ꯅꯅꯥꯎꯁꯦ ꯀꯣꯃꯦꯟ ꯐꯖꯅ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯁꯤꯗ ꯍꯥꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯊꯣꯏꯕꯀꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯒꯅꯤ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯗꯣ ꯅꯪꯅ ꯋꯥꯔꯁꯨ ꯋꯥꯅ ꯅꯇꯩꯃꯒꯤ ꯑꯦꯜꯕꯤꯗ ꯅꯪꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯅꯪ ꯌꯥꯎꯕꯤꯔ ꯀꯃꯦꯟ ꯏꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏꯀꯣ ꯅꯨꯃꯤꯠꯀꯤ ꯃꯥ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯉꯣꯟꯗ ꯊꯣꯏꯕꯅ ꯆꯪꯕꯤꯔꯛꯏꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯤꯄꯥꯁꯦ ꯑꯗꯨꯗꯒꯤꯗꯤ ꯊꯥꯖꯅ ꯍꯥꯏꯕ ꯈꯝꯕ ꯑꯌꯦꯛꯄꯝ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤ ꯁꯣꯐꯤꯌꯥꯅ ꯏꯕꯥꯏ ꯀꯣꯃꯦꯟ ꯑꯃꯨꯛ ꯄꯥꯔꯛꯑꯣ ꯇꯥꯅꯤꯡꯉꯦ ꯍꯥꯏꯌꯦ ꯏꯕꯥꯏꯅ ꯄꯥꯕ ꯇꯥꯅꯤꯡꯉꯦ ꯍꯥꯏ ꯃꯥꯜꯂꯦ ꯖꯨꯂꯤꯌꯥꯅ ꯑꯥꯔꯖꯦ ꯑꯩ ꯌꯦꯡꯂꯅꯤ ꯍꯣꯔꯦꯟ ꯅꯪꯒꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯝꯁꯤꯝꯅ ꯊꯦꯡꯁ ꯖꯨꯂꯤ ꯑꯗꯒꯤꯗꯤ ꯃꯥꯏꯛꯅ ꯆꯦ ꯑꯅꯨꯒ ꯆꯦ ꯖꯨꯂꯤꯌꯥꯒ ꯁꯛ ꯃꯨꯠꯈꯔꯦ ꯀꯩꯅꯣ ꯆꯦ ꯖꯨꯂꯤꯒ ꯆꯦ ꯑꯅꯨꯒ ꯁꯛꯁꯦ ꯃꯤꯛꯁ ꯇꯧꯔꯗꯤ ꯐꯖꯕꯗ ꯂꯣꯏꯅꯦ ꯂꯣꯏꯅꯤ ꯂꯣꯏꯅꯤꯍꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯅꯝꯃꯗꯤ ꯑꯗꯩꯗꯤ ꯉꯝꯁꯤꯟꯅ ꯀꯩ ꯍꯥꯏꯕ ꯅꯣꯏ ꯃꯌꯥꯝꯗ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯕꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯑꯥꯔꯖꯦ ꯃꯩꯇꯩ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ ꯂꯥꯛꯂꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯍꯪꯒꯥꯝꯒ ꯑꯣꯛꯀ ꯑꯣꯍꯣ ꯅꯣꯏꯗ ꯃꯤ ꯊꯨꯡꯉꯔꯤꯔꯣ ꯋꯥꯎ ꯑꯗꯨꯗꯤ ꯐꯖꯅ ꯍꯥꯎꯔꯝꯃꯅꯤꯍꯦ ꯑꯗꯨꯗꯤ ꯑꯥꯔꯖꯦꯅ ꯅꯕꯨꯛ ꯀꯪꯈꯠꯂꯅꯤ ꯁꯣꯏꯗꯅ ꯑꯩ ꯆꯪꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯕꯤꯠꯁꯦ ꯀꯥꯞꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯅ ꯁꯞꯄꯣꯔꯠ ꯅꯥꯎꯔꯦꯝ ꯇꯧꯗꯕ ꯌꯥꯎꯔ ꯅꯥꯎꯔꯦꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯄ꯭ꯔꯤꯌꯥꯅ ꯁꯦ ꯄ꯭ꯂꯤꯖ ꯒꯨꯗ ꯄ꯭ꯂꯤꯖ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯅꯥꯎꯔꯦꯝ ꯄ꯭ꯔꯤꯌꯥ ꯗꯩꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ
ꯍꯣꯏꯅꯃ comment pibada yararoi atopa phone dai loi phau yauge sauba yadeko isai tadoine aiye ꯑꯗꯣ ꯌꯥꯎꯔꯣ ꯑꯩ ꯏꯁꯩ ꯁꯛꯈꯤꯒꯦꯕꯗꯣ ꯅꯪ ꯏꯁꯩ ꯂꯣꯏ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯏꯁꯩ ꯁꯛꯂꯛꯇꯣꯏꯅꯣ NG ꯆꯠꯄ ꯇꯥꯔꯣꯏꯗꯅ NG ꯑꯇꯣꯞꯄ Pritam ꯎꯄꯥꯏ na ꯇꯧꯔꯣ NG Pritam na Julia ngaremba maina leibase Julia sa NG Pritam Julia ngaremba maina leibase mangona khara sap tobiramuko mangona full support tobiramo NG Pritam NG Pritam yam phabani ma se soidana noi ꯀꯩꯅꯣ ꯇꯧꯔꯁꯦ khangnarambasu ꯁꯤꯁꯦ jai ꯑꯗꯨ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯏꯔꯛꯏꯁꯦ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯏꯔꯛꯏꯁꯦ ꯑꯁꯤꯒꯤ ꯁ꯭ꯄꯦꯂꯤꯡꯁꯤꯒ ꯃꯌꯥꯝ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯔꯒ ꯁꯔꯆ ꯇꯧꯔꯒ ꯑꯝꯇꯪ ꯌꯦꯡꯉꯣꯕꯀꯣ ꯃꯥꯒꯤ ꯁ꯭ꯄꯦꯂꯤꯡꯁꯦ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯏꯔꯛꯏꯁꯤꯒꯀꯣ ꯀꯩ ꯍꯥꯏꯅꯣ ꯃꯆꯥ ꯀꯩ aduga ꯍꯥꯏꯕꯅꯣ ꯇꯨꯝꯃꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯗꯩꯗꯤ NG Pritam ꯂꯩꯗꯤ Rajashri Soramna kay mathel charage chenu ai ꯉꯁꯤꯗꯤ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ dei Sophia Wayangumna kay telaiba sadokpam mangre mangde lei telai sadokpamna Rajashri aingondasu join tobiramo ai khamba ekpamna thaja ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯒꯤꯁꯨ ꯇꯧꯔꯛꯑꯣ ꯍꯥꯏ ꯈꯝꯕ ꯌꯦꯛꯄꯅ ꯆꯦ ꯑꯅꯤꯗꯤ ꯀꯩ ꯃꯊꯦꯜ ꯅ ꯍꯥꯎꯔꯒꯦ ꯑꯩꯅ ꯏꯔꯣꯝꯕ ꯌꯨ ꯀꯦ ꯑꯩꯅ ꯌꯦꯔꯨꯝ 17 ꯊꯣꯡꯕ ꯅꯨꯡꯈꯔꯦ ꯑꯗꯩꯗꯤ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯀꯔꯝꯕ ꯑꯌꯦꯛꯄꯝ ꯈꯝꯕ ꯑꯌꯦꯛꯄꯝ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯣ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯍꯥꯏ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯏꯕꯥ ꯈꯝꯕ ꯅꯟꯗꯤꯅꯤꯒꯁꯨ ꯀꯅꯦꯛ ꯇꯧꯅꯧꯀꯣ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯑꯖꯤꯁ ꯑꯔꯥꯏꯕꯝꯅ ꯀꯩ ꯃꯣꯌꯦ ꯀꯁꯦ ꯈꯪꯖꯕꯣ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯀꯩꯕ ꯅꯟꯗꯤ ꯕꯥꯠ ꯈꯥꯏꯁꯦꯅꯤ ꯈꯝꯕ ꯌꯦꯛꯄꯝꯅ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯒꯤꯁꯨ ꯇꯧꯔꯛꯑꯣ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯈꯥꯏꯁꯦ ꯑꯥꯔꯖꯦ ꯃꯥꯏꯛꯅ ꯆꯦ ꯑꯅꯨ ꯅꯪꯁꯦ ꯃꯩꯇꯩ ꯃꯥꯟꯗꯦ ꯀꯣꯔꯤꯌꯥꯟ ꯃꯥꯜꯂꯦ ꯋꯥꯎ ꯑꯩꯕꯨ ꯀꯣꯔꯤꯌꯥꯟ ꯃꯥꯜꯂꯤꯒ ꯍꯥꯏꯕꯤꯔꯦꯗ ꯊꯦꯡꯛ ꯊꯥꯖ ꯌꯨ ꯕ꯭ꯂꯣꯛ ꯁꯣꯐꯤꯌꯥ ꯁꯣꯔꯥꯝ ꯑꯩꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ PM ꯋꯥꯏꯗꯨ ꯔꯥꯃꯟ ꯍꯥꯏ ꯅꯦꯅꯦ ꯀꯀꯥ ꯍꯜꯂꯣ ꯍꯦꯜꯂꯣ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯊꯦꯡꯛ ꯌꯨ ꯈꯝꯕ ꯌꯦꯛꯄꯝ ꯁꯣꯏꯗꯅ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯀꯅꯦꯛ ꯇꯧꯅꯗꯕ ꯌꯥꯎꯔꯗꯤ ꯑꯃꯅ ꯑꯃ ꯑꯗꯨꯝ ꯀꯅꯦꯛ ꯇꯧꯅꯧꯕꯀꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯉꯁꯤ ꯅꯣꯡꯃꯒꯤ LBꯒꯤ ꯀꯃꯦꯟ ꯃꯈꯥ ꯑꯃꯨꯛ ꯄꯥꯊꯖꯔꯛꯈꯤꯒꯦ ꯅꯅꯥꯏ ꯁꯣꯏꯗꯅ ꯇꯣꯟꯁꯤꯟ ꯅꯥꯕꯗꯤ ꯁꯣꯏꯔꯅꯤ ꯁꯞꯄꯣꯔꯠ ꯀꯩꯅꯣ ꯇꯧꯗꯕ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯆꯦꯅꯦꯜꯗꯨꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯀꯣ ꯑꯗꯩꯗꯤ ꯖꯨꯂꯤ ꯖꯨꯂꯤ ꯁꯥꯍꯅ ꯁꯥꯍꯟꯁꯦ ꯀꯔꯦꯕ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ ꯑꯩꯒꯤꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯕ ꯇꯧꯗ꯭ꯔꯤꯕ ꯈꯪꯗ꯭ꯔꯦ ꯀꯃꯦꯟꯁ ꯖꯨꯂꯤꯒꯤ ꯑꯃ ꯅꯪ ꯊꯝꯕꯤꯔꯝꯃꯨ ꯀꯩꯅꯣ ꯀꯃꯦꯟꯁ ꯑꯃ ꯊꯝꯕꯤꯔꯝꯃꯨ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯒꯤꯗ ꯖꯨꯂꯤꯌꯥꯗꯅꯦ ꯀꯩꯅꯣ ꯇꯧꯕꯤꯔꯣꯀꯣ ꯑꯗꯩꯗꯤ ꯖꯨꯂꯤ ꯁꯥꯅ ꯀꯩꯕ ꯉꯝꯁꯤꯝ ꯁꯞ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯖꯔꯦ 24 ꯑꯋꯥꯔꯁ ꯃꯇꯨꯡꯗ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯑꯣ ꯑꯥꯔꯖꯦ ꯃꯩꯇꯩ ꯕ꯭ꯂꯣꯛꯅ ꯏꯆꯦ ꯑꯅꯨꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯥꯗꯦꯀꯣ ꯑꯗꯨꯅꯤꯅꯦ ꯑꯥꯔꯖꯦ ꯑꯩꯗꯤ ꯀꯌꯥꯝ ꯄꯥꯅꯤꯡꯉꯤ ꯈꯪꯉꯕ ꯅꯪꯅꯦ ꯋꯥꯍꯩ ꯋꯥꯔꯗ ꯈꯔ ꯍꯥꯏꯗꯤ ꯁꯦꯟꯇꯦꯟꯁ ꯑꯃꯈꯛ ꯏꯔꯛꯄꯗꯨꯒꯅꯦ ꯈꯇꯪ ꯀꯩꯅꯣ ꯇꯧꯕ ꯁꯦꯟꯇꯦꯟꯁꯇ ꯏꯔꯛꯑꯣꯕꯀꯣ ꯑꯩ ꯁꯣꯏꯗꯅ ꯄꯥꯔꯛꯀꯦ ꯑꯩ ꯀꯌꯥꯝ ꯄꯥꯅꯤꯡꯉꯤ ꯈꯪꯉꯕ ꯑꯗꯨ ꯀꯩꯅꯣꯒꯤꯅꯤ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯒꯦꯅꯦ ꯉꯁꯥꯏ ꯑꯩꯅ ꯀꯣꯃꯦꯟ ꯄꯥꯊꯣꯛꯄꯒꯤꯗꯣ ꯑꯣ ꯑꯗꯨꯗꯣꯅꯦ ꯑꯩꯁꯨ ꯑꯥꯔꯖꯦꯒꯤꯁꯦ ꯄꯥꯅꯤꯡꯉꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯅꯪ ꯅꯣꯡꯃꯅ ꯏꯔꯛꯑꯣꯕ ꯅꯣꯡꯃꯅ ꯄꯥꯔꯛꯀꯦ ꯁꯣꯏꯗꯅ ꯄꯥꯔꯛꯀꯦ ꯌꯨꯇꯨꯕꯔ ꯉꯥꯛꯇꯒꯤ ꯑꯣꯏꯅ ꯌꯨꯇꯨꯕꯔ ꯄꯥꯔꯛꯀꯦ ꯉꯥꯛꯇꯒꯤ ꯑꯩꯈꯣꯏ ꯄꯥꯔꯛꯀꯅꯦꯕ ꯑꯩꯈꯣꯏ ꯈꯜꯂꯤꯅꯦꯕ ꯑꯗꯣ ꯈꯝꯕ ꯐꯖꯕ ꯋꯥꯍꯩꯗꯣ ꯊꯤꯕꯗꯨꯒ ꯇꯧꯕꯅꯦꯕ ꯈꯪꯉꯕ ꯈꯝꯕ ꯑꯌꯦꯛꯄꯝꯅ ꯀꯩꯕ ꯃꯌꯥꯝ ꯑꯩ ꯃꯊꯪ ꯃꯌꯥꯝ ꯑꯩ ꯃꯇꯥꯡꯁꯤꯗ ꯕꯥꯏ ꯑꯣꯏꯔꯒꯦ ꯇꯧꯖꯔꯒꯦ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯦ ꯑꯅꯤ ꯏꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯦꯡꯛ ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯕꯥꯏ ꯕꯥꯏ ꯈꯝꯕ ꯑꯗꯩ ꯔꯥꯖꯨ ꯍꯌꯦꯡ ꯈꯥꯡꯉꯦꯝꯕ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯔꯥꯖꯨ ꯈꯥꯡꯉꯦꯝꯕ ꯕ꯭ꯂꯣꯛ ꯍꯥꯏ ꯋꯥꯎ ꯔꯥꯖꯨ ꯈꯥꯡꯉꯦꯝꯕ ꯋꯦꯜꯀꯝ ꯔꯥꯖꯨ ꯋꯦꯜꯀꯝ ꯑꯩꯅ ꯖꯨꯂꯤ ꯍꯟꯗꯣꯏꯔꯥ ꯁꯥꯅ ꯔꯥꯖꯨꯅ ꯍꯟꯗꯣꯏꯔꯥ ꯈꯪꯉꯦ ꯁꯨꯝ ꯔꯥꯖꯨ ꯀꯥꯏ ꯑꯗꯩꯗꯤ ꯀꯧꯁꯜꯂꯦ ꯖꯨꯂꯤ ꯁꯥꯅ ꯃꯥꯏꯛ ꯊꯥꯖ ꯉꯝꯁꯤꯝ ꯑꯍꯨꯝꯁꯤ ꯁꯞ ꯇꯧꯖꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ PM ꯋꯥꯏꯔꯨ ꯔꯃꯟꯅ ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯅꯦ ꯀꯀꯥ ꯀꯔꯥꯏꯕ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯤꯔꯦ ꯍꯥꯏꯕ ꯏꯁꯩꯗꯣ ꯀꯀꯥ ꯑꯃꯨꯛꯇ ꯁꯛꯂꯛꯑꯣ ꯀꯔꯝꯕ ꯁꯗꯥꯅꯟꯗꯒꯤꯗꯣ ꯁꯗꯥꯅꯟꯗꯒꯤ ꯑꯉꯥꯎ ꯀꯔꯤ ꯍꯥꯏꯕ ꯁꯤꯗꯣ ꯑꯉꯥꯎꯕ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯤꯔꯦ ꯍꯥꯏꯕ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯤꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ ꯁꯦ ꯀꯩꯅꯣ ꯖꯨꯂꯤꯁꯥꯅ ꯀꯩ ꯏꯁꯩ ꯆꯦ ꯏꯁꯩ ꯃꯌꯦꯛꯁꯦ ꯖꯨꯂꯤꯌꯥꯒꯤ ꯈꯪꯗ꯭ꯔꯦ ꯑꯃꯨꯛ ꯑꯣꯀꯦ ꯖꯨꯂꯤꯌꯥꯒꯤꯁꯨ ꯇꯧꯕꯤꯔꯛꯎꯀꯣ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯀꯩꯕ ꯏꯕꯥꯏꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯦ ꯄꯨꯔꯥ ꯐꯥꯒꯤꯅꯦ ꯁꯨꯝ ꯂꯥꯏꯐꯁꯦ ꯁꯨꯝ ꯖꯣꯀꯔ ꯑꯣꯏꯅ ꯂꯦꯞꯅꯔꯕꯅꯤ ꯄꯨꯟꯁꯤꯁꯦ ꯑꯗꯩꯗꯤ ꯉꯝꯁꯤꯟ ꯕ꯭ꯂꯣꯛꯅ ꯊꯦꯡꯛꯁ ꯐꯣꯔ ꯁꯄꯣꯔꯠ
Thank you, Julie. Lady RJ Block na iche chak charuge. Hoi RJ sathuro du RJ gum keno lau ko. ngasai chari do hujibu pendribo. Gam charam tada. Sa pa le gam lau ko. Nandi Block na ka che no ai gisu para o kamendo ai. Pari Okay, pari okay. nandi. Lady HM Wilson Lai. Iche bai charabo chare Chare chare. chare. Thaja Block na ka khamba ekpam taujara ke soidana. Mane kanel leinadradi amana amadum kanel leinawo aduga like tawdaba yaragadi aptang like tawsinbiro like yamna wale like try pantang leyebako midi chamaga kun leye aduga like ti try pan khatang lay do like tawdaba yaragadi like tawsinbiro aduga support tawdriba chinaw sing anoba chinaw sing sabirakpa taragadi aigi channel sibu support tawbiro aduga inaw nupisigi magi channel leibani magi mamingna Julia ngarembam haina leibani magi channel bu support tawbiyo please Mayam asida thorakdriba. Thoibisana nang laktribo nang isay sa again nang ngaire Thoibisana lao ꯑꯩ ꯉꯥꯛꯇꯪ ꯆꯥꯛ ꯆꯥ ꯂꯣꯏꯅ ꯍꯧꯖꯤꯛ ꯆꯥ ꯑꯃꯨꯛ ꯆꯉꯥꯡ ꯊꯛꯑꯒꯦ tawa ꯃꯥ nang kana ꯕꯤꯗꯜꯗ ka ꯃꯥ lolo lolo ne ꯑꯩꯅ ꯂꯣꯜꯂꯤ ꯅꯠꯇꯦ ꯃꯥꯅ ꯂꯣꯜꯂꯤꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯊꯛꯀꯗ꯭ꯔꯥ ꯍꯪꯉꯛꯏꯕ ꯑꯗꯨꯗꯣ ꯑꯩ ꯐꯔꯦ ꯐꯔꯦ ꯈꯤꯇꯪ oh Noidi narayu faiko. Chaga lon ko. Akoi nang thawo akoi khanau cholan ke. tawa Mebani ka ba mam thakera. 이발 ꯑꯩ ꯊꯛꯇ꯭ꯔꯤ 이발 ꯍꯥꯟꯅ ꯊꯛꯑꯣ ꯆꯦꯟꯕ ꯊꯛꯇꯕꯗ ꯑꯩ ꯊꯛꯑꯒꯦ Mebani amam pairo ai kamen pa lege. Nasu ka phyaw do bam pairo ke mi upola manungida. oi Masu ka ba hangma pa lai jai mi ude pola do. Sing lage hapsa laga. Adai kare ba telai ba sadu thaja aingon da join to bira ko nandi mayam sida bungi thok ta ne ama khang sang ko yam yam chaw ba sinil mayam lai to da mi bo sang tam ni. support tabiyo maya Nandi block. adu hayuduna Okay, Anju Katsai. Say that Iba say waram ni comment pa bada ibai se ina page pot haiba ti amta yade pitha o ise madoni ne cha thakke to ba dai Raju khange mena tamo address amukta details hai address amukta details. Raju koi se kasada gi ne ko nangi video de ai matam pro da ye ge yam nusie nangi video da hojik irang sena su chang nai na ke to bangam dre ngasi kakta su ngasi da ngarang da nangi kino ma thang ra da do su ai ngasi da kino thang ai thengna gi ko ai huje ngame comment piram bane ina dai di pm wairu reman na nene खुजी से हाई खुजी से हाई इसे दो सकपियो आई सब्सक्राइब जो तौजगे ngasi se tamlaba lamdam manipur dagi live jengjeri yam nusiye matang chabada unase isorna chambiragadi soidana khujise haibe sai do aine mayek to kana tawdebako hayengum boina salake khujise haibado mayam aikogi ngasi gi lb sida pin tawna leiriba bungi thok thak aina pin tawna leiriba channel sida mayam khwai puna magna support kanano tawbiramo hijaredo pm waido raman PM kena tawrasiko khujise haibe sai dudine ai kana tawdeba mayek to khara ngamdebako duduna to point dum saklake ko aina ngamgadaba makak salake do hayeng salake khujise haiba kena do hayeng salake ngasi jaham ka saksalage aina ngamjabada ko yabra amta hairo PM yaragadi saklake ko teleba sadapam na kadaiba si jai phabi nangi long video ma full bas tawraga comment ama thamkrabani aduga tawkrabani teleba si jai phabi ai gusu 24 hours matungda return tawbina oh de mic na keba che no angang do is kya no ai chanupigidi ma 8 years complete oigre hoji kaina tawri 9 running oidiyabako sopi wayang na hai teleba sadapam tumundri ba misa ma tuma haro tuna le kirani kai gale mayam bungi tokta na channel ama pin tawna leibse mayam se busu soidana support to bigo please mayam sai gi channel le gi personal gi tongan channel ni bungi tokta ne leibse mayam se busu support to biramo go please Rajuna kaiba bungi tokta se changba yade kamai tawrino ai Raju ai kena tawrake blue pirake nangonda ko mayam like tawdaba yarogadi like tawsinbiro mayam like Raju yamna blue wale pigrami aingonda dum changaga pibiramo adai talaibana Sophia kai haige as a samena kasar
ꯀꯝꯕ ꯈꯨꯟꯗꯅꯣ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔ ꯁꯣꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯔꯥꯖꯨꯒꯤ ꯑꯣꯀꯦ ꯇꯥꯃꯣ ꯔꯥꯖꯨ ꯊꯦꯡꯛ ꯌꯨ ꯄꯤ ꯑꯦꯝ ꯋꯥꯏꯗꯔꯅ ꯌꯥꯏꯌꯦꯅꯤꯅꯦ ꯑꯩ ꯃꯤꯡꯗꯤ ꯋꯥꯍꯤꯗꯨꯔ ꯀꯧꯋꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯅꯦꯅꯦꯒꯤ ꯆꯦꯅꯦꯜꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯍꯣꯏ 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 ꯖꯍꯥ ꯑꯃ ꯁꯛꯂꯒꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯋꯥꯏꯗꯨꯔ ꯀꯩꯅꯣ ꯇꯧꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒ ꯖꯣꯏꯟ ꯇꯧꯔꯤꯕꯁꯦ ꯖꯨꯂꯤꯌꯥ ꯍꯥꯏꯅ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯌꯥꯝ ꯅꯪ ꯀꯃꯦꯟꯁ ꯁꯞꯄꯣꯔꯠ ꯀꯌꯥ ꯈꯔ ꯂꯩꯔꯒꯦ ꯏꯁꯩ ꯇꯧꯕꯤꯔꯝꯃꯣ ꯁꯛꯆꯜꯂꯒꯦ ꯖꯨꯂꯤꯌꯥ ꯑꯗꯨꯗꯤ ꯉꯥꯔꯤꯌꯥꯟꯕꯝ ꯃꯌꯥꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯃꯌꯥꯝ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯈꯨꯍꯥꯏꯗꯣ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯕ꯭ꯔꯦꯛ ꯄꯥꯔꯠ ꯕ꯭ꯔꯦꯛ ꯏꯁꯩꯁꯤꯅ ꯕ꯭ꯔꯦꯛ ꯕ꯭ꯔꯦꯛ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣꯏꯗꯣꯏꯅꯦ ꯐꯂꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯄꯤꯑꯦꯝꯒꯤ ꯃꯥꯒꯤ ꯏꯁꯩ ꯑꯃꯒ ꯁꯛꯄꯤꯔꯒꯦꯀꯣ ꯍꯩꯅ ꯀꯔꯤ ꯁꯛꯇꯣꯏ ꯅꯠꯇꯦꯗ ꯁꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯏꯁꯩ ꯑꯃꯒ ꯁꯛꯄꯤꯔꯣ ꯁꯛꯄꯤꯔꯣ ꯁꯨꯝ ꯍꯥꯏꯕꯗꯨꯒ ꯁꯛꯇꯣꯏꯅꯤ ꯌꯥꯝ ꯍꯩꯅꯀꯗꯤ ꯅꯠꯇꯕ ꯂꯩ ꯂꯩ ꯑꯩꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯅꯪꯇꯕꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯃꯔꯝ ꯂꯩ ꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯅꯪꯇꯕꯨ ꯂꯥꯠꯆꯔꯛꯄꯒꯤ ꯃꯔꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛꯇ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯖꯕꯅ ꯏꯁꯩ ꯃꯌꯦꯛꯁꯦ ꯂꯥꯜꯂꯦ ꯑꯣꯏꯔꯕꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯋꯥꯈꯜꯅ ꯇꯨꯃꯤꯟ ꯈꯟꯖꯔꯤꯉꯩ ꯅꯪꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯄꯗꯤ ꯆꯝꯂꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯁꯥꯎꯍꯟꯕꯤꯔꯦ ꯌꯥꯔꯦ ꯌꯥꯔꯦ Wow, 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 so nice. Wow. ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯁꯄꯔꯥꯅꯤ ꯃꯥꯟꯒꯦ ꯇꯧꯔꯒ ꯃꯥꯟꯗ꯭ꯔꯕꯤ ꯄꯨꯁꯄꯔꯥꯅꯤ ꯃꯥꯟꯒꯦ ꯇꯧꯔꯒ ꯃꯥꯜꯍꯧꯗ꯭ꯔꯕꯤ ꯏꯁꯩ ꯑꯁꯤ ꯇꯥꯕꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯑꯃꯨꯛ ꯀꯃꯦꯟ ꯇꯥꯕꯤꯔꯁꯤ ꯃꯌꯥꯝ ꯑꯉꯛꯄ ꯉꯥꯛꯇ ꯃꯨꯁꯛꯂꯛꯀꯦ ꯏꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯏ ꯃꯤꯗ ꯀꯩꯗꯧꯅꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯇ꯭ꯔꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯊꯣꯛꯄꯅꯤꯗ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯤ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯂꯥꯏꯛꯁꯦ 53 ꯈꯛꯇꯪ ꯂꯩꯅꯦ ꯉꯁꯥꯏꯗꯒꯤ ꯃꯤ ꯈ꯭ꯋꯥꯡꯗ ꯂꯩꯔꯛꯏꯁꯦ ꯀꯣꯃꯦꯟꯁ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯀꯃꯦꯟꯁꯦ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯁꯞꯄꯣꯔꯠ ꯇꯧꯔꯒꯦ ꯇꯥꯃꯣ ꯅꯥꯏꯁꯁꯦ ꯍꯥꯏꯕꯗ ꯀꯥꯏꯗꯧꯔꯒꯦ ꯁꯤꯁꯤꯂꯁꯦ ꯕꯣꯔ ꯑꯣꯏꯕ ꯃꯥꯜꯂꯦ ꯕꯣꯔꯤꯡ ꯑꯣꯏꯕ ꯃꯥꯜꯂꯦ ꯀꯅꯥꯅꯣ ꯃꯥꯏꯛꯅ ꯁꯦ ꯖꯨꯂꯤꯌꯥꯁꯦ ꯕꯣꯔꯤꯡ ꯑꯣꯏꯕ ꯃꯥꯜꯂꯦ ꯕꯣꯔ ꯑꯣꯏꯗꯦ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯣꯏꯗꯦꯗ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯟ ꯌꯥꯝꯅ ꯅꯛꯑꯦ ꯑꯦꯖꯁ ꯑꯍꯃꯦꯠꯁꯦ ꯀꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯑꯗꯩ ꯔꯥꯖꯨ ꯈꯥꯡꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒꯦ ꯇꯥꯃꯣ ꯊꯦꯡꯀ꯭ꯌꯨ ꯀꯦꯅꯦꯗꯤꯅ ꯋꯥꯎꯋꯦ ꯅꯪꯁꯤꯟ ꯕ꯭ꯂꯣꯛꯅ ꯒꯨꯗ ꯅꯥꯏꯠ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯅꯦꯛꯁ ꯇꯥꯏꯝꯗꯁꯨ ꯆꯪꯖꯔꯛꯀꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯒꯨꯗ ꯁꯣ ꯅꯥꯏꯠ ꯃꯆ ꯉꯝꯁꯤꯝ ꯊꯦꯡꯀ꯭ꯌꯨ ꯅꯪꯁꯤ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯅꯥꯏꯁ ꯆꯤꯆꯦ ꯄꯤ ꯑꯦꯝ ꯊꯦꯡꯀ꯭ꯌꯨ ꯋꯥꯏ ꯊꯦꯡꯀ꯭ꯌꯨ ꯄꯤ ꯑꯦꯝ ꯅꯟꯗꯤꯅꯤ ꯋꯥꯏꯗꯨꯅ ꯍꯥꯏ ꯅꯤꯅꯦ ꯖꯨꯂꯤꯌꯥ ꯍꯥꯏ ꯅꯦꯅꯦ ꯖꯨꯂꯤꯌꯥ ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯅꯦꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯅꯦꯅꯦꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯅꯦꯅꯦ ꯖꯨꯂꯤꯌꯥ Thank you. ꯑꯩꯁꯦ ꯀꯩꯅꯣꯒꯤꯅꯤ ꯁꯤꯜꯆꯔꯒꯤꯅꯤ. ꯑꯣ ꯁꯤꯜꯆꯔꯒꯤꯅꯤ ꯍꯥꯏꯁꯦ ꯑꯗꯩꯗꯤ ꯂꯛꯈꯤꯄꯨꯔ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯂꯛꯈꯤꯄꯨꯔꯒꯤꯅꯦꯕ ꯂꯛꯈꯤꯄꯨꯔ ꯄꯥꯁꯀꯥꯟꯗꯤ ꯔꯥꯅꯤꯄꯨꯔꯒꯤ ꯍꯥꯏꯗꯨꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯜꯆꯔꯗ ꯂꯩ ꯔꯣꯡꯄꯨꯔꯗ ꯑꯗꯨꯅꯦ ꯑꯗꯨꯅ ꯁꯤꯜꯆꯔꯁꯨ ꯍꯥꯏꯔꯦ ꯂꯛꯈꯤꯄꯨꯔꯒꯤ ꯁꯥꯏꯠꯁꯨ ꯍꯥꯏꯔꯦ ꯑꯅꯤ ꯍꯥꯏꯔꯦ. ꯖꯨꯂꯤꯌꯥꯅ ꯆꯦ ꯑꯅꯨ ꯅꯣꯡ ꯈꯥꯛꯂꯛꯑꯦ ꯁꯣꯐꯤꯌꯥ ꯃꯥꯏꯛꯅ ꯃꯥꯏꯅ ꯏꯕꯥꯏ ꯑꯩꯒꯤ ꯃꯤꯡ ꯃꯥꯏ ꯀꯧꯗꯦ ꯍꯥꯏꯕ ꯃꯥꯏ ꯀꯧꯗꯦ ꯍꯥꯏꯕ ꯃꯥꯏ ꯃꯤ ꯉꯁꯥꯏ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯀꯥꯎꯊꯣꯛꯈꯔꯦ ꯃꯥꯏꯛꯅ ꯀꯩ ꯍꯥꯏꯕ ꯀꯣꯃꯦꯟꯇꯣ ꯁꯣꯏꯈꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯣ ꯑꯗꯩ ꯖꯨꯂꯤ ꯁꯥꯍꯅ ꯀꯩꯕ ꯆꯦ ꯖꯨꯂꯤꯌꯥ ꯂꯥꯛꯑꯕꯣ ꯂꯥꯛꯑꯕꯣ ꯍꯥꯏ ꯑꯗꯩꯗꯤ ꯀꯣꯡꯕꯒꯤ ꯑꯩ ꯍꯧꯖꯤꯛ ꯉꯥꯛꯇ ꯍꯧꯒꯠꯂꯨꯕꯗꯨꯒ ꯍꯥꯏ ꯃꯥꯅꯦ. ꯑꯣ ꯆꯦ ꯅꯣꯏ ꯏꯁꯩ ꯁꯛꯄꯗꯨ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯔꯛꯏꯅꯤ.
Oh, thank you, Denisa. ꯑꯩꯁꯨ ꯅꯉꯣꯟꯗ ꯔꯤꯇꯥꯔꯟ ꯍꯟꯖꯔꯛꯀꯦ. ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯂꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ. ꯑꯣ ꯁꯤ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯅꯤ. ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ. Good night, good night. So, Lakshipur Khuman macha support tobiramo Julia Ngaren babaya leibani support tobiramo. Jini Sahana video 3 minutes ka yengbiraga sap tobirau mayam bell notification on tobiru shortcut tobiganu haijari. Hoy maya hoy Julie sa pura full jengaga support tojarake. Lakshipur Khuman macha link oina Lakshipur Khuman macha link ti thaba kana tauraroi Julia Ngaremba ma lebani chenu gi su Anu Khuman ha lebani adu support tobiramu. PM Waidur Rahmana Nene Julia kai hinjang chage aina PM Waidur ai keno chai jerum chai. Iba aise chappa bo. Jili Sahana che Nandi gi su taujarake nanau nai. Tobiramo Jili Sa comments amaga lona mai sum thambiramo masu dum hanjarakchani. PM Waidur Rahman hai yamna nungai live se nungai bani che noi yam sathe nungai bani ba. Kailan doon? Kailan doon? Pero chappi Yare se yare kigino sini. ure. Ngata umang Uraba? ah Kailan tayo na chapsalira? Kailan jam nam loy kadra ne? Yengudana. Jara ba Julia? yare yare. Short port. Ngata umang ni Zibo. chapure. Kung sa Oh, sarada. Laina blog na sis aiga connect le hin biwe. Laina blog se keno tawro kare blue bibiro chenu. Da ma se connect ka tawro de mane. Kano Laina blog to. Julia ko chapibaw jisu. Chapte pura yare. Hujik nang baseng na ure na sai hawalak de budi. Nang mu hojik chapiba. Ai hairo.
ꯅꯪꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯎꯕꯗ ꯅꯪꯁꯦ ꯆꯠꯄꯤꯕ ꯑꯣ ꯅꯦꯠꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯁꯦ ꯉꯁꯤ ꯅꯦꯠꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ. ꯀꯣꯃꯦꯟꯒ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯦꯅꯦ ꯑꯩꯈꯣꯏꯗꯤ ꯀꯃꯦꯟ ꯂꯥꯛꯇꯦꯅꯦ ꯂꯩ ꯍꯧꯖꯤꯛ ꯂꯩ ꯑꯩꯉꯣꯟꯗꯁꯨ. ꯑꯁ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯑꯣꯏꯔꯤꯁꯤ ꯍꯧꯔꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯂꯥꯛꯄ ꯍꯧꯔꯦ. ꯅꯠꯇꯦ ꯅꯪ ꯂꯩꯅꯥꯒꯤ ꯀꯩꯅꯣ ꯄꯤꯕꯗꯨꯒꯤꯅꯤ ꯂꯩꯅꯥꯒꯤ ꯁꯦꯜꯖꯥꯎꯗꯨ ꯌꯥꯎꯗ꯭ꯔꯕ ꯄꯦꯝ ꯋꯥꯏꯗꯨꯔꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯥꯏꯐꯁꯦ ꯍꯥꯏꯔꯒ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯂꯩꯔꯦꯅ ꯁꯤꯁ ꯑꯩꯒ ꯀꯅꯦꯛ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯤ ꯂꯩꯕ ꯃꯅꯤꯁꯥ ꯔꯥꯎꯠꯅ ꯃꯣꯌꯦ ꯃꯣꯌꯦ ꯄꯤ ꯑꯦꯝ ꯋꯥꯏꯗꯨ ꯔꯦꯍꯕꯅ ꯖꯤꯟꯖꯤ ꯀꯀꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯄ꯭ꯂꯤꯖ ꯀꯀꯥ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯍꯥꯏ ꯄꯤ ꯑꯦꯝ ꯋꯥꯏꯗꯨꯅ. ꯀꯀꯥꯒꯤ ꯅꯝꯕꯔꯁꯦ ꯀꯩꯅꯣꯗ ꯆꯪꯉꯣ ꯑꯦꯐ ꯕꯤꯗ ꯆꯪꯉꯣ ꯑꯦꯐ ꯕꯤꯗ ꯆꯪꯉꯒ ꯂꯥꯏꯚꯁꯤꯒ ꯄꯤꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯑꯦꯐ ꯕꯤꯗ ꯆꯪꯉꯣ. ꯀꯩꯅꯣꯁꯤ ꯊꯤꯕ ꯐꯪꯗ꯭ꯔꯤꯁꯦ ꯑꯦꯐ ꯕꯤꯗ ꯀꯔꯤꯒꯤꯅꯣ ꯀꯩꯗꯅꯣ ꯀꯩ ꯍꯥꯏꯅ ꯂꯩꯕꯅꯣ ꯅꯪꯗꯣ ꯁꯩꯇꯖꯤꯠ ꯍꯨꯌꯥꯝ ꯍꯥꯏꯅ ꯂꯩꯕꯅꯤꯀꯣ ꯁꯩꯇꯖꯤꯠ ꯍꯨꯌꯥꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯆꯪꯉꯣ ꯑꯗꯨꯒ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯁꯤꯒ ꯇꯧꯔꯣꯕꯀꯣ ꯂꯩ ꯀꯩꯅꯣꯕꯨ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯂꯩꯅꯁꯦ ꯁꯤꯒꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯒ ꯌꯥꯗꯦꯁꯦ ꯀꯩꯒꯤꯅꯣ. ꯁꯤꯒ ꯌꯥꯗ꯭ꯔꯦ ꯆꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯅꯨꯡꯒꯤꯁꯦ ꯈꯔ ꯌꯥꯔꯅꯤ ꯈꯔ ꯆꯠꯄꯤꯕ. ꯂꯛꯈꯤꯄꯨꯔ ꯈꯨꯃꯟ ꯃꯆꯥꯅ ꯆꯞꯇꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯌꯥꯏ. ꯂꯛꯈꯤꯄꯨꯔ ꯈꯨꯃꯟ ꯃꯆꯥꯅ ꯍꯥꯏꯕ ꯃꯣꯏꯅ ꯌꯦꯡꯕꯗꯗꯤ ꯆꯞꯇꯦ ꯍꯥꯏꯕ. ꯇꯦꯜꯍꯩꯕꯅ ꯆꯦꯅꯨ ꯆꯥ ꯀꯥꯞꯀ ꯂꯣꯏꯅꯅ ꯄꯤꯔꯦ. ꯇꯦꯜꯍꯩꯕ ꯅꯪ ꯆꯥꯃꯨꯛ ꯂꯣꯟꯅ ꯄꯤꯔꯛꯑꯕꯣ ꯅꯆꯦꯗ. ꯆꯠꯄꯤ ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯥꯏꯖꯗ꯭ꯔꯥ. ꯂꯛꯈꯤꯄꯨꯔ ꯈꯨꯃꯟ ꯃꯆꯥꯅ ꯑꯅꯨ ꯐꯦꯃꯤꯂꯤ ꯆꯠꯄꯤ ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯥꯏꯌꯦ. ꯆꯠꯄ ꯃꯥꯜꯂꯦ ꯎꯝ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯉꯁꯥꯏ ꯉꯍꯥꯛꯇꯪ ꯃꯃꯥꯡꯗ ꯆꯠꯈꯤꯕꯗꯣ ꯑꯣꯏ ꯃꯥꯅꯦ. ꯍꯧꯖꯤꯛꯃꯨꯛ ꯆꯠꯇ꯭ꯔꯕꯣ. ꯀꯥꯅꯣꯟꯕꯂꯥ ꯉꯁꯤꯁꯦ ꯁꯤ ꯀꯩꯅꯣ ꯂꯥꯛꯑꯕꯣ ꯀꯥꯅꯣꯟꯕꯂꯥ ꯍꯥꯏ ꯈꯣꯡꯔꯥꯏ ꯂꯥꯛꯄꯨ ꯍꯥꯏ ꯑꯅꯨꯕꯨꯡ ꯍꯥꯏꯅ ꯀꯧꯔꯦ. ꯏꯆꯦ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯌꯨꯇꯨꯞ ꯂꯪꯈꯠꯂꯛꯇꯣꯔꯤꯗ ꯑꯩ. ꯂꯥꯏꯠꯅꯤ ꯂꯥꯏꯠ. ꯀꯩꯅꯣꯁꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤꯗ ꯐꯖꯅ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ. ꯆꯦ ꯀꯥꯔꯣꯟꯕꯂꯥ ꯒ꯭ꯌꯥꯁ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯔꯝꯃꯨ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯈꯔ. ꯁꯤ ꯀꯅꯝ ꯂꯥꯏꯗꯨꯗꯤ ꯅꯪ ꯄꯥꯔꯕꯣ. ꯍꯥꯏ ꯑꯅꯨꯕꯨꯡ ꯍꯦꯜꯂꯣ ꯂꯩꯅꯥꯕ꯭ꯂꯣ ꯆꯦ ꯖꯨꯂꯤꯌꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ. ꯂꯩꯅꯥꯅ ꯆꯥꯔꯦ ꯆꯥꯔꯦ ꯂꯩꯅꯥ. ꯂꯩꯅꯥ ꯅꯪ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯇꯧꯕꯗ ꯁꯞꯄꯣꯔꯠ ꯖꯥꯔ ꯇꯧꯕꯤꯔꯝꯃꯣ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯀꯃꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ. ꯑꯗꯩꯗꯤ ꯄꯤ ꯑꯦꯝ ꯋꯥꯏꯗꯨꯅ ꯀꯀꯥ ꯐꯣꯟ ꯗꯤꯇꯦꯜꯁꯗꯣ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ ꯐꯦꯁꯕꯨꯛ ꯀꯤꯗꯣ. ꯁꯄꯦꯂꯤꯡꯗꯣ ꯀꯣꯟꯅ ꯍꯥꯏꯈ꯭ꯔꯣ ꯁꯠꯇꯖꯤꯠꯇꯣ ꯍꯨꯌꯥꯝ ꯁꯠꯇꯖꯤꯠꯂ ꯁꯠꯇꯖꯤꯠ ꯍꯨꯌꯥꯝꯕ ꯅꯪꯗꯣ ꯀꯥꯎꯈ꯭ꯔꯕ. ꯑꯩ ꯑꯦꯀꯥꯎꯟ ꯑꯅꯤ ꯑꯍꯨꯝ ꯂꯩꯕꯅꯤꯅꯦ. ꯍꯨꯌꯥꯝ ꯁꯠꯇꯖꯤꯠ ꯑꯝꯇ ꯆꯪꯉꯣ. ꯍꯨꯌꯥꯝ ꯁꯩꯇꯖꯤꯠ ꯍꯥꯏꯅ ꯆꯪꯉꯒ ꯌꯦꯡꯉꯣ. ꯑꯗꯨꯒꯩꯗꯤ ꯇꯦꯜꯍꯩꯕꯅ ꯆꯦ ꯑꯅꯨ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯒꯨꯗ ꯅꯥꯏꯠ. ꯇꯦꯜꯍꯩꯕ ꯂꯛꯈꯤꯄꯨꯔ ꯈꯨꯃꯟꯅ ꯀꯔꯤꯕ ꯍꯧꯖꯤꯛꯁꯨ ꯃꯌꯦꯛ ꯁꯦꯡꯗꯦ ꯑꯅꯨ ꯐꯦꯃꯤꯂꯤ. ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯥ ꯆꯞꯇꯦ ꯈꯪꯗꯦ ꯃꯌꯦꯛ ꯁꯦꯡꯗꯕ ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯥꯏꯕ. ꯀꯣꯡꯕꯤ ꯄꯥꯈꯪ ꯑꯉꯥꯎꯕ ꯍꯥꯎꯁ ꯀꯅꯥꯅꯣ ꯍꯥꯏ ꯑꯗꯩꯗꯤ ꯕꯜꯋꯤꯟꯗꯔ ꯁꯤꯡꯅꯒ ꯑꯥꯞ ꯀꯍꯥ ꯍꯣ ꯍꯥꯏ ꯍꯝꯂꯣग ꯑꯁꯥꯝ ꯁꯦ ꯖꯨꯂꯤ ꯁꯥꯟꯅꯁꯦ ꯅꯟꯗꯤ ꯁꯕ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯖꯈ꯭ꯔꯦ ꯍꯥꯏ ꯖꯨꯂꯤꯌꯥꯁꯨ ꯆꯠꯄꯤꯍꯧꯗ꯭ꯔꯣ ꯍꯧꯖꯤꯛ ꯖꯨꯂꯤꯌꯥ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯇꯥꯏ ꯄꯨꯔꯥ ꯇꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯤꯛꯆꯔꯁꯦ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯃꯨꯞ ꯇꯧꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯦ ꯁꯤꯗꯩ ꯇꯧꯏ ꯁꯤꯒ ꯇꯧꯏ ꯑꯩ ꯁꯤꯒ ꯇꯧꯗꯕꯩ ꯋꯥꯅꯤ ꯁꯤꯒ ꯅꯪ ꯁꯤꯗꯩ ꯇꯧꯏ ꯌꯦꯡꯉꯣ ꯎꯝ ꯅꯪ ꯐꯣꯟꯁꯤꯗꯩ ꯇꯧꯕ ꯌꯥꯕ ꯆꯦꯅꯨꯒꯤ ꯃꯥꯏ ꯀꯔꯤꯗ ꯀꯩꯅꯣꯁꯦ ꯅꯝꯃꯨꯔꯒꯦ ꯈꯤꯇꯪ ꯌꯥꯗ ꯇꯧꯏꯅꯦ ꯃꯥꯏ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯑꯥ ꯑꯦꯅꯤꯋꯦ ꯁꯨꯝ ꯃꯈꯥ ꯆꯠꯊꯔꯁꯤ ꯇꯧꯅꯁꯦ ꯕꯤꯂꯤꯌꯥ ꯑꯩꯒ ꯀꯥꯅꯦꯛ ꯂꯩꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯂꯩꯅꯥ ꯇꯧꯕꯤꯔꯝꯃꯣ ꯂꯩꯅꯥ ꯑꯗꯩ ꯄ꯭ꯂꯤꯁ ꯆꯦ ꯀꯃꯦꯟꯁ ꯖꯨꯂꯤꯌꯥ ꯑꯃꯇꯪ ꯑꯩꯒ ꯀꯅꯦꯛ ꯊꯝꯕꯤꯔꯝꯃꯨꯕ ꯂꯩꯕꯅꯤ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯑꯩꯉꯣꯟꯗꯁꯨ ꯈꯪꯒꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯣꯀꯦ ꯑꯣꯀꯦ ꯏꯔꯁꯨꯀꯣ ꯑꯗꯩꯗꯤ ꯅꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯃꯦꯟꯁꯟ ꯑꯃ ꯊꯝꯃꯝꯃꯒꯗꯤ ꯐꯔꯦ ꯑꯩ ꯑꯦꯝ ꯑꯦꯜ ꯑꯦ ꯀ꯭ꯔꯁꯅ ꯆꯥꯛ ꯍꯥꯎꯇꯜ ꯍꯥꯎꯔꯤꯌꯦ ꯆꯥꯁꯤꯜꯂꯛꯑꯣ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯆꯞꯄꯤ ꯆꯞꯇꯦ ꯑꯝꯇ ꯍꯥꯏꯔꯛꯎꯀꯣ ꯑꯗꯩꯗꯤ ꯕꯜꯋꯟꯇ ꯁꯤꯡꯅ ꯑꯁꯥꯝ ꯃꯦ ꯁꯤꯈ ꯔꯦꯍꯇꯦ ꯍꯦ ꯍꯥ ꯔꯦꯍꯇꯦ ꯍꯦ ꯐꯖꯅ ꯍꯥꯏꯈꯣ ꯅꯪ ꯀꯩꯅꯣ ꯑꯗꯩꯗꯤ ꯇꯧꯕ ꯑꯗꯨ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯝꯇ ꯍꯥꯏꯈꯣ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯀꯩꯕ ꯀꯔꯤ ꯍꯥꯏꯒꯦ ꯖꯨꯂꯤꯌꯥ बलविंदर जी हम जो मेरा चैनल है उसको भी सपोर्ट कीजिए वो जो मेरे साथ जो ज्वाइन
अभी अभी जो चल रहा है जुलिया नारी अंबम उसका हम उसका मेरे चैनल चैनल में को भी भी सब्सक्राइब सपोर्ट कर कीजिए दीजिए। दैदी लेना ब्लॉग ना करी हाईगे जुली है दैदी रेनी देवी ना चाक चारबो चारे रेनी जुली साना चे नंदी सब लाइक कमेंट तौजखरबनी है दैदी ओके नाइस है बलवंदर सिंह ना जुली साना करेबा लैमा केएमसी है दै लखीपुर को चप नत्ते मयेक सेंगदबा अदुने वयां वारौ यादे ngasi नेट सर्विस से खितंग करी प्रॉब्लम ओइरबनो खंगदे द मयाम ngakpi gani दैदी मखा कनो लेत्रे टिमोथी लाल तनु Kamain माल tawdaba. दैदी इसे kana बोलना हंसना है कभी रोना है ओ वो है So. आई भादे हंसना है कभी रोना है आना पाना है है कभी कभी खोना है खोना है किस्मत का पाना जो है कभी खोना है किस्मत का है। उसके बाद यही फसाना है। अखोई किस्मत खोजे का पुंग तो तमगदब खोंदांग तनी दैदी बेनु देवी ने मुकबांग तौरो नोमा होय तौरक्त꯭रबने ngasi बेनू बेनु देवी से tawgibani ko अमता ai सपोर्ट channel तौबियो da ना mukbang हाइबियो नहीं बाय। ha बेनू देवी से अमता सपोर्ट तौबियो ना हाइबियो। nang kenone Julia ngare bamgi channel do nangna support tawgrabo menu tawdaba taragadi support tosinbiu ko Julia ngare bam hana laibani ko adai lakipur ko mana phone off tawduga phani uma hujik phone off tawrodi farak tarni लाइव लोरे। phone daidi off tawde bu nungairoine lama mayam like tawdaba like tosinbiu lamabam mayam thoising sak charbo chare julisana lakipur hai tawre balwandar singh na टेम्परेचर कितना है असम में पता नहीं कितना है अभी 26 27 होगा शायद अदैदी नंग कनानो मयांगी इबाई आई लाक्चरी वेलकम वेलकम इबो नंगी मिंजे स्वाई लाओ ये पाथोकपदा kada नंग कनानो हाय आई बुंगनी नंग कनानो अइंगोंदा से खितंग सपोर्ट तौबिरमो जुलिया ngariam बाबायना लेबनी सपोर्ट खितंग तौबिरमो। मिंजे जा जाने को लफोई मरु गायन थंगलकप्रा खंदे खरनी लेरगा दैदी टिमोथी लल्डान मावाय what do you name my name is bungi thokthak बेनु देवीना चे तौरे चे अनुगा गिफ्ट पीबा चटपा नुमितुदा ओ oh ओ tawre थैंक यू benu थैंक यू। tawre दे पीएम वेदुना तुमुरगे कका नेने अंगांग काइनो चखरे मा फर्स्ट ममांग इग्रबनी दो हिदो। ओ ओ गुड नाइट तो आइसु स्कूल चतोइनी अंगांगी पुंसीनिना थेंगना तुमदी बाय बाय स्वीट ड्रीम यापरे okay ma mingdo kai haba वैदु रहमान waidu ro waidu na hayeng lao LB da ko hayeng lakpadane akhoi dagi magi FB do kari hana leibano do ai phajana jenge akhoi da su makau khre khangaba huyam sete dirana leira sete dir huyam ana आई leira पाक ma dire चंग देने rangani आई bako फेसबुक से हम पाई देबा ado ले hayeng do phajana hairake do इसे hairagane कानून मलना aduga हंसना akhoi dagi number do है dum lawo से bako बेनु मुकबांग तोरो से पाथागरे लखीपुर से पागरे से हाना पागरे मारे पारे पार सब्सक्राइब कर लो है अदैदी बिली कार्टून ना सब्सक्राइब कर लो है ओके ओके लखीपुर खुमन मचाना के सन थौरी thauri दी तत्तोरी को तत्तोरे को सो अदुने सन थौरी तत्प नते मी खरा ngौना कम तौदुरे ना मतांगसिदा नंग कनानो लाइक मचा तौजरमी ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯥꯎ ꯃꯁꯛ ꯈꯪꯅꯔꯣꯏꯗꯣꯔꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯖꯨꯂꯤꯁꯥꯅ taida ꯇꯥꯏꯗ ꯖꯨꯂꯤꯁꯥꯅ ꯅꯪ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯇꯤꯃꯣꯊꯤ ꯅꯣꯛꯊꯈ꯭ꯔꯦ ꯏꯆꯦ ꯀꯥꯅꯣꯃꯂꯥꯅꯒ ꯋꯥꯔꯦ ꯇꯨꯝꯂꯒꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯑꯣ okay ꯉꯁꯤꯗꯤ che ꯌꯥꯝ kanumla ꯋꯥꯔꯦ ꯅꯪ ꯀꯅꯥꯅꯣ ꯊꯣꯛ ꯊꯥꯛ ꯏꯕꯥꯏ ꯑꯩ ꯁꯦꯟꯖꯝꯕꯝꯅꯤ ꯍꯦꯛꯇ
कौबसे काउबसे ꯉꯥꯏꯈꯣ तल्लिको ꯇꯜꯂꯤꯀꯣ ꯍꯥꯏꯕ तल्लिको हाइबा ꯑꯣ सेंजम्बम ꯅꯦꯅꯥ ꯅꯠꯇ꯭ꯔꯣ ꯑꯍ ने नंग कनानो ꯅꯪ दो ꯀꯅꯥꯅꯣ ꯑꯣ अदैदी लखीपुर खुमन मचाना यामना थागतचरी वखल नुंगाइतबा खनबा यादे सिंपल लाइफ ओके ओके इमुदिना अदुगैदी लमाबम ꯃꯅꯤꯄꯨꯔꯗ थोइसिंगना मणिपुर कोइरओ ꯍꯣꯏ ꯍꯣꯏ ꯀꯣꯏꯔꯛꯀꯅꯤ कोइरके ꯀꯣꯏꯔꯛꯀꯅꯤ जुली सा चप्त्रे थैंक ओके ओके ꯊꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯄ ꯀꯥꯟꯗ ꯎꯅꯁꯤꯀꯣ बेनु ꯃꯅꯤꯄꯨꯔꯗ देवीना ꯂꯥꯛꯀꯅꯤ याम नुंगाइए ꯈꯪꯉꯤꯗ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣꯗꯤ याम ꯂꯥꯛꯇꯤ नुंगाइना ꯂꯥꯛꯀꯅꯤ लेनरी को याम नुंगाइनदी लेबा नते को कोइन तविसे नंग कनानो जॉइन से सपोर्ट तो बिरो हाय जॉइन जॉइन ꯍꯥꯏꯅꯦ से ꯏꯕꯥꯏ सपोर्ट ꯀꯃꯥꯏꯅ तौरो हाय ꯇꯧꯁꯤꯒꯦ ने इबाई कमाई ꯀꯩꯅꯣ तौसिगे ꯀꯩꯒꯦ ꯅꯪ ꯀꯅꯥꯅꯣꯁꯦ ꯀꯩꯅꯣ ꯇꯧꯔꯣ ꯖꯣꯏ ꯏꯅꯥꯎꯅꯨꯄꯤꯅꯦꯕꯀꯣ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯕ꯭ꯂꯣꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ दे ꯌꯥꯎꯕꯅꯦ कसर पाखंग न करबा ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ मयाम ननाउ चाक लोइजरे लेंबीरक ओ जोय जोय ꯊꯣꯏꯕ ꯀꯔꯤ ꯌꯦꯟꯁꯥꯡꯅꯣ ꯏꯅꯥꯎ ꯅꯨꯄꯥꯁꯤꯅ ꯋꯥꯅ ꯑꯩꯒꯤ ꯊꯕꯛꯇ ꯍꯜꯂ ꯆꯥꯛ ꯊꯣꯡꯉ ꯆꯥꯔꯤꯅꯤ ꯅꯨꯡꯕꯨ नंदी ꯅꯨꯡꯉꯥꯏꯇꯦꯕꯣ ब्लॉग न ऑन नाय ꯊꯦꯡꯀ꯭ꯌꯨ ꯅꯟꯗꯤ थोइबोइदी चाररोइबो फ्री लाइफ यामना फैये कायदे फ्री नो ꯐ꯭ꯔꯤꯒ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅꯤ ꯑꯗꯣ ꯋꯥꯏꯇꯤꯁꯦ ꯄꯥꯏꯔꯨꯕꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯤꯟꯕꯒꯤ ꯃꯊꯛꯇ ꯑꯇꯩꯁꯨ ꯍꯦꯟꯅ ꯆꯤꯟꯈ꯭ꯔꯦ ꯑꯗꯨꯅꯤ ꯐꯝꯗ ꯌꯥꯗꯕꯩ ꯐꯝꯃꯤꯅꯦ ꯐꯝꯃꯤꯁꯦ खुमन मचा पुंसीसे नुंथंगने नुंथंग सुरगा लोइरबा मपोकने अदुम ꯏꯁꯩ ꯉꯁꯥꯏ तारम ꯏꯁꯩ ꯉꯁꯛ ꯁꯤꯁꯦ ꯀꯣꯃꯦꯟꯁꯨ ꯂꯥꯛꯇꯕ ꯈꯨꯃꯟ ꯅꯠꯇ꯭ꯔꯣ ꯃꯆꯥ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈ꯭ꯔꯕꯣ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕ ꯃꯥꯌꯥ ꯂꯩꯕꯅꯤ ꯄ꯭ꯂꯤꯁ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ननाउनदी मीना मसक खंगदे हाइनरे अई ꯀꯅꯥꯅꯣ मोय मसिन नंग कनानो से ꯅꯪ नंदी अई ꯀꯅꯥꯅꯣ मीना ꯑꯩꯉꯣꯟꯗ मसक ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕꯣ ꯅꯪ ꯀꯅꯥꯅꯣꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯖꯨꯂꯤꯌꯥꯗ Timothy Ladmaina where you from ꯑꯣꯔꯦꯟꯖ Orange ꯒꯔꯜ girl ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ Lady Sapna na hi hi hello ji Sapna ji welcome Masaka khangbondi kadai biharam de laire su khangri hi hi ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ ꯄ꯭ꯂꯤꯖ ꯇꯧꯔꯛꯀꯦ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ आइए ꯍꯥꯏꯅ तो ꯂꯩꯕꯅꯤ देखकर जाइए JULIA ꯖꯨꯂꯤꯌꯥ प्लीज ꯉꯥꯔꯤꯌꯥꯟꯕꯝ तौरꯛꯀꯦ GARIYAMB ꯌꯥꯝ ꯁꯥꯡꯉꯤ ꯁ꯭ꯄꯦꯂꯤꯡ ꯇꯧꯔꯤ ꯆꯦꯅꯨ ꯃꯥꯅꯤ ꯀꯁꯔ ꯅꯪꯒꯤ ꯖꯨꯂꯤꯌꯥꯁꯤꯗꯤ ꯏꯀꯣꯝ ꯀꯣꯝꯕ ꯈꯪꯉꯕ ꯂꯥꯁꯀꯤ ꯉꯥꯔꯤꯌꯥꯟꯕꯝꯁꯤꯒꯅꯦꯕ ꯁꯤꯒ ꯁꯥꯡꯕꯗ ꯍꯣꯏ ꯀꯩꯅꯣꯝꯗ ꯏꯔꯒ ꯁꯨꯃꯥꯏ ꯄꯥꯏꯔ ꯊꯝꯕꯅꯦ ꯁꯨꯃꯥꯏꯅ ꯊꯝ ꯇꯥꯔꯦ देवी सपना कहाँ से हो अब हम लोग असम से है सिगुम योगा नमो सपोर्ट में कीजिए प्लीज जो नंग मेरे कनानो चैनल पे सना संजम सना नए संजम आए हो तो प्लीज सपोर्ट जीवर कीजिए और मेरे बहन को भी सपोर्ट ओहो कीजिए मेरे बहन का चैनल का नाम है जूलिया गारेम्बम इसका चैनल को भी सपोर्ट सना कीजिए सना संजम है ना फेसबुक तक याम के तो बंगांग दो सना संजम से ननाउ नंग कनानो से ꯑꯣ सना संजम दो ने ꯑꯣ खंगे खंगे ꯑꯗꯣ ꯉꯁꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯁꯅꯥ ꯅꯪ ꯁꯤꯡꯖꯝ ꯗꯩꯗꯤ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯀꯩꯕ ꯑꯩ ꯆꯦ ꯑꯩꯅꯦ ꯑꯩꯅ ꯌꯥꯗ꯭ꯔꯦ ꯕ꯭ꯂꯣꯛ ꯉꯥꯏꯍꯥꯛ ꯆꯦꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯖꯈ꯭ꯔꯕꯅꯤ ꯇꯣꯛꯑꯣꯌꯦ ꯊꯦꯡꯛ ꯌꯨ ꯔꯤꯅꯥ ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯅꯉꯣꯟꯗ ꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯦꯀꯣ ꯂꯥꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯗꯩꯗꯤ ꯂꯩꯃ ꯕ꯭ꯂꯣꯛꯅ ꯀꯩꯕ ꯆꯦ ꯖꯨꯂꯤꯌꯥ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯦ ꯌꯥꯏ ꯊꯦꯡꯛ ꯌꯨ ꯁꯒꯨꯟ ꯌꯣꯒꯥꯅ ꯔꯥꯝ 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 राम ꯔꯥꯝꯖꯤ राम जी ꯀꯨꯃꯟ ꯅꯤꯡꯊꯧ ꯑꯩꯗꯤ मेरे चैनल को ꯆꯦ सपोर्ट कीजिए ꯐꯥꯒꯤ प्लीज ꯇꯧꯕꯅꯤꯀꯣ ꯖꯨꯂꯤꯌꯥ ꯉꯥꯔꯤ ꯖꯨꯂꯤꯌꯥ ꯉꯥꯔꯤ ꯐꯧꯕꯤ ꯍꯥꯏꯕ ꯂꯩꯅꯅꯤ ꯀꯩ ꯍꯥꯏꯅꯣ ꯂꯩꯕꯅꯤ ꯍꯥꯏꯗꯅ ꯅꯤꯡꯊꯧꯒꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯕꯦꯅꯨ ꯗꯦꯕꯤꯅ ꯀꯩꯕ ꯍꯣꯠꯅꯕ ꯂꯦꯞꯄꯣꯏꯁꯤ ब्रदर सपना ने कर दिया है आपको है थैंक थैंक यू सपना सपना जी मेरा को भी कर दिया जो मेरे साथ जो ज्वाइन पे रहते हैं वो जुलिया ngaरी अंबम करके एक यूट्यूब चैनल है उसको भी सपोर्ट कर देना प्लीज जुलिया ngaरी अंबम जो मेरे साथ ज्वाइन अभी अभी जो ज्वाइन में है उसको भी चैनल है जुलिया ngaरी अंबम
उसको भी सपोर्ट कर दीजिए दैदी नंग कनानोगबा एलबी खुदिंगदा हाइजे को ngarangsu haikrabani ai okay mathang dei kawroi horen dei kawroi hei dei kaw Kari pono. mai maming do lemba thoising na ke masak phajaba leibro manipur nupana loba yaba ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏ ꯈꯪꯒꯅꯤ ai amtang bazar karogi hai human ningthau channel na che julia phagi phagi chegi mingse julia ngari phobom haina leiba ai ngari phobom haina leiba sapna na like okay thank you kennedy na yo yo tamo ai yo yo leima blon support to bio ai gi su che nu ai kanana leima Nana. leima blog okay mayam anouba changbirappa ichinausing Leina blog haira Leina blog haina laise magi channel leibani magi channel bu support tawbiyo Dugay Koi nang support tawminasi ko kanano mana ay Beno mana de support Binase tawminasi ani dugay ibong good night eh. Beno tumagira tumo Benu tumningabo fare Kennedy fare good night hapta Benu kare day hayang sapna amuk na lauko आप भी support Good night, करो good night. okay मैं जरूर करूंगी Benugi reels jam phajaiye day nandi blog na kay balaisabi acting jam na hai Benu se laisabi yaudro siga manipur dagi hangla e Hanglagise. laisabi se kanano laisabi kanano yaudro Lesabi yaudie ko sida lesabi amatta kuman ning yaude taw na mau kay ba che ngatani ano kuman mi ama laambro ngasi chatkrabo chatre ma Chatkare battery yaudre ma betri loigine jakhare nandri blog na hi leina blog hai daidi sapna na please support me okay sapna okay भी okay sapna मैं जो एलबी खत्म होने के बाद आपको भी जरूर सब कर दूंगी दादी कुमनिंग तो ना चे नंदी है बेनु देवी ना होय लाकनी चे थैंक यू है लेना ब्लॉग ना हेलो नंदिनी है थाजा ब्लॉग ना बेनु देवी सिस हाय नंदी ब्लॉग ना हेलो प्रिंस है Benugi reels jam phajabani Facebook ta acting jam hayaba masu pung kya tarage 11 box thadoini ko kya tarage 10:39 oh 10:39 kan tawre doga 11 box thasi ko 2 hours tharaseba natra Julia Ah. 2 hours phame 2 hours ti phama jaba ko mayam like taw bazar di like taw video mayam tawkrabani mabu hangliko ningsingliba o lena blog na nandini support please ay kumaning taw na che nandini nungairibo ay benu devi na thank you che nu yamna thagachariye khuman nang kano thagachire jawrabo khuman nang kano jawrabo nagi thabo phama jawrabo sehnas begum na hello mayam haire hi sena sak charabo kainang charake daidi nangana na julia support tawkrabani nangi Samkakpadoga. Oh, nang kanano adudo ako'y chijegi kenoni haibako. Kasu kaide support ido ako'y family amatani habako ako'y chegi do magi do aigi kenosega aina dum thangatpani habane ko. Mai channel budi hangde aina dum blog nambiu haina hairaga katobani. Do ako'y chijeni aina te. To kasu kaide aigi channel la katobani. Thank you. Nandina kumle kumaning na siya no kuman hayeng join tauraga ko join link pibiramuko siya no kuman hayeng join tauzage ko join link pibiramuko Supriyaga yangsi tobi. yangsi kuman ti konje man che kai mathil charage ngasidi kano oina chare nandi blog na irombo kraiba oina nandi chare blog na kraiba ai okay lena blog ay daidi sakam bhai se Senas begam chak chare ensang di aluga yerum thongba chega itei di kai injang charage khoi ngasi irombo oina chare Senas Begum, ayo support to biramo. Julia ngaya mamana Sena lebeni.
ꯁꯦꯍꯅꯥꯖ ꯕꯦꯒꯝ ꯀꯩꯅꯣꯅꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯌꯦꯕꯀꯣ ꯑꯩꯒ ꯖꯣꯏꯟ ꯇꯧꯔꯤꯕ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯒꯤ ꯑꯗꯣ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯃꯥꯒꯤ ꯆꯦꯅꯦꯜꯒꯤ ꯃꯤꯡꯗꯣ ꯑꯗꯣ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯂꯩꯅꯥ ꯕ꯭ꯂꯣꯛꯁꯦ ꯕ꯭ꯂꯨ ꯀꯩꯅꯣ ꯄꯤꯕꯤꯌꯨ ꯍꯥꯏꯌꯦ ꯂꯩꯅꯥ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯋꯥꯔꯧ ꯑꯩꯒꯤ ꯌꯥꯗꯦ ꯀꯩꯅꯣꯁꯦ ꯉꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤ ꯀꯩꯅꯣꯁꯦ ꯊꯥꯔꯤꯕ ꯌꯥꯗ꯭ꯔꯦꯅꯦ ꯀꯩꯅꯣꯁꯦ ꯐꯣꯟꯁꯦ ꯀꯩꯅꯣꯝꯃ ꯂꯦꯞꯅ ꯂꯩꯈ꯭ꯔꯦ ꯁꯤ ꯀꯩꯅꯣ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯑꯦꯜꯕꯤ ꯊꯥꯔꯤꯕ ꯐꯣꯟꯁꯦ ꯑꯗꯣ ꯊꯦꯡ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯐꯣꯟꯗꯒꯤ ꯅꯪ ꯄꯥꯕꯅꯦꯕ ꯑꯗꯨ ꯀꯅꯥꯅꯣ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯆꯦꯅꯦꯜꯒꯤ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯚꯤꯗꯤꯑꯣ ꯆꯦꯒꯤ ꯑꯣꯏꯔꯁꯨ ꯍꯣꯏ ꯍꯣꯏ ꯅꯪ ꯀꯅꯥꯅꯣ ꯊꯦꯡꯀ꯭ꯌꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯆꯤꯆꯦꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯁꯨꯀꯣ ꯑꯩꯒꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯅꯤꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯃꯣꯏꯅꯦꯕ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯌꯦꯡ ꯖꯣꯏꯟ ꯇꯧꯗ꯭ꯔꯕ ꯆꯦ ꯀꯅꯥꯅ ꯃꯆꯤꯟꯒ ꯍꯩꯗꯣꯔꯦ ꯖꯨꯂꯤꯌꯥ ꯑꯩ ꯖꯣꯏꯟꯁꯦ ꯈꯔꯅꯤ ꯈꯨꯃꯟ ꯈꯔꯅꯤ ꯖꯣꯏꯟ ꯇꯧꯈꯤꯔꯣꯏ ꯈꯔꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯒꯅꯦꯕ ꯍꯥꯏꯗꯤ ꯃꯤꯀꯤ ꯖꯣꯏꯟ ꯇꯧꯕꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯖꯣꯏꯟꯗꯣ ꯅꯣꯡ ꯅꯤ ꯂꯩꯔꯒ ꯇꯧꯁꯤꯀꯣ ꯈꯨꯃꯟ ꯍꯌꯦꯡꯗꯤ ꯇꯧꯔꯔꯣꯏꯒꯦ ꯑꯥ ꯍꯥꯏꯗꯤ ꯅꯨꯃꯤꯠꯀꯤ ꯖꯣꯏꯟ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯗꯨꯒꯤꯅꯦꯕ ꯁꯥꯎꯕ ꯌꯥꯗꯦ ꯈꯨꯃꯟ ꯁꯣꯏꯗꯅ ꯇꯧꯁꯤ ꯇꯧꯕꯕꯨꯗꯤꯀꯣ ꯑꯗꯣ ꯅꯣꯡ ꯅꯤꯇꯪ ꯂꯩꯔꯒ ꯇꯧꯁꯤ ꯅꯠꯇ꯭ꯔꯗ ꯅꯨꯃꯤꯠꯀꯤ ꯁꯨꯝ ꯖꯣꯏꯟ ꯇꯧꯕ ꯍꯥꯏꯗꯨꯁꯨ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯀꯩꯅꯣ ꯑꯣꯏꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯨꯃꯟ ꯅꯨꯡꯇꯤꯒꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯇꯧꯁꯤꯜꯂꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯣꯏꯕ ꯀꯩꯕ ꯅꯪ ꯀꯅꯥꯅꯣ ꯏꯆꯦ ꯆꯦꯅꯦꯜꯗꯤ ꯖꯨꯂꯤꯌꯥ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝꯗꯅ ꯚꯤꯗꯤꯑꯣ ꯆꯤꯆꯦꯒꯤ ꯑꯣꯏꯔꯁꯨ ꯍꯣꯏ ꯍꯣꯏ ꯃꯅꯤ ꯑꯗꯩꯗꯤ ꯚꯦꯅꯨ ꯗꯦꯕꯤꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯇꯧꯔꯛꯎ ꯇꯨꯝꯅꯤꯡꯉꯦ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯕꯦꯅꯨ ꯑꯗꯩꯗꯤ ꯂꯃꯥꯕꯝ ꯊꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯦ ꯕ꯭ꯔꯣ ꯍꯣꯏ ꯀꯃꯥꯏ ꯈꯟꯒꯦ ꯅꯨꯡꯉꯥꯏꯇꯤꯌꯦ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯦ ꯀꯔꯤ ꯍꯥꯏꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯄꯥꯟꯗ ꯀꯁꯥꯔꯗ ꯂꯩꯕ ꯇꯥꯔꯒꯁꯨ ꯇꯥꯔꯨꯔꯒ ꯎꯔꯨꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯀꯣ ꯑꯗꯩꯗꯤ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯁꯦꯅꯥꯁ ꯈꯪꯗ꯭ꯔꯦ ꯕꯦꯒꯝꯅꯒ ꯍꯣꯏ ꯍꯣꯏ ꯇꯧꯖꯒꯦ ꯆꯦ ꯕꯦꯅꯨ ꯗꯦꯕꯤꯅ ꯆꯦ ꯖꯨꯂꯤꯌꯥꯒ ꯇꯧꯕꯤꯔꯛꯑꯣ ꯑꯣꯀꯦ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯕꯦꯅꯨ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯂꯩꯅꯥ ꯕ꯭ꯂꯣꯛꯇꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯌꯥꯔꯤ ꯆꯠꯂꯒꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯪ ꯁꯥꯎꯔꯤꯔꯣ ꯁꯥꯎꯒꯅꯨꯅꯦ ꯅꯪꯕꯨ ꯈꯨꯃꯟꯁꯦ ꯇꯨꯝꯅꯤꯡꯉꯝꯃꯅꯤ ꯗꯨꯅꯅꯤ ꯖꯣꯏꯟꯁꯦ ꯃꯔꯛ ꯃꯔꯛꯇ ꯇꯧꯁꯦꯕꯀꯣ ꯗꯦꯂꯤ ꯑꯩ ꯇꯧꯕꯗꯨꯗꯤ ꯃꯤꯡ ꯑꯣꯜꯂꯒꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯃꯨꯛ ꯑꯗꯨꯒꯤꯅꯤꯗ ꯁꯥꯎꯅꯨꯀꯣ ꯑꯩꯅ ꯅꯆꯦꯅ ꯑꯩ ꯍꯥꯏꯁꯦ ꯃꯤꯡ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯣꯜꯂꯒꯦ ꯑꯃꯨꯛ ꯃꯤꯅ ꯀꯅꯥꯅꯣꯇ ꯍꯪꯂꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅꯪ ꯀꯅꯥꯅꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛꯅꯦ ꯅꯪ ꯀꯅꯥꯅꯣ ꯑꯃꯨꯛ ꯍꯥꯏꯔꯅꯨ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯊꯝꯃꯣ ꯈꯨꯃꯟ ꯅꯪ ꯁꯥꯎꯔꯤꯔꯥ ꯆꯦꯅꯨ ꯁꯥꯎꯖꯅꯨ ꯈꯨꯃꯟ ꯑꯗꯩꯗꯤ ꯃꯆꯤꯟꯒ ꯄꯩꯊꯣꯛꯑ ꯆꯠꯈ꯭ꯔꯦ ꯅꯆꯦꯅ ꯁꯥꯎꯔꯛꯑꯗꯤ ꯅꯪ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯐꯕ ꯋꯥꯔꯤꯅꯤ ꯐꯠꯇꯕ ꯋꯥ ꯅꯠꯇꯦꯀꯣ ꯂꯨꯏꯁꯥ ꯏꯕꯨꯡꯉꯣ ꯄꯦꯟꯗꯦꯅ ꯀꯩꯕ ꯕ꯭ꯔꯣ ꯍꯣꯏ ꯗꯤꯜ ꯀꯃꯜ ꯀꯃꯥꯏ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯀꯩꯕ ꯅꯪ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣꯀꯣ ꯍꯥꯏ ꯑꯗꯨꯅꯦꯕ ꯅꯪ ꯀꯅꯥꯅꯣ ꯃꯤꯡꯁꯦ ꯏꯁꯩꯒ ꯁꯛꯀꯦ ꯇꯧꯔ ꯏꯁꯩ ꯁꯛꯅꯤꯡꯉꯦ ꯔꯣꯕꯤꯟꯁꯟ ꯁꯤꯡꯍꯅ ꯏꯌꯥꯝꯕꯒ ꯏꯆꯦꯒ ꯎꯔꯒ ꯎꯔ ꯔꯣꯁꯟ ꯍꯥꯏ ꯔꯣꯕꯤꯟꯁꯟꯒ ꯍꯥꯏꯅꯤ ꯔꯣꯁꯟ ꯍꯥꯏꯃꯦ ꯔꯣꯁꯟꯁꯤꯡ ꯏꯌꯥꯝꯕꯒ ꯏꯆꯦꯒꯁꯦ ꯎꯏꯔꯛꯑꯗꯤ ꯀꯩꯅꯣ ꯀꯧꯔꯛꯑꯗꯤ ꯈꯨꯝꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯎꯔꯗꯤꯅꯦ ꯀꯧꯔꯛꯄꯗ ꯈꯨꯝꯕꯤꯔꯛꯑꯣ ꯍꯥꯏꯕ ꯈꯨꯝꯕꯤꯔꯛꯎ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯌꯥꯝꯗꯤ ꯎꯔꯦꯕ ꯀꯧꯒꯦ ꯀꯧꯒꯦ ꯈꯜꯂꯦ ꯃꯌꯥꯝꯗꯤ ꯎꯔꯦ ꯍꯥꯏꯕ ꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯔꯣꯁꯟ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯀꯧꯔꯛ ꯌꯥꯗ꯭ꯔꯣ ꯎꯔꯗꯤ ꯀꯧꯔꯛꯑꯣ ꯕꯠ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯏꯀꯥꯏꯅ ꯈꯨꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯩꯗꯧꯕꯩ ꯑꯣꯏꯃꯥ ꯈꯨꯝꯃꯣꯏꯗꯣꯏꯅꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅꯒ ꯇꯧꯗꯦꯀꯣ ꯃꯤꯅ ꯀꯧꯔꯒ ꯈꯨꯝꯗꯕ ꯈꯣꯠꯇꯕ ꯎꯁꯟꯅꯗꯕ ꯑꯗꯨꯃꯥꯏꯅꯒ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯗ ꯆꯍꯥ ꯃꯇꯝꯗ ꯀꯧꯔꯛꯑꯣ ꯑꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯤ ꯈꯪꯅꯁꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯔꯣꯁꯟ ꯅꯪ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯖꯨꯂꯤꯌꯥ ꯑꯩꯗꯤ ꯄꯨꯡ 12ꯗ ꯇꯨꯝꯃꯤꯀꯣ ꯑꯣꯀꯦ ꯑꯗꯩ ꯑꯩ ꯀꯅꯥꯅꯣ ꯍꯣꯏ ꯑꯗꯩꯗꯤ ꯊꯥꯖꯕ꯭ꯂꯣꯛꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯂꯣꯏꯅ ꯇꯧꯃꯤꯟꯅꯁꯦ ꯑꯣꯀꯦ ꯇꯧꯃꯤꯟꯅꯁꯤ ꯑꯗꯩ ꯂꯃꯥꯕꯝ ꯇꯧꯃꯤꯟꯅꯁꯤ ꯊꯣꯏꯁꯤꯡꯅ ꯌꯥꯏꯐꯔꯦ ꯍꯥꯏ ꯊꯣꯏ ꯂꯩꯅꯥ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯊꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯣ ꯑꯦꯜꯕꯤ ꯇꯧꯕꯗ ꯏꯆꯥ ꯑꯔꯨꯝ ꯍꯧꯕ꯭ꯔꯥ ꯈꯪꯗꯦ ꯐꯤꯕꯁꯦ ꯌꯦꯡꯉꯨꯅꯦ ꯃꯥꯗꯤ ꯑꯔꯨꯝꯕ ꯐꯤ ꯁꯦꯠꯄꯅꯤꯅ ꯏꯪꯕꯨꯗꯤ ꯏꯪꯉꯣꯏꯗ ꯖꯨꯂꯤꯌꯥ ꯆꯥ ꯑꯁꯥꯕ ꯑꯃ ꯂꯣꯂꯧꯔꯥ ꯆꯥ
ꯑꯩ ꯊꯛ ꯂꯣꯏꯔꯦ ꯅꯨꯄꯤ ꯇꯨꯝꯈꯔꯦ ꯑꯗꯩꯗꯤ ꯄ꯭ꯔꯗꯤꯞ ꯃꯦꯛꯁꯅ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯣ ꯈꯨꯃꯟ ꯍꯣꯏꯁꯦ ꯐꯦꯃꯁꯂꯤ ꯌꯨꯇꯨꯕꯔꯅꯤꯀꯣ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯕꯤꯌꯨꯀꯣ ꯒꯥꯏ ꯁꯦꯁ ꯈꯨꯃꯟ ꯅꯪ ꯗꯥꯏꯂꯣꯛ ꯇꯧꯔꯛꯀꯅꯨ ꯈꯪꯉꯕ ꯁꯦꯅꯥꯖ ꯕꯦꯒꯝꯅ ꯅꯪ ꯆꯦ ꯅꯆꯦꯁꯦ ꯀꯃꯥꯏꯅ ꯖꯨꯂꯤꯌꯥ ꯇꯧꯏ ꯅꯪ ꯆꯦ ꯈꯪꯗ꯭ꯔꯣ ꯖꯨꯂꯤꯌꯥꯒꯤꯗꯣ ꯀꯃꯥꯏꯅ ꯃꯤꯡ ꯂꯩꯗꯣ ꯂꯩꯔꯤꯗꯣ ꯐꯨꯜꯗ ꯑꯝꯇ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯁꯦꯍꯅꯥꯖ ꯕꯦꯒꯝ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯉꯥꯔꯤꯌꯥꯝꯕꯝ ꯍꯥꯏꯅ ꯖꯨꯂꯤꯌꯥ JULIA ꯂꯩꯔꯦꯅ ꯉꯥꯔꯤꯌꯥꯝꯕ NGARIYAMBA ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯈꯨꯃꯟ ꯀꯃꯦꯟꯁ ꯅꯤꯡꯊꯧꯅ ꯑꯝꯇꯪꯁꯨ ꯌꯥꯔꯦ ꯊꯝꯕꯤꯔꯝꯃꯨꯀꯣ ꯁꯦꯍꯅꯥꯖ ꯕꯦꯒꯝ ꯑꯗꯣ ꯑꯩꯁꯨ ꯑꯗꯩꯗꯤ ꯆꯤꯆꯦꯁꯨ ꯄ꯭ꯔꯗꯤꯞ ꯈꯪꯉꯅꯤ ꯍꯥꯏꯕꯅꯦ ꯅꯪꯅ ꯇꯧꯔꯛꯏꯅꯦ ꯍꯥꯏꯗꯣ ꯀ꯭ꯂꯤꯞꯅ ꯀꯩ ꯒꯨꯗ ꯅꯥꯏꯠ ꯈꯨꯃꯟ ꯒꯨꯗ ꯅꯤꯡꯊꯧꯅ ꯅꯥꯏꯠ ꯆꯦ ꯒꯨꯗ ꯑꯅꯧ ꯅꯥꯏꯠ ꯈꯨꯃꯟ ꯍꯥꯏꯗꯤ ꯒꯨꯗ ꯈꯨꯃꯟ ꯅꯥꯏꯠ ꯅꯤꯡꯊꯧꯅ ꯀꯞꯄꯣ ꯂꯥꯎꯕꯣ ꯆꯤꯛꯄꯣ ꯇꯧꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧ ꯈꯨꯃꯟ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯈꯨꯃꯟ ꯅꯪ ꯁꯤꯡꯖꯪ ꯆꯥꯒꯦꯔꯥ ꯈꯨꯃꯟ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯑꯩꯒ ꯖꯨꯂꯤꯌꯥ ꯅꯪꯒꯤ LB ꯑꯃꯨꯛꯇ ꯌꯥꯎꯒꯦ ꯃꯌꯥꯝꯒꯤꯗꯤ ꯂꯣꯏꯅ ꯌꯥꯎꯔꯦ ꯖꯨꯂꯤꯌꯥ ꯍꯌꯦꯡ ꯇꯧꯔꯛꯎꯔꯣ ꯅꯪꯁꯨ ꯃꯇꯝ ꯑꯃ ꯄꯥꯏꯔꯒ ꯑꯩꯒꯤ ꯍꯌꯦꯡ ꯄꯨꯡ 9ꯒꯤꯗꯨꯒ ꯇꯧꯒꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9ꯗ ꯃꯌꯥꯝ ꯑꯩꯗꯤ ꯃꯌꯥꯝ ꯅꯧꯅ ꯍꯌꯦꯡ ꯅꯨꯡꯗꯥꯡꯒꯤ ꯍꯥꯡꯕꯅꯤꯅꯅꯦ ꯑꯩꯉꯣꯟꯗꯗꯤ ꯃꯤ ꯌꯥꯝ ꯆꯪꯉꯛꯇꯦꯕꯅꯦ ꯑꯗꯣ ꯑꯩ ꯆꯦꯟꯕꯒꯤꯗ ꯑꯩꯁꯦ ꯖꯣꯏꯟ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯒꯅꯦ ꯍꯥꯏꯍꯧꯔꯣ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯣ ꯍꯌꯦꯡ ꯄꯨꯡ 9 ꯇꯧꯒꯅꯤꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯌꯦꯡ ꯄꯨꯡ 9ꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9ꯗ LB ꯊꯥꯅꯤ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣꯀꯣ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯂꯩꯕꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯁꯤ ꯖꯨꯂꯤꯌꯥꯒꯤ ꯀꯩꯅꯣꯗꯀꯣ LBꯗ ꯆꯪꯁꯤ ꯍꯌꯦꯡ ꯄꯨꯡ ꯍꯣꯏ 9ꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯩꯒ ꯖꯣꯏꯟ ꯇꯧꯁꯤꯅ ꯑꯩꯗꯤ ꯀꯃꯦꯟꯒ ꯄꯥꯡꯉꯝꯗꯦ ꯑꯩ ꯆꯦꯅꯦꯜꯗꯗꯤ ꯃꯤ ꯌꯥꯝꯃꯟꯗꯅ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯑꯅꯨ ꯈꯨꯃꯟꯁꯦ ꯃꯁꯛ ꯈꯔ ꯐꯖꯕ ꯋꯥꯠꯄꯅꯤꯀꯣ ꯑꯗꯨꯕꯨ ꯃꯊꯝ ꯃꯣꯏꯗꯤ ꯄꯨꯔꯥ ꯆꯝꯐꯨꯠꯅꯤꯀꯣ ꯀꯥꯏ ꯑꯗꯨꯅꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯆꯦꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯩ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯏꯕꯥꯏꯁꯦ ꯐꯥꯒꯤ ꯌꯥꯝ ꯇꯧꯏꯀꯣ ꯆꯦ ꯑꯩꯈꯣꯏ ꯗꯥꯗꯤ ꯀꯩ ꯍꯥꯏꯅꯤ ꯐꯥꯒꯤꯒꯤꯗꯤ ꯑꯗꯨꯝ ꯗ ꯇꯧ ꯖꯣꯖꯣ ꯂꯩꯔꯕꯅꯤ ꯕꯕꯥꯅ ꯐꯨꯠ ꯇꯜꯖꯋꯤꯅꯀ ꯍꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯖꯨꯂꯤꯌꯥꯁꯦ ꯁꯛꯁꯦ ꯐꯖꯔꯦ ꯊꯤꯔꯤꯔꯥ ꯈꯪꯗ꯭ꯔꯦ ꯀꯅꯥꯅ ꯈꯨꯃꯟꯅ ꯖꯨꯂꯤꯌꯥꯔꯣ ꯈꯨꯃꯟꯅ ꯈꯟꯅꯤꯡꯕ ꯑꯃ ꯈꯜꯂꯣ ꯅꯪꯅ ꯐꯖꯍꯟꯒꯦ ꯈꯨꯃꯟ ꯐꯖꯍꯜꯂꯣ ꯊꯤꯒꯦ ꯊꯤꯍꯜꯂꯣ ꯖꯨꯂꯤꯌꯥꯁꯦ ꯅꯣꯛꯅ ꯌꯦꯡꯉꯒ ꯐꯖꯕꯅꯤ ꯁꯨꯒꯠꯂ ꯑꯃꯁꯨ ꯌꯦꯡꯉꯒꯁꯨ ꯂꯩꯕꯅꯤ ꯐꯖꯕꯅꯤ ꯑꯃꯁꯨ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯥ ꯖꯨꯂꯤꯌꯥ ꯃꯤ ꯍꯥꯏꯁꯦ ꯅꯨꯡꯁꯤꯔꯗꯤ ꯑꯗꯨꯝ ꯊꯤꯔꯁꯨ ꯐꯖꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯅꯦ ꯃꯤꯅꯅꯦ ꯊꯤꯗ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯗꯤ ꯃꯤꯗꯨ ꯑꯗꯨꯝ ꯐꯖꯕꯅꯤ ꯊꯤꯔꯁꯨ ꯅꯠꯇ꯭ꯔꯅꯦ ꯔꯥꯅꯨ ꯃꯟꯗꯜꯒꯗꯣ ꯃꯨꯟꯅ ꯌꯦꯡꯉꯗꯤ ꯀꯔꯤꯁꯃꯥ ꯀꯥꯄꯨꯔ ꯃꯥꯟꯕꯅꯤ ꯑꯩ ꯑꯗꯨꯒꯤ ꯀꯅꯥꯅꯣ ꯋꯥ ꯃꯇꯝ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯗꯦ ꯑꯩꯗꯤ ꯃꯄꯥꯟꯗ ꯂꯥꯛꯀꯅꯤ ꯖꯨꯂꯤꯌꯥ ꯄꯨꯡ ꯀꯌꯥꯗ ꯃꯄꯥꯟꯗ ꯂꯥꯛꯀꯅꯤ 49 ꯃꯄꯥꯟꯗ 11 ꯑꯗꯩꯗꯤ ꯂꯥꯛꯀꯅꯤ ꯔꯥꯅꯤ ꯗꯦꯕꯤꯅ ꯆꯦ ꯁꯦꯅꯥꯖ ꯕꯦꯒꯝꯅ ꯇꯧꯈ꯭ꯔꯕꯅꯤ ꯆꯦ ꯍꯥꯏ ꯖꯨꯂꯤꯌꯥ ꯇꯧꯈ꯭ꯔꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯁꯞ ꯊꯦꯡꯛ ꯌꯨ ꯁꯦꯅꯥꯖ ꯕꯦꯒꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯥꯏꯒꯤꯗ ꯖꯣꯏꯟ ꯇꯧꯔꯗꯤ ꯀꯃꯦꯟ ꯄꯥꯕ ꯉꯝꯂꯣꯏ ꯌꯥꯝꯅ ꯑꯗꯨꯅꯦ ꯑꯗꯨꯅꯤ ꯈꯨꯃꯟ ꯑꯗꯩꯗꯤ ꯑꯩ ꯀꯅꯥꯅꯣ ꯊꯣꯛ ꯊꯥꯛ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯅꯥꯅꯣ ꯑꯈꯪꯕ ꯃꯤ ꯑꯣꯏꯅ ꯂꯩꯔꯝꯗꯣꯏꯔꯥ ꯑꯩ ꯀꯅꯥꯅꯣꯁꯦ ꯃꯥ ꯁꯨꯝ ꯁꯥꯟꯅꯅ ꯂꯩꯔꯦ ꯀꯦꯅꯦꯗꯤꯅ ꯖꯨꯂꯤꯌꯥ ꯍꯥꯏꯌꯦ ꯍꯥꯏ ꯈꯨꯃꯟ ꯀꯦꯅꯦꯗꯤ ꯅꯤꯡꯊꯧꯅ ꯆꯦ ꯑꯩꯉꯣꯟꯗ ꯖꯨꯂꯤꯌꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈ꯭ꯔꯕꯣ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯆꯦ ꯖꯨꯂꯤꯌꯥꯁꯦ ꯅꯣꯛꯄꯗ ꯀꯩꯕ ꯍꯪꯉꯣꯏ ꯈꯣꯡꯕ ꯍꯪꯉꯣꯏꯅ ꯈꯣꯡꯕ ꯃꯥꯜꯂꯤꯀꯣ ꯃꯥꯜꯂꯤꯀꯣ ꯒꯥꯏ ꯅꯪ ꯃꯥꯅꯤꯡꯕ ꯃꯥꯟꯖꯔꯣꯏ ꯏꯕꯨꯡꯉꯣ ꯃꯤꯅ ꯀꯩꯅꯣꯅꯤ ꯍꯥꯏꯔꯝꯃꯦ ꯃꯌꯥ ꯇꯧꯙꯨꯔꯤ ꯍꯥꯏꯅ ꯃꯤ ꯄ꯭ꯔꯃꯣꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯇꯥꯗ꯭ꯔꯣ ꯁꯦꯅꯥꯖ ꯕꯦꯒꯝꯅ ꯋꯦꯜꯀꯝ ꯅꯪꯅꯗꯣ ꯍꯥꯏꯔꯛꯏꯗ ꯁꯣꯟꯗ ꯑꯃ ꯁꯣꯝꯗ ꯀ꯭ꯋꯥ ꯍꯥꯏꯔꯝꯃꯅꯤ ꯑꯗꯩꯗꯤ ꯁꯦꯅꯥꯖ ꯕꯦꯒꯝꯅ ꯋꯦꯜꯀꯝ ꯆꯦ ꯀ꯭ꯋꯥ ꯍꯥꯔꯝꯃꯅꯤ ꯃꯨꯅꯨ ꯏꯆꯦꯅ ꯀꯩꯕ ꯍꯥꯏ ꯏꯇꯥꯃꯥꯏ ꯍꯥꯏ ꯏꯇꯥꯃ ꯑꯗꯩꯗꯤ ꯅꯟꯗꯤ ꯕ꯭ꯂꯣꯛꯅ ꯂꯥꯏꯅꯥ ꯀꯅꯦꯛ ꯇꯧꯈ꯭ꯔꯃꯤ ꯑꯣꯀꯦ ꯑꯩꯈꯣꯏꯅꯁꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯣ ꯅꯟꯗꯤꯅꯤ ꯕ꯭ꯂꯣꯛꯁꯤꯒꯁꯨ ꯃꯌꯥꯝ ꯀꯅꯦꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯄ꯭ꯂꯤꯖ ꯀꯅꯦꯛ ꯃꯌꯥꯝ ꯇꯧꯁꯟꯕꯤꯌꯣ ꯅꯣꯏ ꯄꯨꯝꯅꯃꯛꯅꯦ ꯂꯣꯏ ꯀꯅꯦꯛ ꯇꯧ ꯂꯣꯏꯔꯒ ꯄꯤꯟ ꯑꯗꯨꯒ ꯕꯨꯡꯒꯤ ꯊꯣꯛꯈꯥꯛꯑꯅꯤ ꯂꯩꯔꯤꯁꯦ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯄꯤꯟ ꯇꯧꯔꯒ ꯂꯩꯔꯤꯁꯦ ꯁꯤꯒꯁꯨ ꯀꯅꯦꯛ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯤ ꯑꯩꯈꯣꯏꯗꯥꯒꯤ ꯆꯦꯅꯦꯜꯅꯤ
ꯀꯥꯝ ꯆꯟꯒꯦ ꯇꯧꯔꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ 10 minutes ꯇ ꯉꯥꯏꯈ꯭ꯔꯕꯣ ꯑꯣ 9 minutes ꯇ ꯉꯥꯏꯈ꯭ꯔꯦꯗꯅ NG Pritam Singhana ha ꯅꯧꯊꯔꯛꯑꯦ ꯃꯥ ꯇꯥꯔꯤ ꯉꯁꯥꯏꯗꯒꯤ ꯃꯥꯁꯨ ꯌꯦꯡꯉꯤ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯤ ꯍꯧꯕꯗꯒꯤ ꯔꯨꯝ ꯑꯃꯗ ꯃꯆꯥꯅꯨꯄꯥꯒ ꯄ꯭ꯔꯤꯇꯝ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯂꯛꯎꯗꯅ Pritam ꯅꯪ ꯁꯣꯝꯗ ꯊꯣꯛꯂꯛꯑꯣ ꯈ꯭ꯋꯥꯏꯅꯤꯕꯨ ꯅꯥꯀꯜꯂꯝꯗ ꯐꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯖꯨꯂꯤꯌꯥ ꯅꯣꯏ ꯅꯣꯡꯃ ꯂꯥꯛꯑꯗꯤ ꯀꯩꯅꯣꯔꯣꯝꯗ ꯅꯣꯏ ꯅꯍꯥꯟ ꯀꯩꯅꯣꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯒ ꯍꯥꯏꯕꯤꯔꯛꯇꯦ ꯅꯪ ꯀꯔꯤ ꯑꯣ ꯈꯔꯥꯏꯗꯣ ꯈꯔꯥꯏꯗꯣ ꯀꯌా ꯄꯤꯔꯛꯀꯦ ꯈꯔꯥꯏꯒꯤꯗꯣ ꯖꯨꯂꯤꯌꯥ ꯑꯣ ꯏꯃꯥꯏ ꯑꯗꯨꯗꯣ ꯑꯩꯅꯦ ꯑꯩꯈꯣꯏ ꯈꯨꯟ ꯆꯠꯂꯒ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯇꯧꯕꯅꯦꯕꯅꯦ ꯑꯗꯨꯗꯣ ꯐꯔꯦ ꯑꯩꯈꯣꯏ ꯗꯥꯕꯤꯇꯝꯅꯅꯦ ꯑꯗꯨ ꯏꯕꯥꯏꯗ ꯑꯗꯨ ꯄꯤꯕꯒꯤ ꯋꯥ ꯍꯥꯏꯕꯅꯦꯕꯅꯦ ꯑꯗꯣ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯕ ꯃꯃꯟꯗꯣ ꯀꯌꯥ ꯇꯥꯒꯦ ꯍꯥꯏꯕ ꯀꯌꯥꯅꯣ 300 ꯃꯨꯛꯀꯗꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯗꯥꯕꯤꯇꯝꯅ ꯑꯣ ꯍꯥꯏꯖꯔꯛꯆꯅꯤ ꯑꯩꯁꯨ ꯐꯖꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯣ 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 ꯗꯥꯕꯤꯇꯝꯅ ꯃꯃꯜꯗꯣ ꯑꯗꯩ ꯑꯝꯇ ꯑꯗꯨꯝ ꯍꯥꯏꯔꯛꯎꯅꯦ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯦꯕ ꯈꯇꯪ ꯄꯥꯝꯕ ꯑꯗꯨꯗꯣ ꯊꯝꯅꯤꯡꯉꯤꯕ ꯈꯇꯪ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯐꯧꯕ ꯈꯣꯠꯄ ꯌꯥꯝꯅꯅꯦ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦꯕ ꯅꯨꯡꯉꯥꯏ ꯎꯝ ꯑꯗꯩꯗꯤ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯃꯨꯅꯣꯗꯅ ꯀꯩꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯇꯥꯃꯥ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯃꯦꯟ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯩ ꯑꯩ ꯀꯅꯥꯅꯣ ꯊꯣꯛ ꯊꯥꯛ ꯌꯥꯗ꯭ꯔꯦꯀꯣ ꯀꯃꯦꯟ ꯄꯥꯕꯗ ꯅꯪꯅ ꯊꯣꯟꯕ ꯃꯤꯡꯗꯨꯕꯨ ꯀꯧꯔꯕꯣ ꯕ꯭ꯔꯣ ꯀꯧꯔꯕꯣ ꯕ꯭ꯔꯣ ꯊꯣꯛ ꯊꯥꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯤꯅꯤ ꯃꯥꯏꯁꯦ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝ ꯁꯤꯡꯍꯅ ꯀꯩꯕ ꯏꯕꯥꯏ ꯃꯊꯪꯗ ꯑꯗꯩ ꯀꯦꯅꯦꯗꯤꯅ ꯀꯩꯕ ꯇꯧꯈ꯭ꯔꯕꯅꯤ ꯆꯦ ꯖꯨꯂꯤꯌꯥ ꯀꯦꯅꯦꯗꯤꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯦꯅꯦꯗꯤ ꯑꯗꯩ ꯀꯦꯅꯦꯗꯤ ꯀ꯭ꯋꯥꯛ ꯆꯠꯂꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯀꯩꯕ ꯃꯌꯥ ꯆꯧꯗ꯭ꯔꯤꯗꯤ ꯃꯌꯥ ꯄꯣꯕꯅꯤ ꯆꯦ ꯖꯨꯂꯤꯌꯥꯗꯤ ꯃꯌꯥ ꯄꯣꯗꯦ ꯅꯪ ꯅꯃꯤꯠ ꯌꯥꯗ꯭ꯔꯦ ꯅꯪ ꯅꯃꯤꯠ ꯌꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯀꯅꯥꯅꯣ ꯈꯔꯥꯏꯗꯣ ꯑꯣꯟꯂꯥꯏꯟꯗ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯖꯥꯅꯤ ꯋꯥꯆꯞꯇ ꯊꯥꯔꯛꯀꯦ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯌꯥꯗꯕꯒꯤ ꯒꯦꯔꯦꯟꯇꯤꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯑꯣ ꯏꯕꯥꯏꯒꯤ ꯗꯥꯕꯤꯇꯝꯅ ꯅ꯭ꯌꯨ ꯍꯥꯏꯔꯛꯑꯦ ꯏꯌꯥꯔꯒꯤ ꯏꯕꯥꯏꯒꯤ ꯈꯔꯥꯏ ꯅ꯭ꯌꯨ ꯑꯃ ꯏꯌꯔꯒꯤ ꯒꯤꯐ ꯈꯔꯥꯏ ꯑꯃ ꯄꯤꯔꯛꯑꯅꯤ ꯍꯥꯏ ꯂꯣꯏꯔꯦꯍꯦ ꯅꯪ ꯀꯅꯥꯅꯣ ꯅꯣꯏꯅꯤ ꯕ꯭ꯔꯣ ꯅꯪ ꯀꯅꯥꯅꯣ ꯅꯦꯕ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏꯌꯨꯗ ꯅꯪ ꯀꯅꯥꯅꯣꯅꯦꯕ꯭ꯔꯣ ꯍꯥꯏꯗꯤ ꯑꯩ ꯕꯨꯡꯅꯤꯅꯦ ꯑꯩ ꯊꯣꯛ ꯊꯥꯛꯅꯤꯅꯦꯅ ꯍꯥꯏꯔꯨꯗꯅ ꯑꯗꯨ ꯍꯥꯏꯗꯦꯅꯦ ꯑꯩ ꯊꯣꯛ ꯊꯥꯛ ꯅꯠꯇꯦ ꯅꯪꯒꯤ ꯆꯦꯅꯦꯜꯗꯨꯒꯤ ꯃꯤꯡꯗꯤ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯅꯤꯗꯅ ꯑꯩ ꯍꯥꯏꯔꯔꯣꯏ ꯑꯩ ꯆꯦꯅꯦꯜꯒ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯔꯣꯏ ꯇꯜꯂꯦ ꯑꯩ ꯆꯦꯅꯦꯜ ꯈꯣꯏꯗꯧ ꯂꯪꯒꯜꯂꯦ ꯀꯩꯗꯧꯔꯒꯦ ꯃꯤꯡ ꯑꯣꯟꯊꯣꯛꯑꯒꯦꯔꯥ ꯑꯗꯨꯒ ꯅꯪ ꯃꯤꯡ ꯑꯣꯟꯊꯣꯛꯑꯦ ꯃꯤꯡ ꯑꯣꯟꯊꯣꯛꯑꯣ ꯑꯗꯨꯒ ꯅꯪꯅ ꯀꯥꯏꯗ ꯁꯤꯅꯤꯡꯉꯦ ꯑꯩ ꯊꯝꯖꯤꯟꯗꯅ ꯀꯅꯥꯅꯣ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯖꯨꯂꯤꯌꯥꯁꯦ ꯃꯣꯝꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯥꯜꯂꯤꯅꯦ ꯅꯪꯁꯦ ꯑꯑꯣꯛꯄ ꯑꯝꯇ ꯍꯥꯏꯔꯛꯑꯣꯏ ꯈꯨꯃꯟ ꯈꯨꯃꯟ ꯅꯪꯗꯤ ꯑꯑꯣꯛꯄ ꯑꯝꯇ ꯍꯥꯏꯔꯛꯑꯣꯏꯅꯦ ꯈꯨꯃꯟ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ ꯆꯤꯛꯂꯕ ꯁꯦꯅꯥꯖ ꯊꯥꯕꯜꯗ ꯖꯨꯂꯤꯌꯥꯗꯤ ꯀꯗꯥꯏꯗꯩꯅꯣ ꯁꯦꯅꯥꯖ ꯑꯩꯁꯦ ꯀꯣ ꯕꯥꯁꯀꯥꯟꯗꯤ ꯔꯥꯅꯤꯄꯨꯔꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯅ ꯔꯣꯡꯄꯨꯔꯗ ꯑꯩꯈꯣꯏ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯩ ꯔꯪꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯌꯦꯕꯀꯣ ꯁꯤꯗꯁꯨ ꯂꯩ ꯋꯤꯀꯦꯟ ꯈꯨꯗꯤꯡꯒꯤ ꯑꯩ ꯔꯥꯅꯤꯄꯨꯔ ꯆꯠꯂꯤ ꯁꯦꯅꯥꯖꯕ ꯁꯦꯅꯥꯖ ꯕꯦꯒꯝꯗꯤ ꯀꯗꯥꯏꯒꯤꯅꯣ ꯀꯁꯥꯔ ꯗꯥꯏꯔꯤ ꯀꯩꯅꯣꯝ ꯂꯩ ꯃꯥꯏ ꯁꯥꯟꯅꯕ ꯈꯣꯠꯅꯕꯒꯤ ꯑꯃ ꯊꯥꯡꯒꯠꯄ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯔꯤꯛ ꯇꯧꯕꯤꯌꯣ ꯁꯦꯅꯥꯖ ꯂꯥꯏꯔꯤꯛ ꯇꯧꯗ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯇꯧꯁꯟꯕꯤꯌꯨꯀꯣ ꯂꯥꯏꯔꯤꯛ ꯇꯧꯕꯁꯦ ꯈꯪꯗ꯭ꯔꯒꯗꯤꯅꯦ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯀꯨꯅꯥꯗ ꯃꯣꯕꯥꯏꯜꯒꯤ ꯀꯨꯅꯥꯗ ꯗꯣꯠ ꯗꯣꯠ 3ꯒ ꯄꯤꯕꯗꯣ ꯗꯣꯠ ꯗꯣꯠ 3ꯒ ꯄꯤꯔꯤꯁꯦ ꯑꯁꯤꯒꯤ ꯗꯣꯠ ꯗꯣꯠꯁꯤꯒ ꯅꯝꯃꯒ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯧꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯕꯦꯛ ꯍꯜꯂꯛꯑꯣꯕꯀꯣ ꯏꯕꯥꯏꯁꯦ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯟꯅꯨꯕ ꯆꯍꯤ ꯂꯣꯏꯔꯝꯗꯥꯏ ꯃꯥꯜꯂꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯀꯅꯥꯅꯣ ꯍꯥꯏꯔꯛꯏꯁꯦ ꯈꯨꯃꯟꯅ ꯈꯨꯃꯟ ꯅꯪꯅ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯈꯨꯃꯟ ꯊꯦꯡꯀ꯭ꯌꯨ ꯁꯦꯝ ꯇꯨ ꯌꯨ ꯑꯩꯒꯤ ꯍꯁꯕꯦꯟꯁꯦ ꯆꯍꯤ 30 ꯃꯨꯛꯇꯪꯒꯤ ꯅꯍꯥꯅꯤꯅꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯣ ꯁꯦꯅꯥꯁ ꯕꯦꯒꯝꯇ ꯍꯥꯏꯕ ꯑꯩꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯩꯅꯦ ꯃꯨꯁꯂꯤꯝꯅꯤ ꯆꯦ ꯑꯣ ꯃꯅꯤꯄꯨꯔꯗꯩ ꯏꯝꯐꯥꯜꯗꯩꯅꯤꯅꯦ ꯁꯦꯅꯥꯁꯁꯦ ꯏꯃꯥ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯤ ꯁꯦꯟꯇꯔꯅꯤꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯀꯣꯔꯣꯅꯥ ꯁꯦꯅꯥꯁ ꯀꯣꯔꯣꯅꯥꯒꯤ ꯁꯦꯟꯇꯔꯅꯤꯅꯦ ꯅꯣꯏ ꯑꯗꯨꯅꯤ ꯃꯨꯁꯂꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ꯭ꯔꯣ ꯃꯣꯏꯗꯤ ꯂꯩꯔꯝꯃꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤꯗꯅꯀꯣ ꯑꯥ ꯂꯥꯟꯒꯤꯗꯤ ꯄꯨꯔꯥ ꯍꯧꯔꯛꯐꯝ ꯍꯥꯏꯇꯥꯔꯦ
ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯏꯔꯥꯡ ꯇꯧꯕ ꯃꯔꯛꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀ ꯌꯥꯎꯕꯤꯔꯛꯄꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯃꯥꯅꯤ ꯃꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯀꯣ ꯅꯕꯥꯅꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯥꯎ ꯑꯩ ꯁꯤꯗꯗꯤ ꯄꯥꯕ ꯌꯥꯔꯣꯏ ꯑꯣ ꯆꯨꯝꯃꯤꯅꯦ ꯀꯣꯃꯦꯟ ꯊꯣꯛꯂꯛꯄ ꯑꯃꯨꯛ ꯊꯣꯛꯀꯦ ꯖꯨꯂꯤꯌꯥ ꯉꯥꯏꯍꯥꯛ ꯄꯥꯖꯔꯅꯤ ꯑꯩ ꯈꯨꯃꯟ ꯁꯦꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯏꯕꯥꯏ ꯅꯍꯥꯅꯤ ꯍꯥꯏꯅꯦ ꯏꯆꯦ ꯑꯃ ꯌꯦꯡꯂꯁꯤꯔꯣ ꯍꯥꯏꯅ ꯑꯣ ꯏꯕꯥꯏ ꯅꯍꯥꯟꯅꯤ ꯍꯥꯏꯅ ꯏꯆꯦ ꯑꯃ ꯌꯦꯡꯂꯁꯤꯔꯑꯦ ꯑꯗꯨꯗꯤ ꯁꯦꯅꯥꯁ ꯅꯚꯏꯅ ꯕꯦꯒꯝꯅ ꯈꯪꯉꯦ ꯑꯩꯅ ꯀꯃꯥꯏꯅ ꯌꯦꯡꯗꯣꯔꯤ ꯁꯤ ꯀꯩꯅꯣꯁꯦ ꯌꯥꯗ꯭ꯔꯤꯁꯦ ꯁꯦꯅꯥꯁ ꯀꯩꯒꯤꯅꯣ ꯕꯦꯒꯝꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯝ ꯐꯖꯅ ꯂꯩꯅꯔꯤ ꯀꯣꯟꯅ ꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯀꯣꯟꯅꯁꯨ ꯀꯩꯁꯨꯝ ꯇꯧꯗꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯝ ꯎꯝ ꯐꯔꯛꯄ ꯑꯣꯏꯔꯁꯅꯨ ꯁꯟꯇꯣꯁ ꯌꯨꯝꯅꯥꯝꯅ ꯑꯩꯗꯤ ꯀꯣꯃꯥ ꯑꯃ ꯄꯤꯔꯦ ꯁꯦꯅꯥꯁ ꯕꯦꯒꯝꯅ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯦ ꯑꯅꯨꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯦ ꯖꯨꯂꯤꯌꯥꯒꯤꯁꯨ ꯌꯦꯡꯕ ꯍꯧꯔꯗꯕꯅꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯁꯦꯅꯥꯁ ꯕꯦꯒꯝ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯀꯣ ꯁꯦꯅꯥ ꯆꯦꯆꯦꯁꯨ ꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤꯌꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯚꯤꯗꯤꯑꯣꯗꯣ ꯈꯤꯇꯪ ꯁꯤꯌꯥꯔ ꯇꯥꯕꯗ ꯇꯧꯕꯤꯌꯨ ꯋꯥꯆꯞꯇꯒ ꯑꯗꯒꯤꯗꯤ ꯖꯍꯥꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣꯕꯀꯣ ꯀꯁꯥꯔ ꯄꯥꯈꯪꯅ ꯏꯇꯦꯃ ꯅꯅꯥꯎ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯖꯔꯛꯑꯦ ꯑꯩ ꯆꯦꯅꯨ ꯆꯪꯉꯛꯑꯦ ꯍꯥꯏꯕ ꯊꯣꯏꯕꯁꯦ ꯊꯕꯛ ꯌꯥꯝ ꯀꯟꯕꯅꯦꯕ ꯃꯥ ꯗ꯭ꯌꯨꯇꯤꯗꯤ ꯍꯜꯂ ꯃꯥ ꯀꯟꯖꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨꯒ ꯃꯥ ꯌꯥꯎꯗꯣꯏꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯃꯥ ꯅꯪꯅꯕꯁꯨ ꯌꯥꯎꯔꯛꯇꯣꯏꯅꯦꯕ ꯊꯣꯏꯕ ꯍꯥꯎꯕ꯭ꯔꯣ ꯑꯦꯟꯁꯥꯡ ꯍꯥꯎꯈꯤꯕ꯭ꯔꯣ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯊꯣꯏꯕꯒꯤ ꯊꯣꯏꯕꯒꯤ ꯌꯦꯟꯁꯥꯡꯁꯦ ꯉꯁꯤ ꯀꯩ ꯊꯣꯡꯕꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯆꯍꯤꯁꯦ ꯁ꯭ꯋꯤꯠ 16 ꯑꯣꯏꯔꯕ ꯈꯜꯂꯤ ꯁꯤꯗ ꯊꯣꯛ ꯊꯥꯛꯁꯦ ꯅꯨꯄꯤꯅ ꯀꯣꯛ ꯀꯣꯛ ꯂꯥꯎꯍꯜꯂꯦ ꯆꯍꯤꯁꯦ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯂꯥꯎꯍꯜꯂꯦ ꯆꯍꯤꯁꯦ ꯏꯕꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯕꯥꯏ ꯄꯥꯔꯛꯎꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯥꯏ ꯁꯛ ꯐꯖꯕꯤ ꯑꯃ ꯌꯦꯡꯂꯁꯤꯀꯣ ꯆꯦꯁꯦ ꯐꯖꯕ ꯋꯥꯠꯊꯔꯛꯑꯦ ꯐꯖꯗ꯭ꯔꯕꯅꯤ ꯑꯩ ꯊꯤꯔꯕꯅꯤ ꯀꯩ ꯍꯥꯏ 146 ꯂꯩ ꯍꯧꯖꯤꯛ ꯀꯦꯅꯦꯗꯤꯗ ꯏꯕꯥꯏ ꯌꯣ ꯇꯥꯏ ꯍꯥꯏꯕ ꯁꯦꯅꯥꯁ ꯕꯤꯒꯝꯅ ꯎꯝ ꯋꯥꯁꯞꯇ ꯁꯤꯌꯥꯔ ꯐꯖꯕꯅꯦ ꯅꯚꯥꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯌꯦ ꯐꯖꯕꯁꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯦꯅꯥꯁ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯀꯩꯅꯣ ꯇꯧꯕꯗꯤ ꯋꯥꯆꯞꯀꯤ ꯁꯤꯇꯥꯁꯇꯒ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯍꯥꯏꯕꯅꯦꯀꯣ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯖꯨꯂꯤꯌꯥ ꯅꯪ ꯏꯕꯥꯏ ꯑꯁꯪꯕ ꯑꯃ ꯌꯦꯡꯂꯁꯤ ꯄꯄꯥꯅ ꯄꯨꯖꯅꯤ ꯏꯕꯥꯏ ꯄꯥꯔꯛꯑꯣꯅꯦ ꯆꯦꯅꯨ ꯄꯥꯔꯛꯑꯣꯅꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯅꯦ ꯇꯨꯝꯒꯤꯁꯦ ꯀꯣꯃꯦꯟꯁ ꯄꯥꯕ ꯀꯃꯥꯏꯅ ꯇꯧꯅꯤ ꯖꯨꯂꯤꯌꯥꯁꯨ ꯃꯆꯥꯅꯨꯄꯥ ꯅꯤꯡꯉꯥꯏ ꯖꯨꯂꯤꯌꯥ ꯇꯥꯏꯌꯦ ꯅꯣꯏ ꯏꯕꯥꯏꯒꯤ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤ ꯄꯨꯔꯥ ꯂꯣ ꯑꯣꯏꯈ꯭ꯔꯦ ꯑꯩꯒꯤꯁꯨ ꯀꯣꯃꯦꯟꯁ ꯄꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯈꯔ ꯄꯥꯔꯛꯑꯣ ꯑꯣ ꯈꯨꯃꯟ ꯅꯤꯡꯊꯧꯁꯤꯅ ꯏꯕꯥꯏ ꯀꯩꯅꯣ ꯑꯩ ꯄꯥꯔꯛꯑꯒꯦ ꯑꯗꯨꯏꯗꯤ ꯏꯕꯥꯏ ꯑꯁꯪꯕ ꯑꯃ ꯌꯦꯡꯂꯁꯤꯔꯣ ꯑꯩ ꯀꯅꯥꯅꯣꯅ ꯏꯕꯥꯏ ꯀꯦꯔꯤ ꯍꯥꯏꯌꯦ ꯀꯁꯥꯔ ꯄꯥꯈꯪꯅ ꯍꯥꯏꯕ ꯏꯇꯩꯃꯗꯤ ꯌꯣꯡꯆꯥꯛ ꯑꯥꯂꯨ ꯏꯔꯣꯝꯕ ꯑꯃꯅ ꯊꯨꯝꯖꯥꯛꯄꯤ ꯑꯃ ꯁꯣꯔꯠꯀꯥꯠꯇ ꯇꯧꯁꯤꯜꯂꯦ ꯏꯁ ꯑꯗꯣ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨ ꯏꯔꯣꯝꯕꯒ ꯍꯥꯎꯅꯤꯍꯦ ꯊꯨꯝꯌꯥꯛꯄꯤ ꯆꯥꯔꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯅꯠꯇ꯭ꯔꯥꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯌꯣꯡꯆꯥꯛꯀ ꯑꯥꯂꯨꯒ ꯏꯔꯣꯟꯕ ꯍꯥꯏꯅꯔꯤꯅꯤ ꯍꯥꯎꯕꯗ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤꯒ ꯑꯣꯏꯔꯗꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯁꯨꯔꯤꯇꯥ ꯍꯥꯏꯕ ꯁꯨꯔꯤꯇꯥ ꯁꯃꯨꯔꯥꯏ ꯂꯥꯛꯄꯝꯅ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦꯅꯨ ꯀꯃꯦꯟ ꯄꯥꯕ ꯂꯦꯞꯄꯦꯀꯣ ꯕꯥꯏ ꯌꯥꯏꯌꯦ ꯀꯞꯄꯦ ꯑꯩ ꯀꯅꯥꯅꯣ ꯖꯨꯂꯤꯌꯥ ꯀꯣꯃꯦꯟ ꯑꯩ ꯅꯪ ꯀꯅꯥꯅꯣꯅꯤ ꯈꯪꯗ꯭ꯔꯦꯕꯣ ꯍꯥꯏ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯕꯣ ꯍꯥꯏꯕꯀꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦꯗꯤ ꯑꯩꯒꯤꯅꯦ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯑꯩꯁꯦ ꯆꯦꯅꯨ ꯌꯥ ꯆꯦꯅꯨ ꯍꯣꯏꯗ ꯍꯥꯏꯔꯒ ꯑꯩꯁꯦ ꯖꯣꯏꯟ ꯇꯧꯖꯔꯛꯄꯅꯤ
ꯁꯥꯏꯅꯥꯁ ꯕꯦꯒꯝ ꯑꯗꯣ ꯆꯦ ꯑꯅꯨꯒ ꯀꯩ ꯊꯣꯡꯒꯦ ꯆꯦ ꯖꯨꯂꯤꯌꯥꯒ ꯍꯥꯏꯕꯀꯣ ꯑꯣ ꯊꯣꯡꯅꯒꯦ ꯍꯥꯏꯕ ꯀꯩ ꯊꯣꯛꯅꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯌꯨꯇꯨꯕꯔ ꯃꯁꯦꯟꯅꯤ ꯑꯗꯨꯒꯩꯗꯤ ꯈꯪꯅꯔꯦ ꯑꯗꯨꯒꯤ ꯆꯦꯅꯨꯅ ꯑꯩꯁꯦ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯗꯤꯁꯨ ꯍꯦꯜꯂꯦ ꯑꯩꯈꯣꯏꯅꯤꯁꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯒꯤ ꯄꯨꯔꯥ ꯏꯕꯥꯏ ꯀꯃꯦꯟ ꯑꯃ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯔꯤꯒꯦ ꯂꯨꯍꯣꯡꯕꯒꯤ ꯏꯕꯥꯏ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯥꯏ ꯑꯃ ꯌꯦꯡꯕꯤꯔꯒꯦ ꯂꯨꯍꯣꯡꯕꯒꯤ ꯈꯨꯃꯟꯁꯦꯅ ꯎꯃꯟ ꯅꯪꯁꯦ ꯌꯥꯝ ꯑꯣꯏꯗ ꯑꯣꯏꯗꯕꯁꯦ ꯌꯥꯝ ꯉꯥꯡꯉꯤꯕ ꯅꯪꯁꯦ ꯈꯨꯃꯟ ꯅꯪ ꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯈꯨꯃꯟ ꯅꯪꯒꯤ ꯍꯥꯟꯅ ꯊꯤꯌꯨ ꯑꯩꯒꯤꯗꯤ ꯑꯣꯏꯌꯦ ꯑꯥꯔꯖꯦ ꯃꯤꯇꯩ ꯕ꯭ꯂꯣꯛꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯋꯦꯜꯀꯝ ꯕ꯭ꯔꯣ ꯑꯥꯔꯖꯦ ꯑꯩ ꯀꯅꯥꯅꯣꯅ ꯊꯣꯡꯉꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯥꯔꯖꯦ ꯍꯥꯎꯕꯅ ꯂꯣꯏꯔꯝꯃꯅꯤꯀꯣ ꯉꯁꯤꯗꯤ ꯑꯥꯔꯖꯦ ꯃꯤ ꯆꯥꯗꯅ ꯇꯨꯝꯗꯅ ꯊꯝꯃꯨꯔꯒ ꯂꯥꯛꯑꯦ ꯇꯜꯂꯤꯌꯦꯗ ꯑꯩ ꯀꯅꯥꯅꯣꯅ ꯖꯨꯂꯤꯌꯥꯅ ꯄꯥꯕ ꯀꯃꯥꯏ ꯑꯩꯕ ꯁꯥꯎꯈ꯭ꯔꯦ ꯏꯆꯟ ꯆꯍꯤ ꯍꯦꯟꯅ ꯍꯥꯏꯁꯤꯜꯂꯨꯗꯅ ꯍꯥꯏ ꯀꯅꯥꯗ ꯆꯍꯤ ꯍꯦꯟꯅ ꯍꯥꯏꯁꯤꯜꯂꯨꯔꯒꯦ ꯀꯁꯥꯔ ꯄꯥꯈꯪꯅ ꯏꯇꯦꯃ ꯑꯅꯨꯒ ꯏꯇꯦꯃ ꯖꯨꯂꯤꯌꯥꯒ ꯄꯨꯟꯕ ꯔꯤꯜꯗꯣ ꯌꯥꯝ ꯐꯖꯩꯀꯣ ꯁꯛꯁꯦꯁ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯆꯦꯅꯨꯗꯤ ꯐꯖꯅ ꯑꯦꯛꯇꯤꯡ ꯍꯩꯕꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯇꯦ ꯑꯩꯗꯤ ꯑꯗꯨꯝ ꯀꯥꯏꯗꯩꯅꯣꯗ ꯃꯅꯥꯛꯇ ꯂꯦꯞꯄꯒ ꯑꯗꯨꯝ ꯆꯦꯗꯨꯅ ꯇꯧꯕꯗꯣ ꯌꯦꯡꯉ ꯇꯧꯏꯅꯤ ꯆꯦꯗꯨꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯩꯕꯅꯤꯀꯣ ꯀꯥꯏꯗꯩꯅꯣ ꯑꯩꯁꯨ ꯀꯥꯄꯛ ꯁꯥꯄꯛꯅꯤꯗ ꯁꯨꯝ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯆꯦ ꯖꯨꯂꯤꯌꯥꯅ ꯀꯃꯦꯟ ꯄꯥꯔꯛꯄꯁꯦ ꯃꯆꯤꯟꯒ ꯐꯦꯗꯣꯛꯈ꯭ꯔꯦ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯦ ꯑꯩꯅ ꯄꯥꯔꯛꯄ ꯀꯃꯦꯟꯁꯦ ꯄꯥꯁꯜꯂꯨ ꯃꯥ ꯇꯥꯅꯤꯡꯗꯅꯕ ꯄꯥꯁꯜꯂꯨ ꯃꯤꯇꯩ ꯕ꯭ꯂꯣꯛꯅ ꯂꯥꯛꯈꯤꯖꯥꯎ ꯍꯥꯏ ꯅꯣꯛꯂꯦ ꯑꯥꯔꯖꯦ ꯅꯪ ꯆꯥꯕ ꯂꯣꯏꯔꯕꯣ ꯖꯨꯂꯤꯌꯥ ꯑꯪꯀ ꯃꯊꯪ ꯄꯨꯟꯕꯗ ꯔꯤꯜ ꯁꯦꯝꯁꯤ ꯑꯩꯈꯣꯏꯅꯤ ꯁꯦꯝꯁꯤ ꯆꯦꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯄꯨꯟꯁꯤꯒꯦ ꯑꯩꯈꯣꯏꯁꯦ ꯑꯒꯨꯡꯒ ꯈꯪꯗꯦꯉꯣ ꯀꯔꯝ ꯀꯥꯟꯗ ꯄꯨꯟꯁꯤꯒꯦ ꯈꯪꯗꯦꯅꯦ ꯍꯥꯏꯗꯤ ꯌꯦꯡꯁꯤ ꯄꯨꯟꯅꯤꯡꯉꯦ ꯑꯃꯨꯛꯀꯣ ꯑꯗꯨꯅꯤ ꯌꯥꯝ ꯍꯥꯊꯤ ꯅꯨꯡꯉꯥꯏꯒꯦꯀꯣ ꯑꯥꯔꯁꯦ ꯕ꯭ꯂꯣꯛꯅ ꯏꯕꯥꯏ ꯍꯀꯥꯝ ꯆꯟꯒ ꯅꯨꯡꯉꯥꯏꯌꯦ ꯀꯁꯥꯔ ꯏꯕꯥꯏ ꯄꯥꯈꯪꯅ ꯑꯆꯥꯔ ꯏꯇꯩꯃ ꯑꯅꯨꯗꯤ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩꯕꯅꯤꯀꯣ ꯈꯔ ꯇꯝꯃꯨ ꯏꯇꯩꯃ ꯖꯨꯂꯤꯌꯥ ꯅꯪ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯅ ꯑꯦꯛꯇꯤꯡ ꯍꯩꯅꯕꯗ ꯑꯩꯗꯤꯅꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯗꯤꯅꯦ ꯐꯣꯇꯣ ꯀꯥꯞꯄꯁꯨꯅꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯇꯦꯕꯅꯦ ꯑꯗꯨꯝ ꯆꯨꯝꯅ ꯀꯥꯞꯄꯦ ꯂꯣꯏꯔꯦ ꯑꯩꯒꯤꯗꯤ ꯑꯩ ꯑꯦꯛꯇꯤꯡ ꯇꯧꯕꯒ ꯍꯩꯇꯦ ꯆꯦꯗꯨꯗꯤ ꯐꯖꯅ ꯍꯩ ꯃꯁꯛꯁꯨ ꯐꯖꯕꯒ ꯑꯦꯛꯇꯤꯡꯁꯨ ꯍꯩꯕꯒ ꯄꯨꯔꯥ ꯆꯥꯟꯅꯔꯦ ꯋꯥ ꯑꯩꯕꯨ ꯃꯁꯛ ꯐꯖꯩꯒ ꯍꯥꯏꯕꯤꯔꯛꯑꯦ ꯇꯧꯔꯤꯁꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯑꯦ ꯖꯨꯂꯤꯌꯥꯅꯤ ꯅꯪꯒꯤ ꯅꯅꯥꯛ ꯆꯪꯈ꯭ꯔꯗꯤ ꯀꯠꯆꯥꯅꯤ ꯑꯩꯈꯣꯏꯁꯦ ꯖꯨꯂꯤꯌꯥ ꯅ꯭ꯌꯨ ꯑꯩꯁ ꯏꯌꯥꯔꯒꯤ ꯄꯨꯟꯁꯦ ꯍꯥꯏꯔꯣ ꯑꯃꯨꯛ ꯀꯩ ꯍꯥꯏ ꯄꯨꯟꯁꯤꯅꯦ ꯏꯕꯥꯏ ꯑꯁꯦꯡꯕꯅꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯑꯃꯨꯛ ꯄꯨꯟꯕ ꯌꯥꯕꯅꯦꯕ ꯑꯩꯈꯣꯏ ꯈꯔ ꯍꯧꯅꯔꯒꯅꯦ ꯑꯗꯨꯅꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯏꯕꯥꯏꯁꯦ ꯅꯣꯛꯂꯛꯄꯗ ꯃꯃꯥꯏꯁꯨ ꯃꯃꯤꯠꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯆꯤꯅ ꯉꯥꯡꯕ ꯍꯥꯏꯁꯤꯕꯨ ꯁꯦꯅꯥꯁ ꯕꯦꯒꯝꯅ ꯑꯗꯣ ꯆꯦ ꯑꯅꯤꯃꯛ ꯑꯩ ꯉꯁꯤꯗꯤ ꯀꯨꯏꯅ ꯂꯥꯏꯚ ꯌꯥꯎꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯦꯝꯕꯤ ꯂꯣꯏꯗꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯌꯥꯡꯅ ꯑꯃꯨꯛ ꯂꯥꯏꯚ ꯂꯥꯛꯂꯣ ꯊꯦꯡꯅꯔꯁꯤꯀꯣ ꯆꯦ ꯑꯅꯤꯃꯛ ꯍꯣꯏ ꯁꯦꯅꯥꯁ ꯕꯦꯒꯝ ꯀꯩꯅꯣ ꯇꯧꯔꯣ ꯅ꯭ꯌꯨ ꯏꯌꯥꯔ ꯇꯨꯝꯃꯨꯔꯣ ꯒꯨꯗ ꯅꯥꯏꯠ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤꯅ ꯍꯌꯦꯡ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9ꯗ ꯆꯦꯅꯨꯒꯤꯅ ꯄꯨꯡ 8ꯗꯒꯤ ꯍꯧꯕꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯍꯌꯦꯡꯗꯤ ꯖꯣꯏ ꯆꯪꯉꯛ ꯂꯥꯛꯑꯔꯣꯏ ꯍꯌꯦꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯥꯛꯑꯅꯤꯕ ꯑꯗꯩ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯖꯣꯏꯟ ꯂꯥꯛꯀꯅꯤꯀꯣ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯇꯣꯏꯅꯕꯨꯗꯤ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯁꯨꯃꯥꯏꯅ ꯂꯥꯛꯑꯣꯏꯕꯅꯦ ꯄꯨꯟꯅ ꯑꯉꯥꯡꯕ ꯇꯥꯔꯝꯗꯕꯅꯦ ꯑꯃꯨꯛ ꯌꯥꯔꯦ ꯑꯥꯔꯖꯦꯕꯤꯇꯩꯅ ꯃꯌꯥꯝ ꯑꯩ ꯂꯥꯏꯛ ꯀꯃꯦꯟ ꯈꯤꯇꯪ ꯉꯥꯏꯔ ꯃꯥꯜꯂꯦꯀꯣ ꯑꯩ ꯆꯥꯅ ꯕ꯭ꯂꯦꯡꯀꯦꯠꯇ ꯕ꯭ꯂꯦꯡꯀꯦꯠ ꯕꯪꯀꯔꯗ ꯆꯥꯛꯂꯦ ꯍꯥꯏꯔꯦ ꯕꯦꯡꯀꯔ ꯍꯥꯏꯔ ꯕꯪꯀꯔ ꯍꯥꯏꯔꯗ ꯆꯪꯉꯦ ꯑꯩ ꯆꯥꯅ ꯆꯥꯕꯩꯅ ꯕ꯭ꯂꯦꯡꯀꯦꯠ ꯃꯅꯨꯡꯗ ꯆꯪꯉꯦ ꯍꯥꯏꯔ ꯑꯥꯔꯖꯦ ꯕ꯭ꯔꯣꯒꯤꯁꯦ ꯑꯩ ꯀꯅꯥꯅꯣꯅ ꯑꯅꯨꯅ ꯕꯨꯡꯗ ꯆꯍꯤ ꯍꯦꯟꯅ ꯍꯥꯏꯁꯤꯜꯂꯨꯗꯅ ꯁꯥꯎꯕꯗꯨꯅ ꯍꯀꯥꯝ ꯆꯜꯂꯒ ꯈꯥꯡꯂꯤꯁꯦ ꯎꯗ꯭ꯔꯣ ꯖꯨꯂꯤꯌꯥ ꯑꯣ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯅꯦ
ꯆꯍꯤ 30 ꯍꯥꯏꯖꯅꯨꯕꯗ ꯃꯥꯁꯦ ꯅꯍꯥꯒꯤ ꯋꯥꯈꯜ ꯈꯜꯂ ꯊꯣꯛꯈ꯭ꯔꯦ ꯑꯦꯟ ꯖꯥꯃꯤꯅꯤꯅ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯆꯦꯅꯨ ꯈꯨꯃꯣ ꯑꯩꯅ ꯏꯔꯣꯝꯕ ꯆꯥꯔꯦ ꯑꯥ ꯑꯗꯒꯤ ꯁꯨꯔꯖꯤꯠꯅ ꯏꯅꯥꯎꯅꯨꯄꯤꯅ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯔꯦ ꯁꯥꯃꯨꯔꯦ ꯂꯥꯠꯄꯝꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯂꯨꯕꯅꯦ ꯍꯜꯂꯛꯄꯗ ꯂꯥꯏꯚ ꯊꯥꯕ ꯌꯦꯡꯕ ꯑꯗꯨꯒ ꯂꯥꯏꯚ ꯊꯥꯕꯤꯔꯝꯃꯦ ꯏꯅꯦꯝꯒ ꯏꯅꯝꯃꯒ ꯗꯗꯥꯒ ꯍꯥꯏꯅ ꯍꯥꯏꯕ ꯃꯣꯏ ꯁꯨꯅꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯁꯥꯃꯨꯔꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯠꯄꯝꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯎꯏ ꯍꯥꯏꯕ ꯑꯗꯣ ꯆꯪꯉꯛꯄꯗꯁꯨ ꯂꯥꯏꯚ ꯃꯅꯤꯄꯨꯔ ꯊꯥꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯗ ꯊꯥꯔꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤ ꯊꯥꯕ꯭ꯔꯥ ꯀꯥꯏꯅ ꯌꯦꯡꯕꯤꯔꯒ ꯁꯨꯃꯥꯏꯅ ꯆꯪꯕꯤꯔꯛꯄꯁꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯀꯣꯃꯦꯟ ꯑꯃꯁꯨ ꯄꯤꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯣꯏꯖꯩꯅꯔꯕꯤ ꯁꯝꯂꯥꯡꯂꯛꯇꯒꯤ ꯑꯩꯗꯤ ꯄꯤꯇꯝꯅ ꯈꯣꯏꯗꯥ ꯄꯤꯇꯝꯅ ꯍꯥꯏꯕ ꯖꯅꯋꯥꯔꯤ ꯂꯣꯏꯔꯝꯗꯥꯏꯗ ꯔꯥꯅꯤꯄꯨꯔꯗ ꯄꯤꯛꯅꯤꯛ ꯑꯃ ꯇꯧꯅꯤ ꯏꯕꯥꯏ ꯍꯣꯏꯒ ꯑꯗꯨꯒ ꯈꯔꯥꯏꯁꯨ ꯄꯤꯅꯤ ꯍꯥꯏꯌꯦ ꯅꯣꯏ ꯏꯕꯥꯏꯒꯩꯒ ꯈꯔꯥꯏꯗꯣ ꯀꯣꯛꯇ ꯎꯞꯄꯒ ꯂꯥꯛꯇꯣꯏꯅꯦ ꯑꯣꯏ ꯄ꯭ꯔꯤꯇꯝ ꯈꯔꯥꯏꯗꯣ ꯁ꯭ꯀꯨꯇꯤ ꯃꯅꯤꯡꯗꯨꯒ ꯆꯦꯞꯄꯒ ꯑꯁ ꯐꯖꯔꯅꯤ ꯑꯗꯅꯤ ꯑꯩ ꯀꯅꯥꯅꯣ ꯑꯥꯔꯖꯦ ꯑꯩ ꯁꯦꯟꯖꯝꯅꯤ ꯍꯥꯏ ꯑꯥꯔꯖꯦ ꯁꯦꯟꯖꯝ ꯁꯅꯥ ꯑꯥꯔꯖꯦ ꯁꯦꯟꯖꯝ ꯑꯥꯔꯖꯦ ꯕ꯭ꯔꯣꯠ ꯍꯥꯏꯕ ꯅꯣꯏꯇ ꯄꯨꯜꯂꯣ ꯑꯩꯈꯣꯏ ꯌꯦꯡꯖꯒꯦ ꯑꯥꯔꯖꯦꯗꯁꯨ ꯂꯥꯛꯑꯣ ꯑꯥꯔꯖꯦ ꯕ꯭ꯔꯣꯁꯦ ꯀꯗꯥꯏꯒꯤꯅꯣ ꯑꯩꯁꯨ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯑꯗꯨ ꯃꯥꯏ ꯕ꯭ꯂꯣꯛꯇꯤ ꯐꯣꯔ ꯃꯥꯁꯦ ꯌꯦꯡꯅꯔꯒ ꯀꯩꯅꯣꯒꯤꯅꯦ ꯃꯥꯁꯦ ꯄꯊꯔꯒꯟꯗꯤꯒꯤꯅꯦꯕ ꯒꯨꯍꯥꯇꯤꯗ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯄꯊꯥꯔ ꯒꯥꯟꯙꯤꯒꯤ ꯍꯥꯏꯕ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯑꯗꯣ ꯑꯩꯅ ꯐꯖꯅ ꯒꯨꯍꯥꯇꯤꯗ ꯂꯩ ꯈꯪꯗꯦꯕꯀꯣ ꯑꯥꯔꯖꯦ ꯂꯥꯞꯅꯈ꯭ꯔꯕꯅꯤꯅꯅꯦ ꯅꯣꯏꯁꯦ ꯄꯨꯟꯁꯦꯅ ꯍꯥꯏꯒꯗꯕꯗꯣ ꯂꯥꯞꯅꯈ꯭ꯔꯕꯅꯤꯅꯀꯣ ꯑꯥꯔꯖꯦ ꯑꯗꯨꯒꯤ ꯄꯨꯟꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯎꯝ ꯇꯧꯔꯛꯀꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯥꯔꯖꯦ ꯅꯪ ꯒꯨꯍꯥꯇꯤꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯌꯨꯝ ꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯅꯔꯒ ꯄꯨꯟꯁꯦꯕ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩꯅꯕꯅꯤꯅꯅꯦ ꯌꯨꯇꯨꯕꯔ ꯄꯨꯟꯁꯤ ꯄꯨꯟꯁꯤ ꯌꯨꯇꯨꯕ ꯂꯚꯔ ꯉꯥꯏꯕ ꯍꯥꯏꯌꯦ ꯁꯨꯔꯤꯇꯥ ꯍꯜꯂꯣ ꯁꯃꯨꯔꯦꯄꯝꯅ ꯍꯧꯖꯤꯛꯇꯤ ꯈꯔ ꯂꯦꯞꯄꯤ ꯍꯜꯂꯣ ꯏꯅꯃꯥꯌꯦ ꯑꯣ ꯔꯦꯁꯋꯥꯟ ꯀꯦꯁꯅ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯀꯧꯔꯦ ꯆꯦꯅꯨꯗ ꯍꯜꯂꯣ ꯀꯃꯥꯏꯅ ꯄꯥꯅꯨꯡꯉꯥꯏ ꯂꯩꯇꯕꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯣꯃꯦꯟꯁꯦ ꯑꯝꯇ ꯎꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯁꯤꯗꯒꯤ ꯄꯥꯕ ꯑꯝꯇ ꯊꯣꯛꯇ꯭ꯔꯃꯤꯅ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯃꯤꯡꯁꯨ ꯕꯁꯟꯇ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯨꯃꯥꯔꯅ ꯎꯗ꯭ꯔꯦ ꯅꯣꯏ ꯑꯗꯨꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯗꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅ ꯂꯩꯌꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯏꯔꯥꯡꯗꯨꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯁꯨ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯃꯥꯅꯦ ꯃꯥꯅꯦ ꯊꯥꯞꯅ ꯅꯨꯡꯉꯥꯏꯕꯝ ꯂꯩꯔꯕꯅꯤꯅ ꯈꯪꯄꯣꯟꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯍꯔꯥꯎ ꯀꯨꯝꯍꯩꯗꯤ ꯂꯣꯏ ꯄꯣꯁꯄꯣꯟꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯝ ꯏꯔꯥꯡꯗꯤ ꯍꯔꯥꯎ ꯂꯩꯇꯦ ꯀꯨꯝꯍꯩꯅ ꯍꯥꯏꯕꯒꯤ ꯋꯥꯔꯤꯇꯅꯤꯑꯕꯀꯣ ꯍꯔꯥꯎꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯩꯅꯣ ꯇꯧꯕ ꯑꯃꯗꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯄꯨꯝꯅꯃꯛ ꯂꯦꯞꯄꯕꯅꯦꯕ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯀꯩꯅꯣꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯄꯨꯜꯂꯒ ꯁꯨꯝ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯃꯤꯟꯅ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯕꯗ ꯇꯣꯉꯥꯟꯕꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯃꯩꯇꯩ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥ ꯋꯥ ꯂꯥꯎꯅ ꯍꯔꯥꯎ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒꯥꯝꯗꯤ ꯇꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯗ ꯁꯤꯗ ꯂꯩꯕꯒꯤ ꯌꯨꯇꯨꯕ ꯂꯚꯔꯅ ꯉꯥꯏꯕ ꯈꯔꯥꯏꯊꯛꯇ ꯂꯩ ꯍꯥꯞꯄꯒꯨꯝ ꯏꯁꯩꯗꯣ ꯀꯥꯎꯔꯕꯣ ꯍꯥꯏ ꯈꯔꯥꯏꯊꯛꯇ ꯂꯩ ꯍꯥꯞꯄꯒꯨꯝꯗꯣ ꯑꯥ ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯦꯅꯦ ꯁꯛꯇꯕꯗꯨ ꯏꯁꯩꯗꯣ ꯁꯛꯇꯤ ꯍꯥꯟꯅ ꯌꯥꯝ ꯁꯛꯑꯝꯃꯦ ꯈꯔꯥꯏꯊꯛꯇ ꯂꯩ ꯍꯥꯞꯄꯒꯨꯝ ꯍꯣ ꯈꯔꯥꯏꯊꯛꯇ ꯂꯩ ꯍꯥꯞꯄꯒꯨꯝ ꯀꯩꯅꯣ ꯀꯩꯅꯣ ꯑꯝꯇ ꯍꯥꯏꯔꯣ ꯁꯤ ꯃꯌꯦꯛꯇꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯏꯁꯩ ꯌꯥꯝ ꯐꯥꯕꯅꯤꯅꯦ ꯑꯩꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ ꯐꯖꯕꯅꯤ ꯌꯥꯝ ꯑꯗꯨ ꯏꯁꯩꯗꯣ ꯀꯥꯎꯗꯤ ꯀꯥꯎꯈ꯭ꯔꯦ ꯈꯔꯥꯏꯊꯛꯇ ꯂꯩ ꯍꯥꯞꯄꯒꯨꯝ ꯄꯤꯖꯈ꯭ꯔꯕ ꯊꯋꯥꯏ ꯂꯩꯔꯥꯡ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯁꯥꯃꯨ ꯈꯨꯠꯇ ꯁꯤꯅꯖꯔꯤ ꯑꯣ ꯂꯧꯁꯤꯡꯗ ꯑꯦꯟ ꯆꯥꯟꯕꯤꯅꯤꯅ ꯑꯩꯗꯤ ꯁꯣꯔꯠ ꯁꯨꯝ ꯌꯦꯡꯕꯗ ꯅꯦꯅꯦ ꯑꯅꯤ ꯂꯥꯏꯚ ꯊꯥ ꯂꯩꯔꯝꯕꯗ ꯆꯪꯉꯛꯏꯅꯤ ꯅꯦꯅꯦ ꯑꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯦꯟ ꯆꯥꯃꯤꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯦꯟ ꯆꯥꯃꯤꯅꯤ ꯆꯦ ꯑꯅꯨ ꯈꯨꯃꯟꯒ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯒꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯕꯣ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏ ꯇꯧꯕꯤꯔꯝꯃꯣ ꯆꯦꯅꯨꯒꯤꯗꯤ ꯃꯉꯣꯟꯗꯒꯤ ꯊꯥꯔꯛꯄꯅꯤꯅ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯗꯨꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤꯁꯨ ꯂꯩꯕꯅꯤ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯃꯦꯟꯠꯁ ꯑꯃꯒ ꯂꯣꯏꯅ ꯊꯝꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯅꯤꯃꯛꯇ
ꯈꯨꯃꯟ ꯆꯠꯈ꯭ꯔꯕ God like gaming hi ꯑꯦꯟꯇꯤ ꯄ꯭ꯔꯤꯇꯝꯅ hi ꯅꯣꯛꯂꯦ YouTube loverꯅ ꯗꯥ ꯁꯦꯟꯖꯝ ꯍꯥꯏꯅ ꯀꯧꯔꯦ God like-ꯅ ꯀꯅꯥꯒꯤ ꯕ꯭ꯂꯣꯛꯅꯣ ꯀꯅꯥꯒꯤ ꯕ꯭ꯂꯣꯛꯅꯣ ꯍꯥꯏ ꯑꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯑꯅꯨꯈꯨꯃꯟꯒꯤ ꯕ꯭ꯂꯣꯛꯅꯤ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯁꯨ ꯖꯣꯏꯟ ꯇꯧꯁꯜꯂꯒ ꯌꯥꯎꯕꯅꯤ ꯑꯗꯣ ꯁꯞꯄꯣꯔꯠ ꯖꯨꯂꯤꯌꯥ ꯇꯧꯗ꯭ꯔꯗꯤ ꯉꯥꯔꯦꯝꯕꯗꯣ ꯇꯧꯕꯤꯔꯝꯃꯣ ꯖꯨꯂꯤꯌꯥ ꯐꯠꯇꯕꯗꯣ ꯉꯥꯔꯦꯝꯕꯝ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯆꯦꯅꯦꯜꯁꯤꯒ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯣ ꯌꯨꯇꯨꯕ ꯂꯚꯔꯅ ꯏꯕꯥꯏ ꯊꯣꯛ ꯊꯥꯛ ꯏꯕꯥꯏ ꯊꯣꯛ ꯊꯥꯛꯁꯦ ꯏꯕꯥꯏ ꯊꯣꯛ ꯊꯥꯛꯁꯦꯅ ꯍꯥꯏꯔꯦ ꯑꯩꯔꯣ ꯏꯕꯥꯏ ꯋꯥꯔꯦ ꯀꯣꯃꯦꯟꯁ ꯄꯥꯕꯗ ꯃꯥꯁꯤꯒ ꯐꯝꯃꯒ ꯎꯪꯉ ꯂꯩꯔꯦ ꯍꯤꯞꯄꯒ ꯃꯍꯟꯇ ꯑꯦꯟꯖꯤꯅ ꯀꯩ ꯂꯝꯒꯤꯅꯣ ꯃꯌꯥꯝꯁꯤꯕꯨ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤꯅꯦ ꯀꯁꯥꯔꯗꯒꯤꯅꯦ ꯃꯍꯟꯇ ꯑꯦꯟꯖꯤ ꯑꯅꯨꯈꯨꯃꯟꯒ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝꯒꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯇꯧꯗ꯭ꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯀꯃꯦꯟꯁ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯂꯥ ꯂꯥ ꯀꯅꯥꯅꯣ ꯂꯥ ꯉꯥꯏꯕ ꯂꯥ ꯂꯥ ꯂꯥ. ꯋꯥꯔꯦ ꯍꯥꯏꯔꯦ ꯈꯪꯗꯦ ꯑꯩ ꯃꯩ ꯊꯣꯛꯑꯦ ꯌꯨꯇꯨꯕ ꯂꯚꯔꯅ ꯌꯨꯇꯨꯕ ꯂꯚꯔ ꯉꯥꯏꯕ ꯑꯅꯨ ꯁꯤꯁꯀꯤ ꯇꯣꯠꯁꯃꯥꯠꯁꯦ ꯆꯦꯔꯨꯒꯤ ꯆꯁꯃꯥꯁꯦ ꯍꯥꯏꯕ ꯑꯩꯒꯤ ꯖꯣꯁꯃꯥꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯀꯣꯃꯦꯟꯁ ꯄꯥꯕꯗ ꯃꯤꯁꯦ ꯌꯥꯝ ꯁꯣꯛꯏꯕꯀꯣ ꯗꯥꯏꯔꯦꯛ ꯄꯥꯕꯁꯦ ꯁꯤꯁꯤꯃ ꯌꯥꯎꯔꯒꯗꯤ ꯈꯤꯇꯪ ꯐꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯨꯒꯤ ꯖꯨꯂꯤꯌꯥ ꯁꯣꯛꯏꯅꯦ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯁꯥꯏꯠꯇꯣ ꯂꯦꯞꯄ ꯂꯩꯔꯝꯃꯤꯅꯦ ꯈꯪꯕ꯭ꯔꯥ ꯎꯝ ꯑꯗꯨ ꯅꯪꯒꯤꯗꯣ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯃꯨꯛ ꯀꯃꯦꯟꯁꯤꯗꯤ ꯄꯨꯔꯥ ꯂꯦꯡꯗꯕ ꯋꯥꯅꯤ ꯀꯃꯦꯟꯁꯦ ꯑꯃ ꯄꯥꯕ ꯌꯥꯗ꯭ꯔꯦ ꯄꯨꯔꯥ ꯂꯦꯞꯄꯒ ꯂꯩꯌꯦ ꯑꯣ ꯏꯕꯥꯏ ꯚꯤꯗꯤꯑꯣ ꯑꯗꯨꯗꯨꯅ ꯀꯣꯜ ꯑꯥꯔꯖꯦ ꯕ꯭ꯔꯣꯅ ꯍꯥꯏꯕ ꯏꯕꯥꯏ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯄꯨꯟꯁꯤ ꯂꯥꯏꯕꯛ ꯐꯕꯒꯤꯅꯤ ꯑꯩꯁꯨ ꯒꯨꯍꯥꯇꯤꯗ ꯂꯩꯔꯤꯁꯦ ꯍꯥꯏꯌꯦ ꯍꯣꯏ ꯍꯣꯏ ꯑꯥꯔꯖꯦ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯟꯁꯤꯀꯣ ꯁꯨꯔꯤꯇꯥ ꯁꯃꯨꯔꯥꯏ ꯂꯥꯏꯄꯝꯅ ꯏꯅꯝꯃ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯉꯁꯤꯁꯦ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯁ ꯅꯍꯥꯟꯒꯤ ꯒꯨꯗ ꯂꯥꯏꯠ ꯈꯨꯄꯨꯟꯗꯣ ꯒꯦꯃꯤꯡꯅ ꯄꯦꯟꯍꯧꯗꯦꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯍꯥꯏꯌꯦ ꯒꯦꯝ ꯑꯣꯚꯔ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯂꯥꯛꯄ ꯖꯨꯂꯤꯌꯥ ꯇꯥꯔꯦ ꯅꯍꯥꯟꯒꯤ ꯅꯣꯡꯃꯗꯤ ꯈꯨꯄꯨꯟꯗꯨꯗꯤ ꯄꯦꯟꯗꯦꯍꯦ ꯐꯖꯅ ꯑꯝꯇ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯔ ꯄꯨꯟꯅꯕ ꯍꯥꯏꯅꯔꯒ ꯑꯁꯦꯡꯕꯗ ꯄꯨꯟꯁꯤ ꯅꯠꯇꯦ ꯅꯍꯥꯟꯒꯤꯗꯨꯗꯤ ꯄꯨꯔꯥ ꯕꯤꯠ ꯑꯃ ꯌꯥꯎꯗꯦꯕ ꯅꯍꯥꯟꯒꯤꯗꯨꯗꯤ ꯄꯨꯔꯥ ꯑꯗꯨꯅꯤ ꯕꯤꯠ ꯍꯥꯠꯂꯦꯕ ꯒ꯭ꯌꯥꯟꯃꯦꯟ ꯑꯃ ꯏꯇꯥ ꯑꯃ ꯇꯥꯍꯧꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇꯕꯨ ꯑꯣꯏꯔꯦ ꯑꯉꯥꯡ ꯄꯥꯅꯕꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯈꯔꯦꯕ ꯑꯩꯗꯤ ꯃꯥꯅꯤ ꯃꯥꯅꯤ ꯅꯍꯥꯟꯒꯤꯗꯨꯗꯤ ꯑꯩꯈꯣꯏ ꯀꯥꯡ ꯆꯦꯜ ꯂꯥꯛꯑꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗꯒ ꯇꯧꯒꯗꯕꯅꯤꯕ ꯃꯥꯅꯤ ꯃꯥꯅꯤ ꯁꯤꯒꯨꯝꯕ ꯄꯥꯔꯇꯤꯁꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯇꯧ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯗꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯇꯧꯔꯒꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯒꯤ ꯀꯩꯅꯣꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯃꯥꯏ ꯆꯦꯅꯦꯜꯗꯨꯁꯨ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅꯀꯣ ꯑꯗꯩꯗꯤ ꯎꯝ ꯁꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯅ ꯑꯉꯝ ꯑꯉꯝꯕ ꯃꯥꯏ ꯇꯦꯂꯦꯟ ꯑꯃꯃꯝ ꯇꯧꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯁꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯕꯅꯦꯕ ꯎꯝ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯑꯗꯣ ꯀꯥꯏꯗꯒꯤ ꯑꯗꯨ ꯅꯨꯃꯤꯠꯇꯨꯝꯗꯤ ꯅꯍꯥꯟꯒꯤꯗꯨꯝꯗꯤ ꯄꯨꯔꯥ ꯍꯣꯏ ꯀꯣꯟꯅ ꯑꯗꯨ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯄꯨꯟꯕ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯅꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯃꯨꯛ ꯂꯥꯏꯞ ꯊꯥꯈꯤ ꯃꯥꯜꯂꯦ ꯂꯥꯏꯞ ꯀꯃꯥꯏꯅ ꯂꯥꯛꯏꯕ ꯂꯥꯛꯇ꯭ꯔꯦ ꯑꯦ ꯆꯥꯃꯤꯅꯦ ꯑꯩꯗꯤ ꯃꯃꯥꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯑꯦꯅꯦꯅꯦ ꯍꯥꯏ ꯑꯣ ꯖꯥꯃꯤꯅꯤ ꯑꯣ ꯃꯩꯔꯥ ꯃꯃꯥꯒ ꯄꯥꯏꯕꯤ ꯊꯣꯛꯎꯏꯅꯦ ꯍꯥꯏꯔꯣ ꯃꯥꯅꯤ ꯊꯣꯛꯇꯕꯁꯨ ꯌꯥꯗꯦꯀꯣ ꯃꯩꯔꯥ ꯊꯣꯛꯏꯅꯤ ꯍꯥꯏꯕ ꯄꯥꯏꯕꯤꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯑꯦ ꯅꯦꯅꯦ ꯍꯥꯏꯌꯦ ꯑꯩ ꯀꯅꯥꯅꯣꯅ ꯑꯣ ꯑꯣ ꯃꯤꯗꯤ ꯋꯥꯏ ꯁꯤꯠꯂꯤꯁꯨ ꯋꯥꯏ ꯁꯤꯠꯂꯁꯨ ꯆꯠꯂꯔꯣꯏ ꯅꯪꯉꯣꯟꯗ ꯃꯤꯁꯤꯡ ꯎꯗꯅ ꯇꯧꯔꯤꯅꯤ ꯕꯨꯡꯉꯥꯏ ꯀꯩ ꯍꯥꯏꯕ ꯕꯨꯡ ꯃꯤ ꯑꯩ ꯀꯅꯥꯅꯣꯅ ꯕꯨꯡ ꯃꯤꯗꯤ ꯋꯥꯏ ꯁꯤꯠꯂꯁꯨ ꯆꯠꯂꯔꯣꯏ ꯅꯪꯉꯣꯟꯗ ꯃꯤꯁꯤꯡ ꯎꯗꯅ ꯇꯧꯔꯤꯅꯤ ꯕꯨꯡꯉꯥꯏ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯝꯇꯪꯒ ꯍꯟꯅ ꯏꯕꯤꯔꯛꯑꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯛꯏꯁꯦ ꯁꯦꯍꯅꯥꯖ ꯕꯦꯒꯝꯅ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯁꯦꯍꯅꯥꯖ ꯕꯦꯒꯝ ꯁꯦꯅꯥꯖ ꯒꯨꯗ ꯅꯥꯏꯠ ꯃꯊꯪꯒꯤ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯒꯨꯗ ꯂꯥꯏꯠ ꯒꯤꯕꯤꯡꯅ ꯁꯤꯌꯥꯔ ꯇꯧꯒꯦ ꯌꯥꯏ ꯁꯤꯌꯥꯔ ꯇꯧꯒꯦ ꯌꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯍꯟꯇ ꯑꯦꯟꯖꯤꯅ ꯑꯩꯁꯨ ꯉꯥꯔꯤꯌꯥꯟꯕꯝꯅꯤ ꯌꯥꯏ ꯑꯣ ꯑꯣ ꯉꯁꯤꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯨꯅꯅꯦ
ꯑꯩꯒꯤꯗꯤ Ngasi khambra. ꯑꯦꯌꯔꯇꯦꯜꯗꯤ Nangde Jio ne. ꯃꯤ ꯀꯣꯕꯦꯁ ꯂꯥꯛꯏꯉꯩꯗ Ma ngasaina keno to comment laiba. ꯀꯣꯕꯦꯁ ꯂꯥꯛꯑꯕꯅꯤ ꯃꯝꯇꯥ ꯑꯦꯟꯖꯤ ꯑꯩꯁꯨ ꯉꯥꯔꯦꯝꯕꯝꯅꯦ ꯑꯗꯨ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯅꯨ ꯈꯨꯃꯟ ꯆꯦ ꯑꯅꯨꯒꯤꯗꯤ ꯑꯅꯨ ꯈꯨꯃꯟ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦꯗꯅꯀꯣ ꯃꯥꯒꯤꯗꯤ ꯑꯗꯨꯝ ꯆꯪꯉ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯑꯦꯜꯕꯤꯗꯒꯤꯅꯤ ꯌꯥꯎꯔꯤꯁꯦ ꯑꯩꯁꯨ ꯖꯦꯟ ꯃꯂꯤꯛ ꯆꯥꯛ ꯆꯥꯔꯕꯣ ꯅꯦꯅꯦ ꯌꯥꯏ ꯖꯤꯌꯥꯟ ꯆꯥꯔꯦ ꯍꯥꯏꯅꯤ ꯆꯥꯔꯦ ꯅꯪ ꯆꯥꯔꯕꯣ ꯑꯩ ꯀꯅꯥꯅꯣ ꯅꯪꯗꯤ ꯑꯥꯔꯖꯦ ꯆꯥꯔꯕꯣ ꯒꯨꯍꯥꯇꯤ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤꯗꯤ ꯄꯣꯊꯥꯐꯝꯅꯤ ꯑꯩ ꯐꯦꯕꯋꯥꯔꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯩ ꯀꯅꯥꯅꯣꯅ ꯍꯥꯏꯕ ꯑꯥꯔꯖꯦ ꯒꯨꯍꯥꯇꯤ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤꯗꯤ ꯄꯣꯊꯥꯐꯝꯅꯤ ꯍꯥꯏꯕ ꯑꯩ ꯑꯣ ꯐꯦꯕꯋꯥꯔꯤꯗ ꯒꯨꯋꯥꯍꯥꯇꯤ ꯂꯥꯛꯀꯅꯤ ꯑꯣ Guwahati na pothafam. ꯑꯣ Guwahati na pothafam moitaragadi silchar na kai tare. ꯃꯍꯟꯇ ꯑꯦꯟꯖꯤꯅ ꯑꯩꯁꯨ ꯁꯤꯜꯆꯔꯗ ꯐꯤल्म ꯁꯨꯇꯤꯡ ꯇꯣꯏꯅ ꯂꯥꯛꯂꯝꯃꯦ ꯕꯣꯔꯥꯛ ꯃꯄꯥꯎꯒꯤ ꯐꯤल्म ꯀꯥꯞꯄꯝꯃꯤ ꯍꯥꯏꯌꯦ ꯑꯣ ꯑꯣ ꯃꯍꯟꯇꯁꯦ ꯍꯧꯖꯤꯛ ꯀꯗꯥꯏꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯗꯣꯏꯔꯥ ꯕꯣꯔꯥꯛ ꯃꯄꯥꯎ ꯕꯣꯔꯥꯛ ꯃꯄꯥꯎꯁꯤꯗꯤ ꯁꯤꯜꯆꯔꯒꯤ ꯅꯠꯇ꯭ꯔꯥ ꯎꯝ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯖꯥꯠꯅꯣ ꯏꯠꯁ ꯃꯤ ꯊꯩꯕꯣꯡ ꯃꯃꯤꯠ ꯍꯥꯏ ꯊꯩꯕꯣꯡ ꯃꯃꯤꯠ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ Mado ꯂꯥꯛꯄꯤꯕꯒꯤ keno Julia Manipurgi ne ꯃꯅꯤꯄꯨꯔꯒꯤ channel chawbani to. Chawrabani. ꯃꯅꯤꯄꯨꯔꯒꯤꯅꯤ ꯖꯨꯂꯤꯌꯥ ꯆꯦꯅꯦꯜ ꯆꯥꯎꯔꯕꯅꯤ ꯃꯥꯗꯤ ꯍꯦꯜꯂꯣ ꯊꯩꯕꯣꯡ ꯃꯃꯤꯠꯁꯤꯗꯤ ꯀꯩꯅꯣꯅꯦꯕꯀꯣ ꯅꯤꯄꯥꯅꯦꯕꯀꯣ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯑꯩꯒꯤꯁꯨ ꯁꯞꯄꯣꯔꯠ ꯑꯃ ꯇꯧꯕꯤꯔꯝꯃꯨꯕ ꯄ꯭ꯂꯤꯖ ꯖꯨꯂꯤꯌꯥ ꯊꯩꯕꯣꯡ ꯉꯥꯔꯤꯌꯥꯟꯕꯝ ꯃꯃꯤꯠ ꯍꯥꯏꯅ ꯂꯩꯕꯅꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯊꯩꯕꯣꯡ ꯃꯃꯤꯠ ꯑꯩꯒꯅꯦ ꯉꯁꯤ ꯖꯣꯏ ꯂꯩꯃꯤꯟꯅꯔꯤꯁꯦ ꯏꯅꯥꯎꯅꯨꯄꯤꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯃꯥꯒꯤ ꯆꯦꯅꯦꯜ ꯀꯣ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯊꯩꯕꯣꯡ ꯃꯃꯤꯠ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪ ꯉꯁꯤ ꯀꯩꯅꯣ ꯆꯠꯇ꯭ꯔꯕꯣ ꯀꯩꯅꯣ ꯉꯥꯛꯄ ꯆꯠꯄ꯭ꯔꯥ ꯑꯗꯨꯗ ꯈꯨꯟ ꯉꯥꯛꯄ ꯆꯠꯇ꯭ꯔꯕꯣ ꯉꯁꯤ ꯃꯥꯗꯤ ꯆꯦꯅꯦꯜ ꯆꯥꯎꯔꯕꯅꯤ ꯖꯨꯂꯤꯌꯥ DSP thoidhoina interview ko lawbudo khambra. DSP thoidhoina moi couple ani interview lawbe te tu yam jekpa ngang do ni do. ꯑꯣ ꯑꯦꯟꯖꯤ ꯇꯨ ꯌꯥꯝ ꯄꯤꯛꯇꯝꯗ ꯌꯦꯡꯕꯗꯣ ꯖꯨꯂꯤꯌꯥ ꯏꯕꯥꯏꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯃꯥ ꯁꯥꯎꯅꯤꯡꯉꯦ Pritam nang haidona peleba nabagide ai isana ai haibe kai re chine. ꯑꯥꯔꯖꯦ ꯕꯤꯇꯦꯕꯅ ꯏꯕꯥꯏ ꯑꯩ ꯑꯣꯛ ꯑꯣꯛ ꯄꯣꯔꯛꯀꯦ ꯄꯨꯟꯁꯤꯀꯣ ꯑꯥꯔꯖꯦ ꯃꯥꯅꯦ ꯑꯣꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪꯅ ꯄꯨꯔꯛꯇ꯭ꯔꯁꯨ ꯑꯁꯤꯒ ꯅꯕꯥꯏꯅ ꯂꯩꯖꯅꯤ ꯅꯪ ꯂꯥꯛꯇ Oi ꯂꯥꯛꯑꯣ arje nang na puraktribo icharoy. ꯑꯥꯔꯖꯦ ꯅꯪ ꯂꯥꯛꯇ ꯂꯥꯛꯑꯣꯕ ꯏꯕꯥꯏꯅꯤꯁꯦ ꯑꯗꯨꯝ ꯂꯩꯖꯅꯤ ꯑꯣ ꯃꯍꯟꯇ ꯑꯦꯟꯖꯤꯅ ꯍꯥꯏꯕ ꯁꯤꯜꯆꯔꯗꯁꯨ ꯉꯥꯔꯦꯝꯕ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯑꯩ ꯈꯪꯅꯕꯁꯨ ꯃꯌꯥꯝ ꯂꯩꯍꯧꯋꯦ ꯔꯥꯅꯤꯄꯨꯔꯗ ꯂꯛꯈꯤꯄꯨꯔ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯛꯄꯗ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯑꯣ ꯃꯍꯟꯇ ꯑꯩꯁꯦ ꯔꯥꯅꯤꯄꯨꯔꯒꯤꯅꯤ ꯔꯥꯅꯤꯄꯨꯔꯒꯤ ꯉꯥꯔꯤꯌꯥꯝꯕꯝꯅꯦꯕꯀꯣ ꯑꯩꯁꯦ ꯁꯤꯜꯆꯔꯒꯤꯗꯤ ꯔꯥꯅꯤꯄꯨꯔꯗ ꯂꯨꯍꯣꯡꯉꯤꯅꯦꯕꯀꯣ ꯉꯥꯔꯤꯌꯥꯝꯕꯝ ꯁꯥꯒꯩꯗ ꯑꯗꯨꯅꯤ ꯅꯪꯅ ꯔꯥꯅꯤꯄꯨꯔ ꯍꯥꯏꯗꯣ ꯔꯥꯅꯤꯄꯨꯔ ꯀꯅꯥꯒꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤꯅꯣ ꯈꯪꯅꯕ ꯑꯣꯏꯔꯝꯗꯣꯏꯔꯥ ꯂꯥꯁꯇ ꯂꯥꯁꯇ ꯈꯪꯅꯕ ꯑꯣꯏꯗꯣꯏꯔꯥ ꯈꯪꯄꯣꯠ ꯅꯠꯇꯦ Last mamu oi leremdana. ꯕꯕꯥ ꯅꯆꯥꯅꯨꯄꯤꯁꯦ ꯄꯨꯕꯤꯔꯣ ꯅꯥꯗ Barak turel turbanda hairambani thi. ꯇꯨꯀꯠꯆꯩꯌꯦ ꯅꯪꯗꯤ ꯊꯥꯔꯨꯟ ꯊꯨꯟ ꯇꯧꯒꯅꯨꯗ Asi sake. Ai ma ngang tumme. Ai da khonige. Sa tumbe. Onna padi loire he. ꯆꯠꯊꯕꯤ ꯑꯥꯗꯒꯤ ꯅꯦꯅꯦ ꯄꯨꯔꯛ ꯑꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯗꯣ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯦ ꯅꯦꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯣ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯑꯉꯥꯡꯅꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯁꯦ ꯌꯥꯝ ꯌꯦꯡꯉꯦ ꯑꯩꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯆꯤꯡꯀꯣꯄꯅ ꯀꯩꯅꯣ ꯄꯤꯕ ꯈꯣꯠꯄ ꯌꯥꯝ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯦꯟ ꯊꯦꯡꯀ꯭ꯌꯨ ꯆꯥꯃꯤꯅꯤꯁꯦ ꯗꯦꯂꯦꯄꯤ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯦꯟ ꯆꯥꯃꯤꯅꯤꯁꯦ ꯅꯦꯅꯦ ꯑꯩꯉꯣꯟꯗꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈ꯭ꯔꯕꯣ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅ ꯂꯩꯕꯗꯨꯒ
RJ Brona haiba Julia sis emoji su hayu koi RJ bro se maksud kume se Senas Begum itegi good night harakpa ngaizari ai Dani akoi FB se sigi kena se pa lore ke loisala sina ta se Surita ꯍꯣꯏ Sabai ꯍꯣꯏ Lakanda Inama Dada Dada Nabani Amta Manipur Thoklo ai che ga ibai ga ꯍꯣꯏ ꯍꯣꯏ Manipur da thoklo ai na haiba ai kanano na mi mayam lei haibani ꯀꯣꯃꯦꯟꯁꯨ ꯃꯌꯥꯝ ꯂꯩ ꯅꯣꯏꯗ ꯍꯥꯏꯕꯅꯤ ꯍꯥꯏ RJ ꯃꯤꯇꯩ ꯕ꯭ꯂꯣꯛꯅ ꯁꯦꯟꯖꯝ ꯕ꯭ꯔꯗꯔ ꯑꯩ ꯒꯅꯦꯁꯒꯨꯔꯤꯗ ꯂꯩ ꯌꯥꯏꯌꯦ ꯃꯍꯥꯛꯇ ꯑꯦꯟꯖꯤꯅ ꯑꯩ ꯃꯅꯤꯄꯨꯔꯒꯤꯅꯤ ꯌꯥꯏꯌꯦ ꯕ꯭ꯔꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯀꯅꯥꯅꯣꯅ ꯁꯤꯜꯆꯔ ꯖꯥꯔꯤꯕꯣꯟꯗꯅ ꯌꯨꯝ ꯑꯣꯏꯗꯣꯏꯕ ꯕꯨꯡ ꯍꯥꯏꯕ ꯑꯩ ꯀꯅꯥꯅꯣꯅ ꯆꯦ ꯕꯦꯝꯆꯥꯅ ꯋꯦꯜꯀꯝ ꯆꯦ ꯕꯦꯝꯆꯥ ꯆꯦꯅꯨꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯄꯒꯤ ꯃꯍꯥꯛꯇ ꯑꯦꯟꯖꯤꯅ ꯃꯍꯥꯛꯇ ꯑꯦꯟꯖꯤꯅ ꯍꯣꯏ ꯕꯣꯔꯥ ꯃꯄꯥꯎꯒꯤ ꯐꯤल्ꯝꯗ ꯀꯥꯞꯄꯝꯕꯅꯤ ꯑꯩ ꯁꯤꯜꯆꯔꯒꯤ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯑꯦꯟ ꯖꯥꯃꯤꯅꯤꯅ ꯑꯩ ꯀꯁꯥꯔꯗ ꯂꯥꯛꯇꯣꯏꯅꯤ ꯇ꯭ꯔꯦꯟ ꯆꯠꯂꯀꯥꯟꯗ ꯉꯥꯏꯔꯝꯃꯨꯀꯣ ꯅꯦꯅꯦ ꯍꯥꯏ ꯈꯪꯕ ꯂꯥꯐꯀ ꯍꯣꯏ ꯄꯤꯔꯒ ꯍꯣꯏ ꯂꯥꯛꯑꯣ 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 ꯀꯁꯥꯔꯗ ꯑꯣ ꯀꯣꯏꯔꯛꯑꯣ ꯂꯥꯛꯑꯣꯀꯣ ꯏꯆꯦ ꯕꯦꯝꯆꯥꯅ ꯌꯨꯄꯥ ꯂꯥꯒꯤꯁꯦꯅ ꯍꯥꯏꯔꯦ ꯏꯆꯦ ꯕꯦꯝꯆꯥ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯣꯏꯗꯣꯔꯦ ꯍꯧꯖꯤꯛ ꯅꯪ ꯉꯁꯥꯏꯅ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯦꯜꯕꯤ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯔꯤꯅꯦ ꯍꯧꯖꯤꯛꯁꯦ ꯃꯤ ꯊꯩꯕꯣꯡ ꯃꯃꯤꯠꯗ ꯇꯧꯖꯒꯦ ꯏꯆꯦ ꯕ꯭ꯔꯣ ꯀꯃꯦꯟꯁ ꯑꯝꯇꯪꯒ ꯊꯝꯕꯤꯔꯝꯃꯨꯕ ꯄ꯭ꯂꯤꯖ ꯑꯗꯨꯗꯣ ꯕ꯭ꯔꯣꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯁꯦ ꯑꯩꯁꯨ ꯈꯪꯒꯅꯤ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯗꯣ ꯆꯦꯅꯦꯜꯁꯨ ꯌꯥꯝ ꯆꯥꯎꯋꯦꯅ ꯑꯩꯗꯤ ꯊꯩꯕꯣꯡ ꯈꯪꯗꯦ ꯃꯃꯤꯠ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕꯝ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯊꯩꯕꯣꯡ ꯃꯃꯤꯠ ꯕ꯭ꯔꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯦꯜꯕꯤꯗꯒ ꯂꯥꯛꯏꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ RJ ꯕ꯭ꯔꯣꯅ ꯏꯆꯦ ꯕꯦꯝꯆꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯀꯩꯅꯣ ꯇꯧꯔꯒ ꯁꯨꯁꯃꯥ ꯊꯥꯔꯒ ꯏꯆꯦ ꯊꯩꯕꯣꯡ ꯕꯦꯝꯆꯥ ꯃꯤꯇꯩꯅ ꯊꯩꯕꯣꯡ ꯌꯨꯄꯥ ꯃꯃꯤꯠ ꯕ꯭ꯔꯣ ꯂꯥꯒꯤꯁꯦꯅ ꯍꯔꯥꯎꯔꯦ ꯀꯩꯅꯣꯅꯦ ꯑꯉꯥꯡ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯊꯩꯕꯣꯡ ꯃꯃꯤꯠ ꯕ꯭ꯔꯣꯒꯤ ꯑꯉꯥꯡ ꯋꯥꯈꯪ ꯆꯥꯎꯔꯝꯃꯅꯤꯀꯣ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯂꯛꯇ꯭ꯔꯕꯅꯤꯅ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯀꯌꯥꯝ ꯆꯥꯎꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯉꯥꯡꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯝꯃꯅꯤ ꯅꯠꯇ꯭ꯔꯥ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯍꯥꯏꯕ ꯕ꯭ꯔꯣꯅ ꯑꯩ ꯃꯇꯝ ꯈꯔ ꯄꯣꯊꯥꯔꯤꯌꯦ ꯈꯣꯡ ꯁꯣꯛꯄꯒꯤ ꯀꯃꯥꯏꯅ ꯁꯣꯛꯏꯅꯣ ꯈꯣꯡꯁꯦ ꯈꯣꯡ ꯁꯣꯛꯏꯌꯦ ꯕ꯭ꯔꯣ ꯀꯃꯥꯏꯅ ꯈꯣꯡ ꯁꯣꯛꯄꯅꯣ ꯂꯥꯟꯒꯤ ꯀꯩꯅꯣ ꯇꯧꯕꯗꯔꯣ ꯀꯩꯅꯣ ꯇꯧꯕꯗ ꯇꯧꯔꯤꯔꯣ ꯈꯨꯟ ꯉꯥꯛꯄ ꯆꯠꯄꯗ ꯇꯧꯋꯤꯔꯥ ꯅꯠꯇ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯨꯃꯥꯏꯅ ꯇꯥꯔꯒ RJ ꯕ꯭ꯔꯣꯅ ꯏꯆꯦ ꯕꯦꯝꯆꯥ ꯍꯥꯏꯔꯒ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯌꯦꯡꯉꯦ ꯏꯆꯦ ꯕꯦꯝꯆꯥ ꯃꯤꯇꯩꯅ ꯑꯅꯨ ꯖꯨꯂꯤꯌꯥ ꯕꯨꯡ KMC ꯍꯥꯏꯅ ꯍꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯔꯣ ꯏꯔꯣꯟꯕ KMCꯁꯦ ꯆꯥꯏꯌꯦ ꯏꯔꯣꯟꯕ ꯆꯥꯏꯌꯦ ꯀꯩꯅꯣ ꯖꯨꯂꯤꯌꯥꯁꯦ ꯀꯩꯅꯣ ꯌꯨꯇꯨꯕꯀꯤ ꯃꯔꯣꯟꯅꯤꯀꯣ ꯀꯩꯅꯣꯒꯤ ꯑꯦꯜꯕꯤꯒꯤ ꯖꯨꯂꯤꯌꯥꯅ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯑꯩꯅ ꯏꯔꯣꯟꯕ ꯆꯥꯔꯦ ꯏꯆꯦ ꯏꯆꯦꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯣꯀꯣ ꯂꯥꯏꯛꯁꯦ ꯌꯥꯝꯅ ꯋꯥꯠꯂꯦ ꯃꯤꯗꯤ ꯆꯥꯝ ꯌꯥꯡꯈꯩ ꯅꯤꯄꯥꯟ ꯔꯣꯝ ꯂꯩ ꯂꯥꯛꯅ ꯏꯂꯤꯛ ꯂꯤꯛꯈ꯭ꯔꯦ ꯀꯟꯅ ꯕꯦꯝꯆꯥ ꯍꯥꯏꯕꯤꯒꯦ ꯆꯦꯆꯦ ꯕꯦꯝꯆꯥꯅ ꯌꯨꯄꯥ ꯍꯥꯏꯅ ꯀꯧꯔꯒ ꯀꯟꯅ ꯀꯞꯄꯦ ꯑꯗꯩ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯑꯦ ꯍꯥꯏ ꯑꯣ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯑꯦ ꯎꯝ ꯈ꯭ꯋꯥꯡ ꯆꯥꯎꯔꯕ ꯆꯠꯄ ꯉꯝꯃꯝꯃꯅꯤꯀꯣ ꯕ꯭ꯔꯣ ꯑꯗꯩ ꯕꯦꯝꯆꯥ ꯃꯩꯇꯩꯅ ꯌꯨꯄꯥ ꯑꯣꯛ ꯍꯧꯔꯝꯅꯤ ꯍꯥꯏ ꯊꯥꯀꯨꯔꯅ ꯎꯝ RJ ꯃꯩꯇꯩꯅ ꯁꯦꯟꯖꯝ ꯕ꯭ꯔꯗꯔ ꯈꯪꯉꯤꯅꯦ ꯒꯔꯗꯤꯞ ꯁꯤꯡꯅ ꯍꯜꯂꯣ ꯍꯥꯏ ꯑꯌꯤꯡꯕꯤꯅ ꯍꯥꯏ ꯏꯆꯦ ꯑꯅꯤ ꯍꯥꯏ ꯑꯌꯤꯡꯕꯤ ꯋꯦꯜꯀꯝ ꯑꯌꯤꯡꯕꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯏꯆꯦꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯅ ꯀꯔꯤ ꯍꯥꯏꯕ ꯃꯍꯟꯇ ꯑꯦꯟꯖꯤꯁꯦ ꯈꯪꯉꯦ ꯖꯨꯂꯤꯌꯥ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯑꯁꯣꯛ ꯍꯣꯏꯗ ꯂꯩꯔꯝꯕꯅꯤ ꯍꯥꯏ ꯇꯥꯇꯣꯟ ꯑꯣ ꯑꯁꯣꯛ ꯍꯣꯏꯗ ꯂꯩꯔꯝꯃꯦ ꯈꯪꯅꯕ ꯑꯣꯏꯔꯝꯃꯦ ꯈꯪꯕ꯭ꯔꯥ ꯖꯨꯂꯤꯌꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯤꯒ ꯑꯣꯏ ꯂꯩꯔꯝꯃꯅꯤ ꯈꯪꯗꯦ ꯍꯥꯏ ꯖꯨꯂꯤꯌꯥ ꯑꯗꯩꯗꯤ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯈꯨꯟ ꯉꯥꯛꯄ ꯆꯠꯄꯁꯦ ꯌꯥꯝꯅ ꯁꯣꯛꯇꯦꯗ ꯈꯨꯟ ꯉꯥꯛꯄ ꯆꯠꯄꯁꯦ ꯌꯥꯝꯅ ꯁꯣꯛꯇꯦꯗ ꯍꯥꯏꯕ ꯑꯣ ꯁꯣꯛꯇꯦ ꯍꯥꯏꯔꯣ ꯕ꯭ꯔꯣ ꯁꯣꯛꯏ ꯍꯥꯏꯔꯣ ꯁꯣꯛꯇꯦ ꯍꯥꯏꯔꯣ ꯑꯗꯩꯗꯤ ꯕꯦꯝꯆꯥ ꯃꯩꯇꯩꯅ ꯀꯩꯕ ꯉꯥ ꯆꯥꯏꯌꯦ ꯔꯥꯙꯥ ꯀꯩꯕ ꯔꯨꯗ꯭ꯔꯁꯤꯡꯅ ꯀꯩꯕ ꯆꯠꯂꯒꯦ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯑꯗꯩꯗꯤ RJ ꯕꯥꯏ ꯕꯥꯏ ꯃꯩꯇꯩꯂꯣꯟꯅ ꯏꯆꯦ ꯕꯦꯝꯆꯥ ꯀꯠꯇꯤ ꯍꯥꯏ ꯀꯞꯊꯈꯔꯦ ꯁꯗꯥꯝ ꯍꯨꯁꯦꯟꯅ ꯌꯨ ꯑꯥꯔ ꯐ꯭ꯔꯣꯝ ꯍꯥꯏ ꯑꯗꯩ ꯁꯟꯖꯨ ꯆꯧꯙꯔꯤꯅ ꯀꯩꯕ ꯅꯦꯄꯥꯜ ꯍꯥꯏ
boy Nepal. ꯑꯩꯈꯣꯏ ꯂꯣꯏꯁꯜꯂꯁꯤꯔ ꯍꯥ ꯂꯣꯏꯁꯜꯂꯁꯤꯔ ꯍꯥꯏꯕ ꯁꯨꯝ ꯇꯧꯔꯤꯕꯅꯤ ꯂꯥꯛꯄ ꯆꯠꯄꯗ ꯇꯧꯔꯤꯕꯅꯤ ꯈꯣꯡꯗ ꯈꯤꯇꯪ ꯁꯣꯛꯈꯤꯕ ꯈꯦꯠꯈꯤꯕ ꯏꯆꯦ ꯌꯥꯏ ꯑꯣ ꯈꯨꯟ ꯉꯥꯛꯄ ꯆꯠꯄꯗ ꯍꯣꯏ ꯍꯣꯏ ꯕ꯭ꯔꯣ ꯆꯠꯄ ꯃꯇꯝꯗꯀꯣ ꯆꯦꯛꯁꯤꯟꯅ ꯆꯠꯂꯣ ꯑꯗꯨꯒ ꯑꯗꯨꯝ ꯈꯨꯟꯗꯤ ꯉꯥꯛꯇꯕ ꯌꯥꯗꯦꯀꯣ ꯃꯅꯤꯄꯨꯔꯤ ꯃꯥꯗꯤ ꯀꯟꯗꯕ ꯌꯥꯗꯦ ꯑꯃꯍꯟꯇ ꯑꯗꯨꯅ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝ ꯑꯩ ꯆꯦꯛꯁꯤꯟꯅ ꯈꯪꯉꯣ ꯆꯠꯂꯣꯀꯣ ꯆꯠꯄ ꯑꯁꯦꯡꯕꯒꯤ ꯃꯇꯝꯗꯀꯣ ꯏꯆꯦ ꯃꯦꯝꯆꯥꯅ ꯌꯥꯗꯦ ꯌꯥꯗꯦ ꯎꯄꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯇꯅ ꯆꯠꯂꯦ ꯆꯠꯈꯤ ꯅꯨꯡꯉꯥꯏꯌꯦ ꯃꯍꯟꯇ ꯑꯦꯟꯖꯤꯅ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝ ꯑꯩ ꯈꯪꯕꯔꯣ ꯑꯁꯦꯡꯕꯒꯤ ꯌꯥꯏ ꯃꯍꯟꯇ ꯑꯦꯟꯖꯤ ꯄ꯭ꯔꯤꯇꯝꯁꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅꯦꯕꯀꯣ ꯉꯥꯔꯦꯝꯕꯝꯒꯤꯅꯤ ꯑꯗꯨꯗꯣ ꯃꯥꯅ ꯈꯪꯉꯤ ꯌꯥꯏ ꯅꯪꯁꯦ ꯔꯦꯝꯒꯦꯃꯤꯡ ꯕꯝ ꯕꯝ ꯂꯩꯔꯤꯕꯁꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯃꯤꯗꯥꯁꯤꯅ ꯋꯦꯗꯔ ꯇꯧꯁꯟꯕꯤꯔꯣ ꯀꯝꯗꯧꯔꯤꯒꯦ ꯁꯥꯔ ꯍꯣꯏꯗ ꯑꯩ ꯂꯗꯥꯛꯇ ꯂꯩꯌꯦ ꯀꯩꯅꯣ ꯍꯥꯏ 23 ꯗꯤꯒ꯭ꯔꯤ ꯍꯥꯏꯔꯣ ꯁꯤꯗꯣꯔꯦ ꯍꯥꯏ ꯁꯤ ꯄꯦꯝꯆꯥꯅ ꯏꯄꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯃꯍꯟꯇ ꯑꯦꯟꯖꯤꯅ ꯃꯍꯟꯇꯅ ꯈꯨꯔꯝꯃꯦ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯀꯩꯅꯣ ꯑꯗꯩ ꯄ꯭ꯔꯤꯇꯝꯗꯣ ꯈꯨꯔꯝꯃꯤꯔ ꯏꯆꯦ ꯀꯩꯅꯣ ꯃꯦꯝꯆꯥ ꯍꯥꯏꯅ ꯃꯆꯤꯟ ꯈꯨꯝꯕꯤꯔꯦ ꯃꯗꯨ ꯃꯤ ꯀꯌꯥ ꯂꯩ ꯑꯩ ꯆꯥꯝꯃꯨꯛ ꯂꯩ ꯂꯣꯏꯁꯤꯟꯈꯤꯔꯣꯏ ꯃꯤ ꯌꯥꯝꯕꯗꯤ ꯂꯣꯏꯁꯤꯟꯈꯤꯔꯣꯏ ꯃꯤ ꯂꯩꯔꯦ ꯆꯠꯊꯈꯤꯗꯣꯏꯅꯤ ꯆꯥꯝꯃ ꯁꯨꯅ ꯃꯥꯏꯁꯦ ꯉꯁꯥꯏ ꯂꯤꯊꯔꯣꯏ ꯃꯤ 10ꯗ ꯂꯤꯊꯔꯣꯏ ꯃꯤ 61 ꯂꯩ 61 ꯃꯤꯗꯤ ꯑꯗꯨꯝ ꯂꯩꯅꯦ ꯈꯔ ꯃꯤ ꯌꯥꯝꯈꯠꯂꯗꯤ ꯂꯣꯏꯁꯟꯅꯤꯡꯉꯗꯤ ꯌꯥꯕ ꯀꯤꯡ ꯍꯥꯏ ꯍꯦꯜꯂꯣ सपोर्ट कर दीजिए अनुकुमन की चैनल को मेमचा मितेना पापू तुमꯈ꯭ꯔꯕ ꯖꯨꯂꯤꯌꯥ ꯄꯥꯄꯨꯗ ꯅꯠꯇꯦ ꯄꯥꯄꯨꯒꯤ ꯃꯆꯥꯅꯨꯄꯥꯁꯨ ꯇꯨꯝꯗ꯭ꯔꯤꯁꯤ ꯃꯦꯝꯆꯥ ꯅꯨꯡꯊꯤꯟꯗ ꯇꯨꯝꯕꯅꯤꯅꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅ ꯂꯩꯔꯦ ꯆꯦ ꯃꯦꯝꯆꯥꯅ ꯌꯨꯄꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯥꯔꯖꯦ ꯕ꯭ꯔꯣꯅ ꯖꯨꯂꯤꯌꯥ ꯁꯤꯁ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦꯅ ꯕ꯭ꯔꯣ ꯑꯩ ꯀꯩꯅꯣ ꯆꯥꯏ ꯀꯔꯤ ꯑꯩ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯃꯍꯟꯇ ꯑꯦꯟꯖꯤꯅ ꯁꯤꯜꯆꯔꯗ ꯂꯩꯕꯤꯔꯤꯕ ꯏ ꯃꯔꯤ ꯃꯌꯥꯝꯗꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯍꯟꯇ ꯑꯦꯟꯖꯤ ꯊꯩꯕꯣꯡ ꯃꯝꯕꯤ ꯅꯥꯏꯔꯦ ꯏꯆꯦꯒꯤ ꯕ꯭ꯂꯣꯛ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯇꯧꯕꯁꯦ ꯑꯩꯒꯤ ꯗ꯭ꯔꯤꯝꯅꯦ ꯑꯣ ꯇꯧꯋꯣ ꯇꯧꯋꯣ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯇꯧꯀꯣ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯕ꯭ꯂꯣꯒꯤ ꯆꯦꯅꯦꯜꯕꯨꯗꯤ ꯌꯥꯝ ꯆꯥꯎꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯃꯆꯥ ꯑꯣꯏꯖꯔꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯀꯥꯏꯅ ꯆꯦ ꯅꯣꯏꯗꯤ ꯆꯥꯎꯔꯕꯅꯤ ꯑꯩꯇꯅꯤ ꯄꯤꯛꯏꯕ ꯀꯥꯏꯗꯩꯅꯣꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯥꯎꯕꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯃꯆꯥꯅꯤꯗ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏꯁꯨ ꯄꯤꯛꯆꯔꯤꯌꯦ ꯌꯥꯝꯅ ꯑꯥꯔꯖꯦ ꯕ꯭ꯔꯣꯅ ꯆꯦ ꯕꯦꯝꯆꯥ ꯉꯁꯤ ꯇꯨꯝꯃꯔꯣꯏꯁꯤꯀꯣ ꯍꯥꯏꯌꯦ ꯇꯨꯝꯃꯔꯣꯏꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯝꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯔꯁꯤ ꯑꯌꯤꯡꯕꯤ ꯑꯌꯤꯡꯕꯤ ꯅꯆꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯑꯌꯤꯡꯕꯤ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯏꯄꯥꯒꯤ ꯌꯣꯡ ꯊꯔꯥꯛ ꯌꯥꯟꯕꯗꯨ ꯄꯨꯊꯣꯔꯛꯂꯣ ꯀꯩ ꯌꯣꯡ ꯊꯔꯥꯛ ꯍꯥꯏꯗꯤ ꯈꯪꯗꯦꯅꯦ ꯀꯩꯅꯣ ꯌꯣꯡ ꯊꯔꯥꯛ ꯍꯥꯏꯕꯨ ꯃꯌꯥꯅꯥꯎꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯃꯌꯥꯅꯥꯎ ꯍꯦꯜꯂꯣ ꯅꯪ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯕꯦꯝꯆꯥ ꯃꯩꯇꯩꯅ ꯍꯣꯏ ꯏꯄꯥ ꯌꯥꯏꯌꯦ ꯑꯗꯩ ꯊꯩꯕꯣꯡ ꯃꯃꯤꯅ ꯀꯩꯕ ꯆꯥꯎꯕ ꯄꯤꯛꯄ ꯆꯞ ꯃꯥꯟꯅꯩꯗ ꯏꯆꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯔ ꯂꯣꯏꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯝꯇ ꯀꯃꯦꯟꯁ ꯑꯃ ꯊꯝꯕꯤꯔꯝꯃꯨꯀꯣ ꯁꯞꯄꯣꯔꯠꯀ ꯂꯣꯏꯅꯅ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯏꯕꯥꯏ ꯑꯝꯇ ꯏꯠꯁ ꯃꯤ ꯄꯥꯔꯝꯃꯨꯀꯣ ꯑꯩꯒꯤ ꯁꯤꯁꯨ ꯌꯥꯝꯅ ꯄꯤꯛꯏꯗ ꯀꯅꯥ ꯊꯩꯕꯣꯡ ꯃꯃꯤꯠꯅꯦ ꯊꯩꯕꯣꯡ ꯃꯃꯤꯠꯀꯤꯗꯤ ꯆꯥꯎꯔꯦꯗ ꯊꯩꯕꯣꯡ ꯃꯃꯤꯠ ꯕ꯭ꯔꯣꯒꯤꯗꯤ ꯈ꯭ꯋꯥꯛ ꯆꯥꯎꯔꯕꯅꯦ ꯑꯩꯈꯣꯏꯗꯤ ꯄꯤꯛꯏꯗ ꯑꯗꯩꯗꯤ ꯄ꯭ꯂꯦ ꯕꯣꯏꯒꯤ ꯑꯃꯅ ꯍꯜꯂꯣ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯒ ꯇꯥꯔꯗꯤ ꯕ꯭ꯔꯣ ꯐꯪꯅꯁꯤꯀꯣ ꯑꯩꯈꯣꯏ ꯐꯪꯅꯔꯒ ꯄꯥꯔꯇꯤ ꯇꯧꯁꯤꯀꯣ ꯕ꯭ꯔꯣ ꯁꯣꯏꯗꯅ ꯊꯦꯡꯅꯗꯣꯏꯅꯦ ꯕꯦꯝꯆꯥ ꯃꯩꯇꯩ ꯑꯩꯗꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯑꯦꯜꯕꯤ ꯇꯧꯔꯔꯣꯏ ꯋꯥꯔꯦ ꯄꯤꯈ꯭ꯔꯕꯅꯤ ꯏꯆꯦ ꯖꯨꯂꯤꯌꯥ ꯀꯃꯦꯟꯁꯨ ꯄꯤꯈ꯭ꯔꯕꯅꯦ ꯑꯣꯀꯦ ꯑꯣꯀꯦ ꯖꯨꯂꯤꯌꯥ ꯊꯩꯕꯣꯡ ꯃꯃꯤꯅ ꯇꯧꯈ꯭ꯔꯦ ꯋꯥ ꯇꯥꯗꯦ ꯋꯥ ꯂꯩꯇꯦ ꯖꯨꯂꯤꯌꯥ ꯆꯠꯈ꯭ꯔꯅꯣ ꯈꯪꯗꯦ ꯏꯄꯥꯆꯦꯒꯤ ꯏꯃꯣꯖꯤꯁꯦ ꯑꯩ ꯊꯤꯒꯦ
ꯁꯣꯝꯗ ꯐꯝꯃꯁꯤꯔ ꯈꯪꯗꯦ ꯉꯁꯤ ꯄꯨꯡ ꯑꯍꯨꯝ ꯀꯩ ꯍꯥꯏꯅꯣ ꯆꯦꯅꯨ ꯏꯆꯦ ꯏꯌꯥꯝꯕ ꯊꯩꯕꯣꯡ ꯚꯤꯗꯤꯑꯣꯗ ꯃꯃꯤꯠꯅꯅꯦ ꯊꯩꯕꯣꯡ ꯃꯃꯤꯠ ꯕ꯭ꯔꯣꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯀꯣꯃꯦꯟꯁꯨ ꯄꯤꯈ꯭ꯔꯕꯅꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕ꯭ꯔꯣ ꯏꯆꯦ ꯏꯌꯥꯝꯕ ꯚꯤꯗꯤꯑꯣꯗ ꯂꯦꯞꯇꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯥꯒꯠꯄꯤꯔꯛꯑꯣ ꯌꯥꯝ ꯂꯥꯞꯅꯗꯦ ꯑꯌꯤꯡꯕꯤ ꯑꯩꯁꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯑꯌꯤꯡꯕꯤ ꯆꯤꯆꯦꯗ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯕꯣ ꯑꯝꯇ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯖꯨꯂꯤꯌꯥ ꯉꯥꯔꯤꯌꯥꯟꯕ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯝꯇꯪ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯏꯕꯥꯏ ꯏꯆꯦ ꯃꯦꯝꯆꯥꯅ ꯑꯅꯨ ꯎꯏꯔꯤꯔꯣꯏꯅ ꯍꯥꯏꯔꯦ ꯑꯌꯤꯡꯕꯤꯅ ꯑꯩꯗꯤ ꯀꯨꯏꯔꯦ ꯇꯧꯖꯈꯤꯕ ꯊꯦꯡꯀ꯭ꯌꯨ ꯑꯌꯤꯡꯕꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯍꯣꯏ ꯑꯩꯁꯦ ꯀꯁꯥꯔ ꯁꯤꯜꯆꯔꯒꯤꯅꯤ ꯅꯣꯡꯃꯩ ꯄꯥꯏ ꯃꯥꯅꯤ ꯑꯥ ꯂꯦꯞꯇ ꯂꯩꯈ꯭ꯔꯦ ꯃꯈꯣꯟꯗꯤ ꯑꯗꯨꯝ ꯇꯥꯔꯒ ꯆꯦ ꯕꯦꯝꯆꯥꯅ ꯅꯣꯏ ꯃꯁꯦꯜꯇ ꯒꯤꯐ ꯂꯧꯀꯣ ꯑꯩꯉꯣꯟꯗꯗꯤ ꯄꯤꯅꯨꯀꯣꯏ ꯕ꯭ꯔꯣ ꯊꯩꯕꯣꯡ ꯃꯃꯤꯠ ꯁꯤꯗ ꯕꯦꯝꯆꯥ ꯃꯤꯇꯩ ꯍꯥꯏꯅ ꯂꯩꯕꯁꯦ ꯃꯥꯏꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯕ꯭ꯔꯣ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯕ ꯆꯦꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯥꯁꯦ ꯁꯥꯎꯔꯛꯑꯦ ꯃꯥꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯂꯧꯅ ꯂꯩꯌꯦ ꯑꯗꯣ ꯕ꯭ꯔꯣ ꯆꯦꯒꯤ ꯆꯦꯅꯦꯜꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯤ ꯕꯦꯝꯆꯥ ꯃꯤꯇꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯗꯣ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯕ꯭ꯔꯣ ꯎꯝ ꯑꯗꯨꯅꯤ ꯑꯩꯁꯨ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯇꯣꯏꯅꯤ ꯐꯔꯦ ꯐꯔꯦ ꯑꯦꯗꯝ ꯍꯤꯗꯥꯛ ꯄꯤꯖꯕꯗꯒꯤ ꯃꯌꯥ ꯅꯥꯎ ꯆꯦꯒꯤ ꯏꯅꯥꯎ ꯅꯨꯄꯤꯔꯣ ꯖꯨꯂꯤꯌꯥꯁꯦ ꯃꯌꯥꯅꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯖꯨꯂꯤꯌꯥ ꯉꯥꯔꯦꯝꯕ ꯍꯥꯏꯅ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁ ꯑꯃꯒ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯆꯦ ꯕꯦꯝꯆꯥꯅ ꯑꯅꯨꯕꯨꯡ ꯇꯨꯝꯂꯕꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯣ ꯀꯩꯅꯣꯅ ꯍꯥꯏꯕ ꯊꯩꯕꯣꯡ ꯃꯃꯤꯠꯅ ꯍꯥꯏꯕ ꯆꯦ ꯖꯨꯂꯤꯌꯥꯒꯤ ꯚꯤꯗꯤꯑꯣ ꯍꯧꯖꯤꯛ ꯌꯦꯡꯕꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯂꯩꯕ ꯃꯥꯟꯕ ꯑꯗꯨꯅ ꯋꯥꯔꯧꯕꯤꯔꯣꯏ ꯊꯩꯕꯣꯡ ꯃꯃꯤꯠ ꯀꯩꯅꯣꯗꯣ ꯑꯗꯨꯗꯣ ꯑꯩ ꯅꯨꯄꯥꯒꯤ ꯆꯤꯆꯦꯅꯦꯕ ꯑꯩꯒꯤ ꯏꯅꯝꯃꯒꯤꯅꯦꯕꯀꯣ ꯑꯩꯅꯅꯦ ꯑꯗꯨꯝ ꯑꯩꯒꯤ ꯀꯟꯇꯦꯟ ꯂꯩꯇꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯔꯛꯎ ꯃꯣꯏ ꯑꯥꯒꯤꯁꯨ ꯈꯔ ꯌꯦꯡꯍꯟꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯃꯉꯣꯟꯗ ꯑꯗꯨꯝ ꯀꯥꯞꯍꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯤꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯗꯨꯒꯤ ꯑꯗꯨꯝ ꯑꯩ ꯑꯦꯀꯥꯎꯟꯗ ꯑꯗꯨꯝ ꯊꯥꯒꯠꯄꯅꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯏꯅꯝꯃꯅꯤ ꯑꯩꯒꯤꯁꯨ ꯌꯥꯎꯕꯅꯤ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯟꯖꯟꯅꯕꯨꯗꯤ ꯌꯥꯎꯗꯦ ꯑꯗꯨꯝ ꯈꯔ ꯈꯔꯅꯦꯕꯀꯣ ꯑꯩꯅ ꯀꯥꯞꯄꯤꯔꯛꯎ ꯊꯥꯒꯠꯀꯦ ꯀꯩꯀꯩ ꯑꯗꯨꯝ ꯇꯧꯕꯗꯣ ꯑꯗꯨꯒ ꯑꯗꯨꯝ ꯇꯧꯕꯅꯦꯕꯅꯦ ꯌꯦꯡꯍꯜꯂꯛꯄꯅꯤ ꯑꯥꯔꯖꯦꯕꯔꯅ ꯆꯦ ꯕꯦꯝꯆꯥ ꯍꯥꯏꯅ ꯀꯧꯔꯦ
ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯁꯤ ꯕꯦꯝꯆꯥꯕꯤ ꯌꯨꯄꯥꯏ ꯁꯤꯔꯦ ꯍꯥꯏꯔꯤꯕ꯭ꯔꯣꯅꯦ ꯏꯆꯦꯅꯨ ꯐꯂꯥꯡꯗ ꯅꯝꯈꯔꯦ ꯍꯥꯏ ꯈꯨꯃꯟ ꯈꯝꯕꯟ ꯈꯨꯃꯟ ꯈꯝꯕꯅ ꯀꯩ ꯂꯝꯗꯩꯅꯣ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯕꯣ ꯑꯩꯈꯣꯏ ꯀꯁꯥꯔ ꯁꯤꯜꯆꯔꯒꯤꯅꯤ ꯍꯥꯏꯔꯤꯕꯅ ꯏꯕꯥ ꯏꯆꯦ ꯐꯂꯥꯡꯗ ꯅꯝꯅꯔꯣꯏ ꯃꯍꯥꯇꯩꯖꯤꯅ ꯏꯆꯦꯒꯤ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯗꯤꯄꯤꯗꯨ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯍꯥꯇꯩꯖꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯁ ꯆꯦꯅꯨ ꯂꯣꯏꯁꯤꯜꯂꯁꯤꯔ ꯑꯗ ꯑꯩ ꯍꯥꯏꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯃꯇꯥꯡ ꯑꯁꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯍꯌꯦꯡ ꯑꯩꯁꯦ ꯑꯩꯒꯤꯅ ꯄꯨꯡ 9 ꯂꯥꯛꯑꯅꯦꯕꯀꯣ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯆꯦꯅꯨꯒꯤꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8 ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯍꯧꯖꯤꯛ ꯊꯝꯂꯒꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯅꯣꯏꯒꯤ ꯃꯣꯏ ꯀꯩꯅꯣꯁꯦ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯦ ꯃꯣꯏꯁꯨ ꯄꯨꯡ ꯀꯩꯅꯣ ꯄꯨꯡ 2 ꯍꯦꯟꯅ ꯊꯥꯖꯤꯜꯂꯕꯅꯤꯅ ꯅꯦꯠꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦ ꯍꯥꯏꯕꯅꯦꯀꯣ ꯑꯗꯨꯗꯅꯤ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯪ ꯐꯅꯔꯁꯤ ꯃꯌꯥꯝ ꯍꯣꯏ ꯃꯪ ꯐꯅꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯑꯦꯚ꯭ꯔꯤꯋꯥꯟ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗ ꯆꯪꯉꯛꯄꯒꯤꯗꯃꯛꯇ ꯕ꯭ꯂꯣꯛꯇ ꯑꯦꯜ ꯄꯤꯗ ꯌꯥꯎꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩ ꯊꯣꯛꯑꯦ ꯆꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ